mayam puno po singa matrix na muka hana ngasi live session na sida taram no oksari singa matrix na ngasi thobal mai kairom da lakchai ngai marak sida yamna koi matang chaba program ama mayam da khudol tam ge khanjaduna ngasi se hairok mai kai da pangjarak pani hairok part 2 haraga khangna biri ba mafam duni haidi hairok ki hek machin hai tare mayam koi thobal koi wangjing gi line du da gi changa aga kilometer ani makhai mutang changa ga lei ko khoina hojik changjari ba pham se aduga mayam hairok ki praja sing hairok ki mayam sing mayam na so hena khangna bi bani madudi mukna bu yam nung sibi ba mukna bu yam promote to bi ba mukna hai ba masana se hek lak matam da hairok pu nam thu bangam da ba nam thek bangam da ba ekhoi lamdam masida kanglei cha sing irei mak lei te hai ba se mayam hadaki khoi ibado thangjing gi pangthok khiba khoi gi lamjel mukna gi thoram da su mayam khoi hairok part 2 mafam asidagi ek akoigi inau haitare elangbam olendro sing mingoina panjare mahakna namthagi bagi haidi mahapun namthabangam daba kanamta namthabangam kanamta leitabna maram oiraga moirang khamba haiba mingthola sibu koi budok thangjing mandalna koigi mingthol pibirakkhibagi nungayo pawsi mayamna hena khana birabani do simi thrisi da su ngasi lakchari sina mahakpu nazara wari watai saba aduga hairok maikai sidagi matau karamna mahakna koigi mukna hayo masana sibu promote to birakpage aduga hairok maikai gi miyamna mukna sibu kayam pamna kayagi matik pamna sanari bano aduga mukna hayo masana sida hairok ki koi miyamna kari gi damakta hena support to biri bano ibado thangjingi laikon da kari gi damakta hairok ki miyamna pek than gi bano haibagi nungai ba wari watai sing sanabagi dama ngasi singjamai 360 gi team so biriba kakching dagi yamba rabi jewelry gi proprietor oibiriba aduga koigi social activist oibibne mayam gi thabak thoram so yamna koi thona happy ba thoi happy ba yamba rabi taram nok chari simai tri si live se yamba khuram to sokja ge ngasi matang kui bai tongda phone dawri dum pau phawna jai ni yamba koi ni se do ngasi di tani ming cha dana sigi program se manam namina si haina haijaru ba yamna pau se pibirek pane seng bagi di tawadabu ai khoina su mukna hayu masana se yam promote tawning ba yamna koigi puning thawga chaning badagi yamba ai khoini wakhal mana badagi khoini lakmina bani yamba yum se kadum mai kedo yamna mamang tha ga pusan biro mamang doi dune okay mamang tha biro aduga yamna ngasi yanbiri baleng yan sina ngasi elangbam olendro sing mayam mukna roi mangon dani ko yan ga doi ni thi wang bane ha olendro do thi wang chaw bane ado akhoina so hangning ba mayam lei haidi masa jam chaw chak yam cha bra kai ga hangning mayam lei hai ba ado hoi adu mayam do khangmina si do masa gi oina khoi gi wang chaw bra na tragana saru chaw bu gi wang chaw ira hai ba su mayam tang khangmina si bo mai yom oi do ni ko se olendro gi yom oi do okay laire olendro khange uzare o yam nungai jare yam am ta yan se ta ya yeng lengan nam tang ya la ga masa ti pho bani yong ni naw se mayam tang yeng biyo ti pho masa se mai hoi akhoi singa sigi program je akhoi ni yamba rabi bani mangan mangmi na ba kui re hai tare ko olendro ado ngasi akhoi na lakchari sisu iramdam manipur gi khoi yamna tangba masana oriba khoi hojiki mukna se indigenous game ne hainari bani tana ipai pu singa thambiram ba masana ne do inaw sina su hojik se namthu bangam da dana namthek bangam da dana moirang mai kai da moirang khambagi khoi gi kaino ne ngasai gi mingthol ne phangla lai se moirang khambagi mingthol phangbagi wari se sum sadringai da haipetang sum kari utpa ya ba haipetang sum round yemina se ne hoi ka hapina se sambiro da be keno tawbe akhoi laibung mamang da akhoi thangdoki ba keno do leire ko sida trophy da sile ja ibado thangjing harau ba lalo ningsing mana mukna jatra thoi ba na samaina mayam se ado aina hangning bam leiye keno da olendro election se mamang da phamse olendro manipur da mukna se kayam popular oi haina haiba yai mayam na kayagi matik pamna bano hairok mai kai dadi mukna se yam pamna ba yam nungsi ba masana ma oi haiba se khoina su tajai uzai khangjai ado manipur gi oina mukna haiba masana se karamba khoigi status ta leiri khatang thambi ba popular budi kasena ate ha makta da ngasi khoi darabi amandi sinimi chu 60 na tha jadana lapi baje yam khani ngai tan thaga jari hoi ado hoi ngasi ode media pasalam tan smai lapi dri ado haidi mukna sigi matang da mukna jatra thoi ba phang bagi haidi winner oi bagi hai tare ngasi bhaw da karamta yorok tri ba khoina ham ne sing sing ham ne aduga khoi heroki dum imai ben sing adagi nusi jaraba Pang yamba sing budi mem reception to bi upegi hoi hoi aduga media person ne ngasi sing mai 360 na
ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯁꯦ ꯁꯤꯒꯤꯗ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯈꯨꯠꯁꯤꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯂꯣ ꯅꯤꯡꯁꯤꯡꯃꯅ ꯑꯣꯖꯥ ꯂꯥꯂꯣꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯂꯩꯐꯥꯛꯄꯝ ꯁꯥꯒꯩꯅꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯀꯠꯆꯕ ꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯇ꯭ꯔꯣꯐꯤꯁꯦ ꯍꯟꯗꯛ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗ ꯄꯤꯕꯤꯔꯛꯄ ꯇ꯭ꯔꯣꯐꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯃꯃꯥꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯀꯔꯝ ꯃꯇꯥꯡꯗ ꯃꯥꯏ ꯄꯥꯛꯄꯅꯣ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯀꯔꯝꯕ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤꯗ ꯁꯨꯃꯥꯏꯅ ꯈꯝꯕꯒꯤ ꯃꯤꯡꯊꯣꯜꯁꯦ ꯐꯪꯗ꯭ꯔꯤꯉꯩꯗ ꯀꯌꯥꯔꯛ ꯃꯥꯏ ꯄꯥꯛꯑ ꯃꯇꯨꯡꯗ ꯁꯤꯒꯤ ꯇ꯭ꯔꯣꯐꯤꯁꯦ ꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯃꯨꯛꯅꯥ ꯑꯩꯅ ꯁꯥꯟꯅꯖꯕ ꯍꯧꯔꯛꯄꯗꯒꯤ 2012-13ꯗꯒꯤ ꯁꯥꯟꯅꯖꯕ ꯍꯧꯔꯛꯑꯦ ꯑꯗꯨꯝ ꯖꯇ꯭ꯔꯥꯃꯨꯛꯇꯤ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯀꯥꯁꯤꯡ ꯑꯗꯩ ꯑꯍꯟꯁꯤꯡꯅ ꯖꯇ꯭ꯔꯥ ꯑꯣꯏꯔꯒ ꯑꯩꯅ ꯃꯈꯥꯗ ꯂꯦꯡꯖꯔꯒ ꯃꯌꯥꯝ ꯁꯥꯟꯅꯖꯔꯦ ꯍꯣꯏ 2016ꯗ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝ ꯏꯁꯣꯔꯗꯨꯃꯛꯇꯤ ꯃꯃꯤꯡ ꯀꯧꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯇ꯭ꯔꯥ ꯑꯣꯏꯖꯩ ꯑꯗꯨꯗ ꯖꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯨꯛꯅꯥꯔꯣꯏ ꯃꯌꯥꯝ ꯆꯠꯄꯁꯤꯒꯤ ꯂꯤꯗꯔ ꯀꯦꯞꯇꯦꯟ ꯍꯥꯏꯕꯗꯨꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯀꯦꯞꯇꯦꯟ ꯑꯣꯏꯖꯔꯦ ꯑꯗꯣ 3 times ꯑꯩ ꯑꯗꯨꯗ ꯖꯇ꯭ꯔꯥ ꯑꯣꯏꯖꯩ ꯊꯪꯅ ꯊꯪꯅꯅ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯌꯥꯎꯖꯔꯦ ꯇꯣꯔꯅꯥꯃꯦꯟꯠꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯗ ꯑꯃ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯒꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯁꯦ ꯊꯤꯡꯒꯜ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯆꯩ ꯑꯗꯨꯗ ꯐꯪꯖꯔꯛꯄ ꯇ꯭ꯔꯣꯐꯤꯅꯦ ꯑꯗꯨꯒꯤꯗ ꯇ꯭ꯔꯣꯐꯤ ꯑꯃ ꯂꯩꯁꯦ ꯑꯣꯀꯦ ꯁꯤꯒꯤꯁꯦ ꯀꯔꯤ ꯏꯒꯦ ꯑꯗꯨꯗꯨꯕꯣ ꯑꯩ ꯄꯥꯖꯔꯛꯀꯦꯀꯣ ꯁꯦꯀꯦꯟ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯃꯨꯛꯅꯥ ꯇꯥꯈꯠꯅꯕ 2022 ꯑꯗꯨꯒ 16-17 December 2022 ꯋꯤꯅꯔ ꯏꯔꯝꯗꯝ ꯏꯅꯥꯠ ꯌꯣꯛꯈꯠꯂꯨꯞ ꯏꯔꯤꯌꯣꯜ under the aegis of All Manipur Mukna Association donated by Laisangthem Romeo Mitai in loving memory of late Laisangthem Nupa Macha Mitai ꯉꯁꯥꯏꯒꯤ All Manipur Mukna Association ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯨꯛꯅꯥꯁꯤꯕꯨ ꯌꯣꯛꯈꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯨꯛꯅꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯔꯣꯜꯁꯦ ꯀꯔꯤꯒꯗꯤ ꯂꯧꯕꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯃꯨꯛꯅꯥ ꯁꯨꯃꯥꯏꯅ ꯇꯥꯈꯠꯅꯕ ꯇꯣꯔꯅꯥꯃꯦꯟꯕꯨꯗꯤ ꯁꯤꯟꯕꯤꯕꯒꯤ ꯃꯃꯤ ꯎꯕꯁꯤꯅꯗꯤ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯄꯣꯊꯥꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯒꯁꯤꯒꯤ ꯄꯥꯏꯈꯠꯂꯛꯄꯖꯥꯠꯅꯣ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯤ ꯌꯥꯝ ꯁꯥꯟꯅꯩ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯁꯥꯟꯅꯁꯦ ꯁꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯅꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯁꯤ ꯁꯤꯟꯕꯤꯅꯕ ꯑꯗꯒꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ MLAꯁꯤꯡ ꯑꯗꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕꯒꯤ ꯃꯣꯠꯇꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯌꯧꯖꯔꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜꯒꯨꯝꯕ ꯌꯧꯍꯟꯅꯤꯡꯕꯒꯤ ꯊꯥꯛꯇꯤ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯤ ꯑꯣꯀꯦ ꯅꯦꯁꯅꯦꯜ ꯊꯥꯛꯇ ꯌꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯅꯤ ꯀꯃꯦꯟꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯔꯥꯡ ꯈꯝꯕ ꯍꯥꯏꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯝꯕꯁꯦ ꯍꯩꯔꯣꯛꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯈꯝꯕꯒꯤ ꯃꯤꯡꯊꯣꯜꯁꯦ ꯍꯩꯔꯣꯛꯇ ꯂꯩꯕꯤꯔꯤꯕ ꯏꯅꯥꯎ ꯑꯦꯂꯥꯡꯕꯝ ꯑꯣꯂꯦꯟꯗ꯭ꯔꯣꯁꯤꯡꯗ ꯄꯤꯕꯤꯔꯛꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯔꯤꯕ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯣꯐꯤꯁꯤꯁꯨ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯑꯕꯅꯤ나 ꯃꯣꯏꯔꯥꯡ ꯈꯝꯕꯒꯤ ꯃꯤꯡꯁꯦ ꯍꯩꯔꯣꯛꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯕꯤꯔꯛꯄꯁꯤꯗ ꯀꯔꯤ ꯐꯥꯎꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄꯁꯤꯗ ꯇꯁꯦꯡꯅ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝ ꯄꯦꯟꯖꯩ ꯑꯗꯣ ꯑꯩꯅ ꯁꯥꯟꯅꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯉꯦ ꯀꯥꯏꯅ ꯏꯁꯥꯅꯗꯤ ꯈꯟꯖꯩ ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯕꯅ ꯄꯤꯛ ꯊꯟꯗꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯗꯕꯅ ꯑꯍꯥꯟꯕꯗ ꯍꯪꯍꯧꯗ꯭ꯔꯦ ꯁꯨꯝ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯣꯂꯦꯟꯗ꯭ꯔꯣ ꯏꯃꯥ ꯄꯥꯕꯨꯡ ꯁꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯖꯩꯀꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯀꯔꯤ ꯊꯕꯛꯁꯤꯡ ꯇꯧꯏ ꯑꯗꯨꯒ ꯑꯣꯂꯦꯟꯗ꯭ꯔꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯤꯔꯕ꯭ꯔꯥ ꯏꯆꯥ ꯂꯩꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯃꯌꯥꯝꯗ ꯑꯗꯨ ꯈꯤꯇꯪ ꯗꯤꯇꯦꯜꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯑꯄꯣꯛꯄ ꯃꯤꯡꯁꯦ ꯏꯂꯥꯡꯕꯝ ꯁꯅꯥꯌꯥꯏꯃ ꯑꯄꯣꯛꯄꯤꯅ ꯏꯂꯥꯡꯕꯝ ꯁꯅꯥꯇꯣꯝꯕꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯑꯩꯅ ꯑꯍꯟ ꯑꯗꯨꯒ ꯑꯩ ꯏꯈꯥꯗ ꯏꯆꯟꯅꯨꯄꯤ 2 ꯂꯩ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯌꯥꯏꯃ ꯂꯩꯔꯤ ꯑꯩꯁꯨ ꯏꯁꯥꯃꯛ ꯌꯨꯝ ꯄꯥꯟꯖꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯗꯨꯝ ꯁꯨꯅ ꯂꯩꯔꯤꯕꯅꯤꯅ ꯑꯋꯥꯠꯄ ꯂꯩꯇꯦ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯪꯉꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯐꯪꯉꯦ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯄꯥꯎꯁꯤꯃꯁꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝ ꯃꯄꯨꯡ ꯐꯥꯔꯦꯀꯣ ꯑꯗꯣ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤ ꯉꯁꯥꯏꯒꯤ ꯍꯩꯔꯣꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯁꯤ ꯃꯨꯛꯅꯥꯁꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯖꯕ ꯃꯇꯝꯁꯨ ꯊꯦꯡꯅꯍꯧꯕꯅꯦ ꯑꯌꯥꯝꯕꯅ ꯁꯨꯝ ꯍꯩꯔꯣꯛꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯤꯕ ꯏꯅꯥꯎ ꯑꯣꯂꯦꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯇꯤꯝꯁꯦ ꯍꯥꯏꯗꯤ ꯃꯨꯛꯅꯥꯒꯤ ꯇꯤꯝꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯂꯥꯛꯄ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯃꯤꯅꯣ ꯊꯑꯣꯏꯅꯒ ꯈꯣꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯃꯨꯛꯅꯥ ꯂꯩ ꯍꯥꯏꯕꯁꯤꯗ ꯃꯇꯣꯝ ꯄꯪꯊꯣꯛ ꯊꯣꯛꯂꯒ ꯄꯪꯂꯥꯛ ꯂꯥꯛꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩꯕ꯭ꯔꯥ ꯄꯨꯟꯁꯤꯟꯕꯒꯤ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯃꯐꯝꯁꯤꯐꯥꯎ ꯂꯥꯛꯄꯒꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯨꯛꯅꯥꯁꯦ ꯊꯥꯏꯅꯉꯩꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯃꯁꯥꯟꯅ ꯑꯃꯗꯤ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯁꯥꯟꯅ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀꯤꯁꯨ ꯑꯌꯥꯝꯕ ꯃꯨꯛꯅꯥ ꯂꯣꯏꯅ ꯁꯥꯟꯅꯩ ꯃꯨꯛꯅꯥ ꯌꯥꯝ ꯄꯥꯝꯖꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯨꯛꯅꯥ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯨꯛꯅꯥ ꯁꯥꯟꯅꯖꯩ ꯍꯥꯏꯕꯗ ꯌꯦꯡꯖꯅꯤꯡꯕ
mayam adagi thokpirakba adagi aibu nungsiba friend circle mayamna Hoi. loi mateng pangbi ado khomubudi leite tasengna hagadisi adum hojikti lam si mungna loi pamnabanina Hoi. adagi khwaidagi chawba mungna mafamne ibudo thangjing khaibaje Manipur yo. Manipuri goina ado akoina mungna sanargo matamda amutang sanaba phangjari kaina yam khanjaraiba thaina ꯑꯗꯣ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯃꯇꯨꯡꯗꯒ ꯁꯨꯝ ꯏꯟꯅꯔꯛꯄꯩ ꯋꯥꯔꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ lei adudi yam thi lei akoina mungna sam khoi laibungda adagi lampakta sanaba matam yam yengjai ꯑꯍꯥ adagi khoi ek aigi babagi manampa khoi kaka haidane aigi di guru oidini mahaksu jatra oijarami wahana sanaba matam su yam chalai yengjai angang oina ꯑꯍꯥ amutang sanaba phangjaridi kaina yamna puningda khanjagi bodo sidi mangphau bigi jamli bibi ꯑꯗꯣ ꯃꯁꯥꯟꯅ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯤꯄꯨꯔꯗ ꯁꯦ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁ ꯍꯥꯏꯕ ꯃꯇꯝꯗ ꯁꯦ ꯁꯒꯣꯜ ꯀꯥꯡꯖꯩ ꯂꯩ ꯌꯨꯕꯤ ꯂꯥꯛꯄꯤ ꯂꯩ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗꯗꯤ ꯀꯩꯁꯨ ꯏꯟꯇꯔꯦꯁ ꯂꯧꯈꯤꯗꯕ꯭ꯔꯥ ꯖꯁ ꯉꯁꯥꯏꯒꯤ ꯃꯨꯛꯅꯥꯁꯤ ꯑꯗꯨꯝ ꯉꯥꯎꯖꯔꯒ ꯑꯗꯨꯝ ꯂꯥꯛꯑꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ la munada mak ngaujabadi nate lawai loi lawudi adu isagi pamjabadi munada hena pamjaba jubilapi pamjai dum sanare ade munna kangjai sanaw yaujare akoi batam silakpada dum yaujare loi pamdi pamjai adu aigi pamjabo nadi munada kitang interest jabagi munada sasaban Okay. ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯏꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗꯗꯤ ꯃꯤꯊꯨꯟ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏ ꯃꯤꯊꯨꯟ ꯀꯧꯕ꯭ꯔꯥꯕ mitunju ko ꯃꯤꯊꯨꯟ ꯍꯥꯏꯔ ꯈꯪꯅꯕ꯭ꯔꯥꯕ Khangnayi, ꯑꯗꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯗꯗꯤ Olendro. ꯑꯣꯂꯦꯟꯗ꯭ꯔꯣ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗꯗꯤ ꯑꯣꯂꯦꯟꯗ꯭ꯔꯣꯁꯦ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯗꯦ ꯃꯤꯊꯨꯟ ꯍꯥꯏꯅ ꯑꯣꯏꯔꯝꯗꯣꯏꯅꯦꯕ Mithun ꯃꯤꯊꯨꯟ ꯀꯧꯈ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯕꯨ ꯁꯣꯔꯁꯁꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯇꯔ ꯃꯤꯊꯨꯟꯒꯤ ꯃꯤꯡꯗꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯈꯪꯕ sengna se ai khangjahodre aina gyan tarakpada dum ko ꯑꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ nusiba khoi ꯊꯣꯟꯕꯤꯔꯛꯄ dada dagi kaka sing dum korgale biramine se khangjahodre sigi ꯑꯗꯣ ꯀꯅꯥꯅ ꯀꯧꯕꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡ ꯃꯤꯊꯨꯟꯗꯣ ꯑꯩꯅ ꯊꯣꯟꯈꯤꯕꯅꯤ ꯅꯌꯥꯝꯕꯅ ꯊꯣꯟꯈꯤꯕꯅꯤ ꯅꯄꯥꯅ ꯊꯣꯟꯈꯤꯕꯅꯤ ꯀꯥꯏ ꯍꯥꯏꯕ ꯂꯩꯇꯥꯏ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯌꯥꯔꯦ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯂꯥꯛꯆꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝ ꯑꯣꯏꯔꯤꯕ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤꯅꯤ ꯌꯥꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯔꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯌꯥꯔꯕ ꯒꯦꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥꯟꯅ ꯑꯃꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯨꯠꯕꯣꯜꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤ ꯀ꯭ꯔꯤꯀꯦꯠꯅ ꯍꯦꯟꯅ ꯀ꯭ꯔꯤꯀꯦꯠꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯃꯌꯥꯝꯅ ꯏꯈꯪ ꯈꯪꯕꯤꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗꯕꯨꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯁꯥꯟꯅꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯁꯦ ꯀꯥ ꯍꯦꯟꯅ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯈꯔꯁꯨ ꯎꯗꯕ ꯅꯠꯇꯦ ꯎꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯀꯔꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯔꯣꯛ ꯃꯥꯏꯀꯩꯁꯤꯗ ꯃꯨꯛꯅꯥꯁꯦ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕꯅꯣ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯀꯗꯥꯏꯗ ꯑꯣꯏꯕꯒꯦ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁꯇ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯗ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯇꯪ ꯊꯝꯕꯤꯌꯨ munase tasengna akoina khangjarakpada akoigi umang lai harauba men lai haraubadana ayamba muna sanagalle ꯍꯥꯏꯗꯤ ꯍꯩꯔꯣꯛ ꯃꯥꯏꯀꯩꯒꯤ hayo maikaida ado hoi hayo taba atopa side su sanabai lai moirang som side su khara sanagalli aduga atopa raibungdadi muna sanabasi kya ude ado sanaba yadabagira natra karigino di khangde tabudabu ai apamdi munadi sananingi habidi mut kiyodoroba masana amaneba munasi jo dam khale ragade ado yokhat poina lebiba khunjingda muna sanabagi sam lai harauda sanabadi hapaningi aduga men oina akhoi harau som side gi digi sam kainodana yam oiba lai muna umang lai harauda yaudaba yadaba program oye muna lamjense ꯌꯥꯎꯗ ꯌꯥꯗꯕ yaudaba yadaba oye ꯃꯨꯛꯅꯥ ꯂꯝꯖꯦꯜ ꯍꯥꯏꯕ꯭ꯔꯥ ꯂꯝꯖꯦꯜ ꯃꯨꯛꯅꯥ ꯍꯥꯏꯕ꯭ꯔꯥ ꯁꯣꯝꯗꯗꯤ muna lamjen hai ꯑꯣꯀꯦ ꯑꯗꯣ ꯃꯣꯏꯔꯥꯡꯗꯅ ꯂꯝꯖꯦꯜ ꯃꯨꯛꯅꯥ ꯍꯥꯏ ꯑꯣꯟꯊꯣꯛꯅ ꯂꯝꯖꯦꯜꯅ ꯍꯥꯜꯂꯦ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯒ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗꯅ ꯃꯨꯛꯅꯥ muna ꯂꯝꯖꯦꯜ lamjen ꯁꯤꯁꯤꯃ ꯃꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯝꯇꯪ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯩꯈꯣꯏ ꯊꯧꯒꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯒꯜ ꯇꯧꯖꯔꯨꯕꯗꯨꯗ ꯃꯨꯛꯅꯥ ꯂꯝꯖꯦꯜꯑꯅ ꯏꯔꯨꯕꯗ ꯑꯩꯈꯣꯏ ꯂꯝꯖꯦꯜ ꯃꯨꯛꯅꯥ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯗꯒꯤ ꯑꯍꯜꯁꯤꯡꯗ ꯍꯪꯖꯩ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯨꯛꯅꯥ ꯂꯝꯖꯦꯜ ꯍꯥꯏꯅ ꯇꯥꯏ ꯂꯥꯏꯔꯤꯛꯇ ꯏꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯖꯔꯛꯏ ꯂꯝꯖꯦꯜ ꯃꯨꯛꯅꯥ ꯍꯥꯏꯕꯁꯤꯗꯤ ꯀꯌꯥ ꯇꯥꯖꯔꯛꯇꯦꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯪꯒꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯑꯣꯏꯅꯗꯤ ꯂꯝꯖꯦꯜ ꯃꯨꯛꯅꯥ ꯍꯥꯏꯅ ꯆꯨꯝꯃꯤꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯏꯔꯤꯕ ꯀꯦꯞꯁꯟꯗ ꯏꯔꯤꯕ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯤꯕ ꯃꯌꯦꯛꯁꯤꯡ ꯂꯣꯏꯅ ꯑꯣꯟꯊꯣꯛꯆꯔꯒ ꯃꯨꯛꯅꯥ ꯂꯝꯖꯦꯜꯒꯤ ꯃꯍꯨꯠꯇ ꯂꯝꯖꯦꯜ ꯃꯨꯛꯅꯥ ꯍꯥꯏꯅ ꯑꯣꯟꯊꯣꯛꯆꯈꯤ ꯑꯗꯨꯃꯥꯏꯅ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗꯗꯤ ꯃꯨꯛꯅꯥ ꯂꯝꯖꯦꯜꯁꯤꯅ ꯆꯨꯝꯗꯣꯏꯅꯦꯕ muna lamjen hai ꯑꯣꯀꯦ ꯑꯗꯣ ꯁꯤꯁꯤꯃꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯁꯤꯃꯁꯨ ꯌꯥꯝ ꯐꯪꯉꯦ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯦꯠꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯨꯛꯅꯥꯒꯤ ꯑꯣꯏꯕ ꯃꯁꯥꯟꯅꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯗꯨꯝ ꯁꯥꯟꯅꯕꯁꯤꯅ ꯑꯍꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯦ mane ꯀꯔꯝꯕ ꯂꯥꯏꯕꯨꯡꯗ ꯁꯥꯟꯅꯈꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯐꯪꯖꯈꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ aina hanba muna sanabagi platform se akhoi laibung timati natte akhoi herok tu lam muna yam silleba atoppa lamgi player ga akhoi herok ki player ga
ꯁꯥꯟꯅꯕꯁꯦ ꯁꯤꯡꯅꯕꯒꯤ ꯇꯥꯏꯞ ꯁꯤꯡꯅꯕꯒꯤ ꯇꯥꯏꯞꯇ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯁꯤꯜꯂꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩꯒꯤ ꯃꯨꯛꯅꯥ ꯇꯝꯕꯤꯕ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯔꯛꯄꯗꯤ ꯑꯩꯒꯤ ꯍꯦꯛ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯃꯤꯡ ꯄꯟꯖꯔꯕꯗ ꯃꯪꯂꯦꯝ ꯌꯥꯇ꯭ꯔꯥ ꯃꯪꯂꯦꯝ ꯍꯥꯏꯔ ꯈꯪꯅꯩ ꯀꯀꯥꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯍꯧꯖꯤꯛ ꯂꯩ ꯌꯥꯔꯦ ꯍꯣꯔꯦꯟ ꯃꯔꯛꯇ ꯌꯥꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤ ꯁꯥꯖꯒꯦ ꯍꯣꯏ ꯃꯥꯅꯗꯤ ꯑꯩꯒꯤ ꯒꯨꯔꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯅ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯃꯨꯛꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯨꯛꯅꯥꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯨꯛꯅꯥꯗ ꯅꯠꯇꯕꯀꯣ ꯂꯝ ꯃꯨꯛꯅꯥ ꯍꯥꯏꯕꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯁꯥꯟꯅꯔꯛꯄꯗꯨꯅ ꯂꯝ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯍꯔꯥꯎꯕꯗ ꯑꯃꯨꯛ ꯌꯥꯎꯖꯔꯛꯑꯦ ꯌꯥꯎꯕꯗꯤ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯖꯥꯗꯤ ꯌꯥꯝꯃꯤ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥꯁꯦ ꯍꯧꯖꯤꯛꯀꯤ ꯀꯀꯥ ꯑꯣꯖꯥꯁꯦ ꯅꯠꯇꯕꯀꯣ ꯅꯠꯇꯕ ꯑꯣꯖꯥ ꯑꯇꯣꯞꯄ ꯀꯅꯥ ꯀꯅꯥ ꯂꯩ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯝ ꯑꯣꯖꯥ ꯋꯥꯠꯇꯅ ꯂꯩꯕ꯭ꯔꯥ ꯁꯤꯅ ꯈꯪꯖꯒꯗꯣꯏꯁꯦꯀꯣ ꯂꯩ ꯂꯩ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯝꯚꯤꯔ ꯑꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯈꯝꯕ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯗ ꯑꯣꯖꯥ ꯈꯝꯕ ꯑꯣꯖꯥ ꯈꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯖꯇ꯭ꯔꯥ ꯑꯣꯏꯔꯝꯃꯦ ꯃꯥꯁꯨ ꯑꯣꯖꯥ ꯒꯝꯚꯤꯔ ꯑꯣꯖꯥ ꯈꯝꯕ ꯑꯗꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯑꯗꯒꯤ ꯑꯣꯖꯥ ꯍꯦꯂꯦꯟ ꯑꯗꯒꯤ ꯑꯣꯖꯥ ꯒꯨꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯕ ꯑꯩꯈꯣꯏꯗꯒꯤꯗꯤ ꯍꯟꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯄꯨꯟꯕ ꯃꯨꯛꯅꯥ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯣꯀꯦꯟ ꯁꯤꯁꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯝꯕꯤ ꯃꯣꯏꯅ ꯑꯗꯨꯝ ꯇꯥꯛꯄꯤꯕꯗ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯁꯥꯏꯒꯤ ꯁꯦꯜꯒꯤ ꯃꯔꯥꯡ ꯉꯥꯛꯇꯒꯤ ꯅꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯔꯒꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯏꯕ 2025ꯗ ꯄꯥꯡꯊꯣꯛꯏꯕ ꯑꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯑꯣꯀꯦ 2025ꯗ ꯄꯥꯡꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯁꯤꯅ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯈꯟꯖꯕꯅꯤꯀꯣ ꯑꯗꯣ ꯑꯣꯂꯦꯟꯅꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯅ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤ ꯄꯥꯝꯖꯅ ꯁꯥꯟꯅꯔꯛꯄꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯍꯥꯏꯇꯥꯔꯦꯅꯦ ꯃꯨꯛꯅꯥ ꯉꯁꯤꯐꯥꯎ ꯍꯤꯡꯂꯛꯄꯗ ꯂꯩꯔꯛꯄꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇ꯭ꯔꯣꯐꯤꯁꯦ ꯈꯤꯇꯪꯒꯤ ꯑꯁꯥꯗ ꯁꯥꯟꯅꯖꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯁꯤꯗꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯖꯔꯛꯑꯒꯗꯤ ꯀꯥꯏꯅ ꯃꯪꯖꯔꯝꯒꯗꯣꯏꯅꯦꯕꯀꯣ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗꯗꯤ ꯎꯕ ꯑꯗꯨꯒ ꯄꯥꯝꯖꯕꯗꯣ ꯌꯥꯝꯅ ꯑꯝꯇꯪ ꯐꯪꯖꯔꯒꯗꯤ ꯀꯥꯏꯅ ꯑꯁꯥꯗ ꯈꯟꯖꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯅꯣꯂꯦꯖ ꯆꯥꯎꯔꯛꯄꯕꯨꯗꯤ ꯂꯩ ꯑꯗꯣ ꯑꯣꯂꯦꯟꯗꯣꯅ ꯁꯨꯝ ꯈꯨꯝꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯁꯤꯒꯤ ꯃꯨꯛꯅꯥꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯀꯃꯤꯇꯤꯅ ꯁꯤꯟꯕꯤꯔꯤꯕ ꯃꯨꯛꯅꯥ ꯍꯥꯏꯇꯥꯔꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯀꯃꯤꯇꯤꯅ ꯁꯤꯟꯕꯤꯔꯤꯕ ꯁꯤꯒꯤ ꯇ꯭ꯔꯣꯐꯤꯁꯦ ꯁꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯕꯤꯕꯒꯦ ꯃꯃꯥꯡꯗ ꯋꯤꯅꯔ ꯑꯣꯏꯔꯛꯄꯁꯤꯡꯗꯨꯗ ꯌꯨꯝꯗ ꯄꯨꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯇ꯭ꯔꯣꯐꯤꯁꯦ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕ ꯑꯩꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯨꯛꯅꯥ ꯃꯥꯏ ꯄꯥꯛꯆꯔꯛꯄꯗ ꯇ꯭ꯔꯣꯐꯤ ꯄꯤꯕꯤꯗꯦ ꯑꯗꯨꯝ ꯐꯣꯇꯣꯗꯪ ꯀꯥꯞꯄꯒ ꯄꯤꯕꯤꯗꯦ ꯍꯥꯏꯕꯗꯤ ꯐꯣꯇꯣꯁꯨꯠꯀꯤ ꯑꯣꯏꯅ ꯐꯣꯇꯣꯁꯨꯠꯀꯤ ꯑꯣꯏꯅ ꯇꯧꯁꯤꯗ ꯁꯤꯒꯤꯁꯦ ꯃꯊꯛꯇ ꯂꯩꯁꯦ ꯑꯣꯀꯦ ꯁꯤꯒꯤꯁꯦ ꯑꯩ ꯑꯍꯥꯟꯕ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯒꯤ ꯀꯩꯅꯣ ꯑꯍꯥꯟꯕ 2000 ꯀꯌꯥꯗ ꯑꯣꯏꯗꯣꯏꯅꯣ 2022 2022ꯗ ꯐꯣꯇꯣ ꯁꯨꯠ ꯇꯧꯔꯦ ꯀꯃꯤꯇꯤ ꯃꯌꯥꯝ ꯌꯥꯎꯕꯤꯕ ꯃꯥꯜꯂꯤꯀꯣ ꯌꯥꯎꯋꯦ ꯑꯗꯨꯒ ꯅꯤꯉꯝ ꯁꯝꯖꯤꯁꯤꯁꯨ ꯑꯗꯨꯝ ꯒꯤꯐ ꯇꯧꯕꯤꯕ꯭ꯔꯥ ꯁꯤ ꯒꯤꯐ ꯇꯧꯕꯤ ꯑꯣ ꯅꯤꯉꯝ ꯁꯝꯖꯤꯁꯤ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯑꯗꯨ ꯅꯤꯉꯝ ꯁꯝꯖꯤꯗꯨꯗꯤ ꯏꯁꯥꯗ ꯑꯗꯨꯝ ꯂꯣꯏꯅꯕꯤꯔꯝꯃꯅꯤ ꯏꯁꯥꯗ ꯑꯗꯨꯝ ꯂꯣꯏꯅꯕꯤꯔꯦ ꯑꯗꯨꯒ ꯇ꯭ꯔꯣꯐꯤꯁꯤꯃꯗꯤ ꯖꯁ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯁꯨꯠꯀꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯨꯊꯣꯛꯑꯝꯃꯒ ꯀꯥꯁꯇꯤꯡ ꯁꯥꯔꯒ ꯀꯥꯁꯇꯤꯡ ꯁꯥꯔ ꯄꯨꯁꯟꯈ꯭ꯔꯦꯕ ꯄꯨꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯅꯤꯔꯛ ꯁꯨꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯑꯗꯨꯝ ꯃꯣꯏꯅ ꯂꯧꯍꯧꯋꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯃꯅꯥꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯕꯨ ꯍꯥꯏꯗꯤ ꯁꯥꯟꯅꯔꯣꯏ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯅꯤꯕ ꯑꯗꯨꯏꯁꯨ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤꯗꯣ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯌꯨꯝꯗ ꯌꯧꯔꯛꯈꯤꯕꯁꯦ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯃꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯀꯃꯤꯇꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕꯗ ꯑꯍꯨꯝꯂꯛ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯁꯤ ꯇ꯭ꯔꯣꯐꯤꯁꯦ ꯑꯗꯨꯝ ꯏꯁꯥꯗ ꯄꯤꯕꯒꯤ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯗꯣ ꯑꯩꯁꯨ ꯍꯣꯠꯅꯖꯩ ꯑꯗꯨꯝ ꯑꯝꯇꯪꯗꯤ ꯌꯨꯝꯗ ꯄꯨꯖꯒꯦꯅ ꯑꯗꯣ ꯑꯗꯨꯝ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯔꯦ ꯑꯗꯣ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯄꯤꯕꯤꯔꯛꯑꯦ ꯁꯤꯒꯤ ꯀꯩꯅꯣ ꯇ꯭ꯔꯣꯐꯤꯁꯤꯃ ꯑꯗꯣ ꯑꯩꯈꯣই ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯍꯟꯗꯛ 2025ꯀꯤꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯖꯇ꯭ꯔꯥ ꯑꯣꯏꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯏꯁꯥꯗ ꯀꯔꯤ ꯈꯜꯂꯒ ꯀꯔꯤ ꯅꯤꯡꯂꯒ ꯑꯩ ꯑꯗꯨꯒꯤ ꯇ꯭ꯔꯣꯐꯤꯗꯨꯗꯗꯤ ꯌꯨꯝꯗ ꯑꯃꯨꯛꯇꯪꯗꯤ ꯄꯨꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯆꯨꯞꯄ ꯃꯪꯂꯥꯟ ꯑꯣꯏꯅ ꯃꯪꯖꯔ ꯂꯥꯛꯆꯔꯝꯒꯗꯣꯏꯅꯦꯕ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯒ ꯁꯥꯟꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯨꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯔꯒ ꯃꯨꯛꯅꯥꯁꯦ ꯊꯦꯡꯒꯥꯏꯅꯕꯤꯈꯤ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕ ꯃꯤꯀꯨꯞ ꯈꯔ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯐꯥꯎꯕꯗꯤ ꯌꯥꯝ ꯐꯥꯎꯋꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯁꯝ ꯑꯩꯗꯧꯅ ꯑꯃꯁꯨ ꯌꯥꯝ ꯀꯜꯂꯤꯅꯤ ꯂꯤꯡꯉꯤꯅꯤ ꯍꯩꯔꯤꯅꯤ ꯄꯥꯈꯠꯇꯕꯅꯤ ꯄꯥꯈꯠꯆꯩ ꯑꯗꯨꯕꯨ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯗꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯊꯃꯣꯏꯗ ꯊꯧꯒꯣꯟꯖꯔꯒ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯒꯗꯤ ꯁꯥꯟꯅꯖꯩ ꯁꯥꯟꯅꯕꯗꯤ ꯑꯗꯩ ꯕꯥꯕꯣꯛꯁꯤꯡꯗꯁꯨ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯩ ꯈꯨꯔꯨꯝꯖꯩꯑꯕ ꯑꯗꯨ ꯑꯗꯨꯝ ꯁꯥꯟꯅꯖꯩ ꯁꯥꯟꯅꯕꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯆꯔꯛꯄꯅꯤ ꯑꯗꯣ
ꯉꯁꯥꯏꯒꯤ ꯖꯇ꯭ꯔꯥ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯈꯣꯏꯒꯤꯁꯨ ꯖꯇ꯭ꯔꯥ ꯑꯃ ꯂꯩꯔꯝꯒꯗꯣꯏꯅꯤ ꯖꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯇꯤꯝ ꯂꯤꯗꯔ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯅꯤ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯕꯅꯤ ꯃꯁꯥ ꯃꯎ ꯐꯕꯅꯤ ꯍꯥꯏꯗꯅ ꯑꯣꯄꯣꯅꯦꯟꯠꯀꯤꯁꯤꯁꯨ ꯖꯇ꯭ꯔꯥꯒꯤ ꯇꯤꯝ ꯑꯃ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯗꯣꯏꯅꯤ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤꯁꯨ ꯍꯩꯔꯣꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯨꯛꯅꯥꯔꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯃꯨꯛꯅꯥꯔꯣꯏ 10 ꯅꯠꯇ꯭ꯔꯥ ꯑꯩꯒ ꯊꯥ ꯇꯔꯥ 10 ꯃꯨꯛꯅꯥꯔꯣꯏ 10ꯁꯦ ꯄꯨꯔꯒ ꯂꯤꯗ ꯇꯧꯔꯒ ꯑꯩꯁꯨ ꯖꯇ꯭ꯔꯥꯅꯦꯅ ꯐꯜꯂ ꯆꯠꯇꯣꯔꯤ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯒꯤ ꯑꯣꯄꯣꯅꯦꯟꯁꯦ ꯎꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯍꯥꯏꯗꯤ ꯑꯩꯁ ꯑꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯝꯍꯠꯄ ꯉꯝꯅꯤꯗ ꯑꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯩꯒꯦꯗ ꯀꯥꯏꯅꯒ ꯏꯁꯥꯗꯒ ꯁꯨꯝ ꯏꯒꯣꯒꯨꯝꯕ ꯐꯥꯎꯔꯛꯄꯒꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯈꯔ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ ꯁꯤꯕꯨ ꯀꯥꯏꯅ ꯁꯨꯝ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕꯒꯗꯤ ꯐꯥꯎꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯐꯥꯎꯋꯦ ꯏꯒꯣꯗꯗꯤ ꯏꯁꯥꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯗꯤ ꯐꯥꯎꯋꯦ ꯃꯥꯅ ꯀꯃꯥꯏꯅ ꯁꯥꯟꯅꯒꯅꯤ ꯑꯩꯅ ꯀꯃꯥꯏꯅ ꯁꯥꯟꯅꯗꯣꯏꯅꯣ ꯏꯁꯥꯗ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁꯇꯤ ꯂꯩꯕꯗꯤ ꯁꯥꯟꯅ ꯃꯇꯝꯗ ꯑꯩ ꯀꯔꯝꯕ ꯂꯧ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯕ ꯅꯠꯇꯦꯗꯅ ꯈꯪꯕ ꯅꯠꯇꯕꯅꯤ나 ꯃꯥꯒ ꯑꯩꯒꯁꯦ 2 times ꯁꯥꯟꯅꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯋꯥꯅ ꯁꯥꯟꯅꯩꯌꯦꯕ ꯃꯥꯁꯦ ꯑꯣ ꯍꯥꯏꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯏꯔꯥꯏ ꯂꯥꯏꯕ ꯄ꯭ꯂꯦꯗꯤ ꯑꯣꯏꯗꯦꯕ ꯑꯣꯏꯗꯦ ꯑꯍꯥꯟꯕꯗ ꯃꯥ ꯏꯕꯥꯅꯤꯁꯦ ꯀꯛꯆꯤꯡꯗ ꯁꯥꯟꯅꯩ ꯀꯛꯆꯤꯡꯒꯤ ꯇꯣꯔꯅꯥꯃꯦꯟ ꯑꯃꯗ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯩꯌꯦꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜꯗ ꯑꯗꯨꯁꯨ ꯌꯥꯝ ꯂꯥꯏꯅꯗꯤ ꯁꯥꯟꯅꯗꯦ ꯌꯥꯝ ꯋꯥꯅ ꯁꯥꯟꯅꯩꯌꯦꯕ ꯃꯥꯗꯤ ꯃꯔꯝꯗꯤ ꯃꯥꯁꯨ ꯃꯨꯛꯅꯥ ꯁꯥꯟꯅꯒꯦꯅ ꯊꯣꯛꯂꯛꯏꯅꯤꯅ ꯃꯁꯥꯗꯁꯨ ꯈꯤꯇꯪ ꯀꯟꯕꯅꯤꯅ ꯈꯤꯇꯪ ꯋꯥꯅ ꯁꯥꯟꯅꯕ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯋꯥꯏ ꯃꯥꯒ ꯁꯥꯟꯅꯕꯁꯦ ꯃꯔꯝꯗꯤ ꯂꯧ ꯃꯥꯟꯅꯩ ꯏꯕꯥꯅꯤꯁꯦ ꯇꯁꯦꯡꯅ ꯃꯨꯛꯅꯥꯒꯤꯁꯤ ꯂꯧ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯧꯒ ꯃꯥꯒꯤ ꯂꯧꯒ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯂꯧꯁꯤ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯤꯇꯪ ꯃꯨꯛꯅꯥꯁꯦ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯦꯛꯅꯤꯛꯁꯦ ꯑꯗꯨꯅ ꯇꯦꯛꯅꯤꯛꯁꯦ ꯈꯤꯇꯪ ꯍꯦꯛ ꯇꯦꯛ ꯂꯥꯝꯒꯦ ꯇꯧꯔꯛꯄꯒ ꯃꯥꯅ ꯍꯦꯛꯇ ꯐꯥꯕ ꯍꯥꯟꯈꯤꯕ ꯑꯗꯨꯅ ꯍꯦꯛꯇ ꯂꯧꯁꯦ ꯃꯄꯨꯡ ꯐꯥꯗꯕꯅꯦꯕ ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯆꯥꯎꯕꯅꯤꯅ ꯍꯦꯛꯇ ꯂꯪꯒꯦꯁꯨ ꯍꯦꯛꯇ ꯇꯥꯞ ꯄꯥꯏꯔ ꯂꯪꯕꯁꯨ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦꯗꯣ ꯃꯨꯛꯅꯥꯅ ꯍꯦꯛꯇ ꯑꯩꯅ ꯇꯧꯅꯤꯡꯉꯦꯅ ꯇꯧꯕ ꯌꯥꯗꯦꯕ ꯃꯨꯛꯅꯥꯗꯤ ꯈꯤꯇꯪ ꯇꯨꯕꯗ ꯑꯗꯨꯝ ꯇꯨꯕ ꯁꯛꯇꯣꯏꯅꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅꯗꯤ ꯁꯥꯟꯅꯩ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯍꯣꯠꯅꯔꯝꯒꯗꯣꯏꯅꯤꯅꯦ ꯑꯃꯨꯛꯇꯪ ꯃꯁꯤꯒꯤ ꯇ꯭ꯔꯣꯐꯤꯁꯦ ꯐꯪꯉꯒꯗꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯖꯔꯤꯕ ꯇ꯭ꯔꯣꯐꯤꯁꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯊꯨꯒꯥꯏꯔꯒ 3 ꯇꯥꯏꯝꯁꯦ ꯁꯨꯍꯟꯗꯕꯤꯗ ꯑꯩ ꯃꯁꯤꯒꯤ ꯃꯥꯒꯤ ꯋꯤꯅꯤꯡ ꯁ꯭ꯇ꯭ꯔꯤꯛ 1 2 3ꯅ ꯌꯧꯒꯦ ꯇꯧꯔꯤꯁꯦ ꯊꯠꯀꯦ ꯍꯥꯏꯔ ꯁꯣꯏꯗꯅꯗꯤ ꯈꯜꯂꯝꯗꯣꯏꯅꯦꯕ ꯑꯗꯣ ꯃꯨꯛꯅꯥ ꯊꯥꯔ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯨꯔꯤꯁꯤꯡꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯄꯗꯣ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯈꯤ ꯑꯗꯨꯒ ꯈꯝꯕꯒꯤ ꯂꯨꯍꯨꯞ ꯎꯞꯄꯛꯑꯒ ꯅꯤꯡꯉꯝ ꯁꯝꯖꯤ ꯎꯞꯄꯛꯑꯒ ꯃꯣꯏꯔꯥꯡ ꯈꯝꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯉꯛꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟꯁꯦ ꯁꯤꯒꯤ ꯀꯩꯕ ꯐꯩꯖꯣꯝꯁꯦ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝꯒ ꯄꯤꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯩꯈꯣꯏꯅꯒꯗꯤ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝꯒꯁꯦ ꯇꯥꯃꯣꯁꯨ ꯍꯥꯏꯕ ꯋꯥꯅꯤꯁꯦ ꯇꯥꯃꯣꯁꯨ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝꯒ ꯁꯦꯠꯄ ꯉꯝꯄꯣꯟꯇꯦ ꯑꯩꯈꯣꯏꯁꯨ ꯂꯩꯕꯕꯨꯗꯤ ꯉꯝꯈꯤꯅꯤ ꯑꯗꯨꯏꯁꯨ ꯃꯇꯤꯛ ꯅꯠꯇꯦ ꯍꯥꯏꯕ ꯃꯇꯤꯛ ꯅꯠꯇꯦ ꯌꯥꯝ ꯆꯥꯎꯕ ꯃꯒꯨꯟ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯍꯥꯏꯇꯥꯔꯦ ꯈꯥꯃꯦꯟ ꯆꯠꯄꯒꯥꯏ ꯅꯤꯡꯊꯧꯅ ꯑꯣꯏꯅ ꯃꯅꯥ ꯐꯤ ꯑꯣꯏꯅ ꯄꯤꯅꯔꯤꯅꯤ ꯈꯥꯃꯦꯟ ꯆꯠꯄꯒꯥꯏꯁꯦ ꯆꯞ ꯃꯥꯟꯅꯕ ꯔꯦꯡꯛꯇ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗ ꯁꯤꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯏꯚꯦꯟꯠ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯏ ꯍꯔꯥꯎꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅꯁꯨ ꯍꯔꯥꯎꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯍꯔꯥꯎꯕꯁꯤꯗ ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝꯒ ꯁꯦꯠꯄꯤꯔꯛꯄ ꯃꯤꯀꯨꯞꯁꯤꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏꯗꯣ ꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯌꯥꯝꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎ ꯐꯪꯉꯔꯣꯏ ꯀꯥꯏꯅ ꯈꯜꯂꯨꯕ ꯁꯥꯟꯅꯗꯦꯕ ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯖꯃꯟꯗꯒꯤ ꯐꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅꯁꯨ ꯄꯦꯜꯂꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞꯇꯨꯗ ꯍꯛꯆꯥꯡ ꯐꯔꯒꯁꯨ ꯀꯞꯄ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯄꯤ ꯇꯥꯏ ꯍꯥꯏꯗꯤ ꯖꯁꯇꯨꯅꯒ ꯑꯩꯅ ꯋꯤꯅꯔ ꯑꯣꯏꯔꯦ ꯀꯥꯏꯅ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯋꯦꯕ ꯑꯩꯅ ꯈꯟꯒꯦꯕ ꯑꯃꯨꯛꯇꯪ ꯑꯩꯅ ꯁꯤꯒꯤ ꯇ꯭ꯔꯣꯐꯤꯁꯤ ꯄꯨꯔꯒ ꯍꯩꯔꯣꯛꯃꯒꯤ ꯄꯥꯡꯒꯦꯅ ꯑꯁꯥ ꯈꯟꯖꯕꯗꯣ ꯍꯩꯔꯣꯛꯇ ꯑꯃꯨꯛꯇꯪꯗꯤ ꯄꯨꯒꯦ ꯁꯤꯅꯦꯕ ꯃꯪꯂꯥꯟꯁꯦ ꯑꯩꯈꯣꯏ ꯍꯩꯔꯣꯛꯇꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯤꯈ꯭ರೆ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯑꯩꯒꯤ ꯀꯀꯥ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯇꯦꯕꯥꯜ ꯁꯥꯟꯅꯈ꯭ꯔꯦ ꯑꯣꯖꯥ ꯔꯟꯖꯤꯠ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯁꯨ ꯁꯝ ꯑꯍꯨꯝꯂꯛ ꯉꯝꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯪꯅ ꯊꯪꯅꯅ ꯀꯟꯖꯤꯀꯦꯇꯤꯞ ꯑꯣꯏꯅ ꯑꯍꯨꯝꯂꯛ ꯊꯪꯅ ꯊꯪꯅ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗ ꯇ꯭ꯔꯣꯐꯤꯁꯦ ꯄꯨꯔꯛꯄ ꯉꯝꯈꯤꯗꯦꯅ ꯇꯥꯛꯄꯤꯕꯅꯤ ꯑꯗꯣ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤ ꯍꯥꯛꯇꯛꯇꯗꯤ ꯉꯝꯖꯔꯛꯄꯁꯦ ꯍꯩꯔꯣꯛ ꯃꯥꯏꯀꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯣꯂꯦꯟꯗ꯭ꯔꯣꯗꯒꯗꯤ ꯏꯁ ꯊꯥꯒꯠꯄꯗ ꯂꯣꯏꯔꯝꯃꯅꯤ ꯅꯪ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯔꯝꯒꯗꯧꯕꯗꯣ ꯑꯩ ꯂꯝꯕꯤ ꯂꯥꯛꯄꯗ ꯑꯗꯨꯝ ꯋꯦꯜꯀꯝꯗꯒꯤ ꯃꯣꯏ ꯑꯣꯛꯄꯤꯔꯦ ꯕꯦꯟ ꯇꯧꯔꯒ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯕꯦꯟꯒ ꯊꯤꯟꯕ ꯊꯤꯜꯂꯒ ꯌꯥꯝ ꯑꯣꯛꯄꯤꯌꯦꯕ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯒꯦꯠꯇ ꯂꯩꯔꯝꯃꯒꯀꯣ ꯃꯥꯅꯦ ꯃꯣꯏꯔꯥꯡ ꯈꯝꯕꯒꯤ ꯃꯤꯡꯊꯣꯟ ꯄꯤꯔꯛꯏꯅꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯪ ꯑꯣꯏꯅ ꯃꯪꯖꯕ ꯒꯥꯏꯁꯦ ꯃꯪ ꯑꯣꯏꯅ ꯃꯪꯕ ꯐꯥꯎꯗ ꯃꯇꯤꯛ ꯆꯥꯗꯦꯗ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯣꯂꯦꯟꯗ꯭ꯔꯣꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯠꯁꯤꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯏ ꯄꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯤꯡꯉꯝ ꯁꯝꯖꯤ ꯎꯞꯄꯛꯄꯒꯤ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦ ꯅꯤꯡꯉꯝ ꯁꯝꯖꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯀꯣꯛꯇ ꯇꯛ ꯎꯞꯁꯟꯕꯤꯌꯨꯅꯦ ꯁꯨꯝ ꯕꯤꯠꯇ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯅ ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯃꯐꯝ ꯆꯥꯅꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯞꯄꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯃꯍꯥꯛꯅ ꯎꯞꯄꯗꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯅ ꯎꯞꯄꯗꯣ ꯑꯝꯇꯪ ꯃꯌꯥꯝ ꯃꯥꯡꯗ ꯑꯝꯇꯪ ꯌꯦꯡꯍꯟꯕꯁꯦ ꯃꯣꯏꯔꯥꯡ ꯈꯝꯕ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯟꯁꯦ ꯄꯤꯔꯛꯑꯕꯅꯤ나 ꯅꯤꯡꯉꯝ ꯁꯝꯖꯤꯁꯦ ꯎꯞꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯦ ꯈꯝꯕꯅ ꯀꯥꯎ ꯐꯥꯕ ꯀꯥꯏ ꯍꯥꯏꯅꯔꯤꯕ ꯅꯠꯇ꯭ꯔꯅꯦ ꯈꯝꯕꯅ ꯀꯥꯎ ꯐꯥꯕ ꯃꯁꯥ ꯃꯎ ꯐꯩ ꯑꯩꯈꯣꯏꯒꯤ ꯁꯔꯤꯠ ꯁꯔꯥꯠ ꯌꯥꯝ ꯍꯩ ꯍꯥꯏꯅ ꯈꯝꯕ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯣ ꯈꯝꯕꯒꯤ ꯃꯤꯡꯊꯣꯜ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ
โอเลนโดรอมุกหันสมัยนั้นคุยพร้อมได้ไปหรอทำไมนิงมสัมจีคุยไก่ไฮนี่ก็มีตีนะก็สมัยน่ะไก่ไฮนี่อุปิรักปมิกุมิสยูนิเวอร์สแต่ก็ดีกุกตะกราวน์อุปปมิกุสิกัปปีอุ้ยคุยเลยบ่นมิตุดดีคุยงั้นใช้กัปปีบุดีไฮกว่ากราวน์เนี่ยตะเชียงนะไฮบ่daคุยนุป้าอุ้ยบ่กี่ดีกว่าที่เอาวางมาทางคุยไม่ได้กี่ดานิงมสัมจีอุปไฮเสกะดีเผาบีคิดว่ามีก็ตั้งทำอยู่ด้วยมาตั้งด้วยอุปกรณ์มาตั้งจะอาจจะเผาดีก็ให้ดีไว้ใช่ 파워에 얌나 노아이바 뭐디 파워에 아이디 아이곤다 매야 망다 수만 우쁘제 우프로이드라 해보기 간세 오물레 뭐다 얌티는 농아이 파워제 생모죠 우피라보다 까미티나 이거도 당연 까미티나 이거 꼭 독피라가 내 가면 잡을 셋피라고 다밍 우리 아무시 เฮ้ยเนี่ยเอาคุยดีนุป้ามวยเนี่ยเลียบไปเลยแบบนี้จ้ามวยน่ะมีอันนี้หุ่มสังก็คุยกี่คำเป็นจะไปยักกันด้วยเนี่ยก็ไอ้คุยมิตรสังสรรค์อุตสาหวิอดุนาบุอดุกิมาติกไอ้คุยน่ะยามทวายาวเชนเซอร์อีฉันมิตรมังแต่สังสรรค์อุตสาหว่าอะไรดีมุกนาเลยมายามมาคุยนำไข่รำมาตัวคุยมิตรสังสรรค์อุตสาหวันนี้นะทวายหักสร้างยาวเชนเซอร์อีฉันเนี่ยบ้าแต่นั่นแหละอีลักเดียวแต่คุยกับช่วยยังจะได้เฮ้ยหลายพวกพัฒนาเฮ้ยอีน่าน่ะคุยบูรัดปีแต่น่ะอาหารแบบนี้ให้นักพงศ์เปียกประสิทธิ์สู้คุยบูทางจริงน่ะจันบีแบบนี้ตัวก็มุกนาให้แบบมาสร้างน่ะสินะปูบีนี่ไปโชว์น่ะสู้ไอ้คุยยามบ่คุยนี่กูจันบีแบบนี้ให้ลงนี่น่ะมาตุ้มยาเลยอะตัวมายามดัดทำจะลิงไปเสียมุกนาที่มาตั้งนำจะมีโปรแกรมอะไรแบบนี้นั่นเต้ไม่ให้รู้ตะกี้ไปพวกที่หักตะกี้จัดน่าตัวน่ะละแล้วว่าไม่ตะกี้มาสร้างน่ะสิ่งthatมุกนาสู้ควายตะกี้มารู้แบบมาสร้างน่ะมันนี่ให้น่ะลงน่ะรีแบบนี้เขารบรีบนะฮะสิ่งthatสู้มุกนาให้แบบมาสร้างน่ะเสกการิโนให้น่ะขังกันน่ะวันนั้นมาทำได้ให้รบไม่ไกลกี่เช่นเอาขัดตันหัวน่ะเป็นยาโรยตัว มันนี่พวกนี้เซกชันภาษาก็จะก็ยาเด็กที่ support ตอกต้องจังไม่ได้คุยเช่นเราสิ่งมารู้เองนะก็ดูว่าเลยมีนารีบฟรุปสิ่งเช่นนั้นสุดดุม obviously ไอ้คุยมาเซลนะดุมสวัสดิ์มินาตาดีแต่มีนารีบฟรุปสิ่งดุม promote ตอกดุมหัวหน้าสานี่ไอ้คุยมาเซลหานะจุงจันบัมจังสิ่งที่มาสานะจะ promote ตอกให้ตาก็ดีไอ้ apart from มาใส่กี่เลยใกล้ได้คุยมุกนาสานะบิวให้ไปกี่อัพเดทเซนัตตาบิดาอัตบมาตั้งมาตั้งเดสูมุกนาจะสานะบิยาบตั้งก็ไม่อ้ำเลยกันนี่ให้ตาอัตโอเลนโรกีโอยนะก็ดีกระมังมาตั้งแต่ก็ดีมุกนาเสียชนะฮันนิงงี้ so that มุกนาเสียเห็นนะอีรำดำเสีย popular โอ้ยนะว่าให้ตายก็ต้องทำดีแต่เชียงรายวันที่สุดที่อิหร่านก็กระดิ่งเลยบอกนี่นะยกสังคมมาอย่างที่มาครับมุทะเลแล้วสิ่งมันหุ่นแต่สปอร์ตยามตรงนั้นเลยก็แล้วยกสังกีสปอร์ตก็มุกนาเสียดุมชนะนี่เมื่อกี้มุดที่ปั๊มใจพุ่งตรงนี้แล้วยกสังได้ชนะมาตั้งได้มีทุนจัดหรือก็ดียึดนะได้กิจนะมันบุษไอ้หลักสารเราhave to know ไม่ต้องไปวิวตัวนะจำสิ่งที่มุกนาให้ไปสิ่งที่ไอ้กันตอนนั้นทานเนี่ยได้เลยช่วงนี้ตุกี้ช่วงนั้นที่พี่ว่าทอกนี่คนตัวจะได้เจอะไอ้นี่มีทุนหลักกันนี่เดี๋ยวโอเลนโดหลักกันนี่กีกีตาร์นี่พยายามจะตลาดเราให้มาเดี๋ยวยกสังก็ไม่เลยเวลาที่มีทุนก็จะกุมกตรงเลยแต่นะมันอีกพวกอยู่ในสเตทเลเวลก็อยู่ในปังทุเรศบ้าใส่นี่ second state level ก็อีเรียลนะก็สิ่งละก็สิ่งยังไม่กี่ปังทุกปีที่ว่าดูไหมนะอีกตัวทางจริงที่สมัยนั้นเจ้าน่ะสิ่งลีบสิ่งที่บุตรีหอยหลักกันนี่มีทุนช่วยด้วยนะหลักกันนี่โอเลนโดช่วยด้วยนะจ๊ะอะตัวมาจำซาสิ่งสิ่งที่บุตรีไม่ยังกีวีกันโน่นนะซุ่มไม่ยังซุ่มหับเสร็จมันนี่ก็อะตัวใช้ที่ไว้ฉลาดประสิทธิ์มีทุนสมัยนั้นนี่ก็สมมติฉลาดการเห็นนั่นหน่วยเป็นสุดพาวอ่ะตัวสถิตฉลาดกระมบัดสถิตฉลาดจรบปมาให้แต่คุยมุกนาสิกาเห็นขังจะดีมุกนากี่อยบัดนิยมขระให้แต่รูขระจัดนับประทับให้แต่กรีเลยไม่ยังแต่เต็มตักนัดทำไปยาบมุกนาสิกาตั้งขังนั้นมีนารำเสียบกว่ามุกนาสิมาเตากระมสานในกำไมตัวสานในจุรีกายโอ้ยมินิทแกสานในกำไมกระมมงตัวสานอะไรกันมุกนาสิไม่ทีบปีบจริงอีกบ่เนาะรูอัดเตียนบัดเต็มตักนักก็ตั้งทำไปมุนากีรูลที่ไม่อ้ำเลยกันแต่กี้เราสุดไม่อ้ำเลยแต่แต่เชียงนะมุนากีรูลที่คอยกี้น้ำพีไปนั่งมาทำได้งักตาไม่ได้ได้คุณน่ะทิ้งดอกเขาไปไม่ยาเดสองนี้ในกายกับคุณนี่ก็ทิ้งมาจะยาเดยาเดก็ไม่ยาเดdisqualify ก็จะปลดไม่ตัวใช่เลยน้ำตาลทบยาวแต่กี้ซ้ำฉันกี้มาทำได้ไอ้กี้คุณน่ะแต่กี้คู่มาข้าน่ะแต่คุณน่ะมาข้าเทียมยาเดดุมตูใช่ป่ะดุมไม่ทีไปสิ่งเงี้ยเป็นชั่วโมงแต่กี้ justดุมหุ่มเลยไปยาวีดีอันนี้ดังเลยไปเช้าดูดีมาทำมาไม่พิลุยมาตุกินน่ะ just เลยมาตั้งเนี่ยป่ะดุมุนาฉันเอาไปมาทำเจ้คุยมุนามันปูกี้มุนาเอชฉันพิจิตรเจ้มินิปานเนี่ยป่ะไอ้นี่พระเมธสิกี้อปุ่นบะมินต์ลานะจากนั้นอปุ่นบะมินต์นิปาลปีป่ะนิปาลยังรู้ฉันก็ได้ห้ามไปได้มีมังงะปีป่ะมีมังงะได้ก็มาฐานะจากดีมันเนี่ยมีหุ่มมาหาไปป่ะ additional time 3 minutes หาป่ะสิ่งที่ฐานะจากนั้นนี่มา disqualify เดี๋ยวตัวยาวีแต่กี้ดุมควอลิด้าวินเนอร์คันไปช่วยยาวีดูดีพิลดูกี้รูลได้เลยแต่กี้จัตราได้ดีไอ้มันมาทำเลยเดียจัตราให้ไปดิ้งกับใส่กี้มุนาชานะก็ด้วยว่าทีมแมวสิมาทั้งลิกชานะว่าลุยครับมันตุ้งด่า
ꯖꯇ꯭ꯔꯥ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯤꯗꯔ ꯑꯅꯤꯁꯦ leader ꯂꯤꯗꯔ ꯑꯅꯤꯁꯤꯒꯤꯗꯤ ꯃꯇꯝ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ leader ꯑꯅꯤꯁꯤꯒꯤꯗꯤ ꯃꯇꯝ ꯂꯩꯇꯦ ꯃꯣꯏꯗꯤ ꯄꯨꯡ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯁꯤꯁꯨ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯑꯅꯤ ꯊꯦꯡꯒꯥꯏꯅꯕꯁꯤꯅꯤꯀꯣ ꯃꯕꯥꯅꯤ ꯁꯥꯟꯅꯕꯗꯤ ꯃꯇꯝ ꯂꯩꯇꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯟꯂꯤꯃꯤꯇꯦड ꯇꯥꯏꯝꯅꯤ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯂꯧꯅꯤꯡꯕ ꯃꯇꯝ ꯂꯧꯔꯣ ꯉꯝꯈꯥꯏꯅꯧ ꯁꯤꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗꯗꯤ ꯃꯣꯏ ꯃꯇꯝ ꯑꯃ ꯄꯤ ꯑꯩꯈꯣꯏ ꯖꯇ꯭ꯔꯥ ꯁꯥꯟꯅ ꯃꯇꯝꯗ ꯃꯤꯅꯤꯠ 5 ꯂꯣꯏꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯃꯤꯅꯤꯠ 5 ꯍꯥꯞꯄꯦꯕ ꯁꯤ ꯃꯅꯨꯡꯗ ꯅꯝꯅꯗ꯭ꯔꯒꯗꯤ ꯑꯅꯤꯃꯛ ꯇꯥꯟꯊꯣꯛꯀꯅꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯀꯃꯤꯇꯤꯅ ꯁꯦꯝꯕ ꯃꯇꯝꯒꯤ ꯔꯨꯜꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯟꯕꯤꯔꯤꯕ ꯂꯥꯡꯕꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯂꯦꯞꯄꯛꯄ ꯔꯨꯜꯗꯨꯁꯨ ꯉꯥꯛꯇꯕ ꯌꯥꯄꯣꯟꯇꯦ ꯃꯈꯣꯏꯅ ꯁꯤꯟꯕꯤꯔꯤꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯊꯣꯛꯄꯤꯔꯛꯄ ꯔꯨꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯆꯪꯁꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯒꯗ꯭ꯔꯥ ꯅꯍꯥꯛꯅ ꯁꯨꯝ ꯍꯧꯔꯛꯂꯤꯕ ꯀꯩ ꯍꯥꯏꯅꯤ ꯃꯨꯛꯅꯥꯔꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯖꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯗ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯉꯤ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯅ ꯍꯤꯡꯕꯗ ꯀꯔꯥꯏ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯁꯤꯒꯤ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗ ꯁꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯠꯂꯦꯕ ꯁꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯖꯔꯤꯕ ꯃꯨꯛꯅꯥ ꯄꯥꯝꯖꯗꯅ ꯁꯥꯟꯅꯕꯤꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯅꯕꯨꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯁꯥꯟꯅꯖꯕꯅꯤ ꯑꯗꯣ ꯁꯥꯟꯅꯕꯤꯅꯤꯡꯂꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯅꯁꯨ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯃꯔꯝꯗꯤ ꯃꯁꯥ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯁꯥ ꯐꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯃꯁꯥ ꯐꯠꯇ꯭ꯔꯒꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯦ ꯌꯥꯗꯦꯕ ꯃꯁꯥ ꯐꯅꯕꯒꯤꯗꯃꯛꯇ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯀꯩꯅꯣ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯁꯥ ꯇꯧꯗꯦ ꯃꯔꯝꯗꯤ ꯑꯁꯤ ꯃꯨꯛꯅꯥ ꯁꯥꯟꯅꯔꯒ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝ ꯂꯩꯖꯩꯀꯣ ꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯑꯝꯇ ꯆꯟꯅꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯆꯪꯕꯗꯁꯨ ꯀꯔꯤꯝ ꯆꯟꯅꯗꯦꯕ ꯃꯨꯛꯅꯥꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝ ꯂꯩꯔꯒ ꯑꯗꯒꯤ ꯑꯩꯒꯤ ꯇ꯭ꯔꯣꯐꯤ ꯃꯌꯥꯝ ꯐꯪꯉꯒ ꯀꯔꯤꯝ ꯆꯟꯅꯗꯦꯕ ꯃꯨꯛꯅꯥꯗ ꯑꯗꯣ ꯁꯤ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯑꯊꯣꯏꯕꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯄꯤꯔꯛꯄ ꯇ꯭ꯔꯣꯐꯤꯁꯦ ꯎꯠꯂꯒꯗꯤ ꯈꯇꯪ ꯑꯣꯏꯁꯨ ꯆꯟꯅꯗꯧꯗꯤ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯖꯕꯅꯤꯀꯣ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯈꯤꯇꯪ ꯆꯟꯅꯗꯧꯗꯤ ꯃꯥꯜꯂꯦ ꯇꯁꯦꯡꯅ ꯑꯁꯤꯗꯤ ꯃꯤꯡꯆꯠꯀꯤ ꯑꯣꯏꯅ ꯆꯠꯂꯦꯕ ꯃꯤꯡꯆꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝ ꯎꯠꯂꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝꯗꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯥꯏꯔꯛꯄ ꯃꯨꯛꯅꯥꯔꯣꯏꯁꯤꯡꯗ ꯀꯩꯁꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯒ ꯃꯈꯣꯏꯒꯤꯗꯃꯛꯇ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯧꯗꯣꯛꯄꯤꯔꯛꯇ꯭ꯔꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯆꯪꯁꯤꯟꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯗꯤ ꯃꯥ ꯌꯥꯝ ꯄꯥꯛꯀꯅꯤ ꯁꯥꯟꯅꯔꯛꯑꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯣꯂꯦꯟꯗ꯭ꯔꯣꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯆꯪꯕ ꯌꯥꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯏꯟ ꯀꯦꯁ ꯆꯍꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯍꯧꯖꯔꯤꯁꯤꯅꯤ ꯂꯩꯉꯥꯛꯅꯒ ꯁꯨꯝ ꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯍꯧꯖꯤꯛ TPR ꯂꯩꯔꯤꯕꯅꯤꯅ ꯀꯟꯅ ꯄꯥꯋꯔꯁꯨ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅꯁꯨ ꯀꯅꯥꯝꯇꯗ ꯇꯥꯏꯅꯐꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔ CM ꯑꯗꯣ ꯐ꯭ꯌꯨꯆꯔ ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯏꯅꯤꯁꯤꯌꯦꯠ ꯈꯛꯇꯪ ꯇꯧꯕꯤꯔꯒ ꯃꯨꯛꯅꯥꯗ ꯁꯨꯃꯥꯏꯅ ꯋꯤꯅꯔ ꯑꯣꯏꯔꯛꯄ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤꯗ ꯋꯤꯅꯔ ꯑꯣꯏꯔꯛꯄꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯁꯀ ꯍꯧꯗꯣꯛꯆꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯑꯗꯨꯒꯤ ꯃꯪꯂꯥꯟ ꯑꯃꯗꯤ ꯁꯣꯏ ꯃꯪꯉꯝꯒꯗꯧ ꯃꯥꯜꯂꯦ ꯃꯪꯉꯦ ꯑꯗꯨꯗꯤ ꯃꯪꯖꯩ ꯏꯁꯥꯒꯤ ꯆꯍꯤ 32 33 ꯑꯗꯨꯃꯥꯏꯅ ꯁꯨꯖꯔꯦ ꯁꯨꯕꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯗꯒꯤ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯀꯩꯒꯨꯝꯕ ꯃꯨꯛꯅꯥꯗ ꯃꯤꯠꯌꯦꯡ ꯌꯥꯝ ꯆꯪꯕꯤꯗꯅ ꯃꯨꯛꯅꯥꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯨꯛꯅꯥ ꯁꯥꯟꯅꯒꯦ ꯈꯟꯖꯩ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯄꯤꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯩ ꯏꯌꯥꯝꯕꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯔꯒꯀꯣ ꯏꯔꯝꯗꯝꯁꯤꯗ ꯃꯨꯛꯅꯥꯁꯦ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯈꯤꯇꯪ ꯋꯦꯜꯐꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯤꯇꯪ ꯄꯥꯏꯈꯠꯄꯤꯔꯒꯗꯤ ꯏꯔꯝꯗꯝꯒꯤ ꯃꯨꯛꯅꯥꯁꯦ ꯃꯨꯠꯂꯣꯏꯗꯣꯏꯅꯦꯕ ꯄ꯭ꯂꯦꯌꯔ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥꯟꯅꯔꯤꯕ ꯃꯁꯥꯃꯛꯅ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯔꯣꯏꯁꯤꯡ ꯊꯣꯛꯂꯛꯑꯣ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩ ꯒꯥꯏꯗ ꯇꯧꯔꯒꯦ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯤꯟꯗꯒꯤ ꯄꯜꯂꯛꯇ꯭ꯔꯤꯕ ꯑꯩꯅꯁꯨ ꯊꯑꯣꯏꯅ ꯌꯦꯡꯉꯤꯅꯤ ꯉꯁꯥꯏꯗꯩ ꯂꯥꯛꯑꯣ ꯈꯪꯅꯤꯡꯕꯁꯤꯡ ꯂꯥꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯗ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯃꯨꯛꯅꯥꯁꯦ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯁ꯭ꯇꯦꯠꯁꯦ ꯁꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯃꯨꯛꯅꯥ ꯍꯥꯏꯕꯁꯦ ꯆꯥꯎꯈꯠꯂꯛꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯨꯝ ꯂꯩ ꯇꯥꯔꯗꯤ ꯃꯥꯅꯁꯨ ꯑꯅꯧꯕ ꯃꯨꯛꯅꯥꯔꯣꯏ ꯁꯦꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤꯁꯤꯅꯦꯕ ꯑꯗꯣ ꯏꯌꯥꯝꯕꯅꯁꯨ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯉꯝꯖꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯗꯨꯒ ꯀꯔꯤ ꯑꯩꯈꯣꯏꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯈꯝꯕꯁꯨ ꯍꯧꯖꯤꯛ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗ ꯂꯥꯛꯑꯕꯅꯤꯅ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯩꯔꯣꯛ ꯄ꯭ꯔꯖꯥꯅꯁꯨ ꯈꯤꯇꯪ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯑꯒ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯃꯨꯛꯅꯥ ꯍꯥꯏꯕꯁꯦ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯒꯦꯖꯦꯠꯇꯒ ꯁꯤ ꯐꯥꯎꯕꯒꯤ ꯂꯦꯚꯦꯜꯗ ꯋꯦꯜꯐꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡꯗ ꯄꯥꯡꯊꯣꯛꯏꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯈꯝꯕ ꯐꯪꯉꯛꯄ ꯃꯣꯏꯔꯥꯡꯈꯝꯕꯒꯤ ꯃꯤꯡꯊꯣꯟ ꯐꯪꯉꯛꯄ ꯃꯅꯤꯄꯨꯔꯗꯗꯤ ꯀꯥ ꯍꯦꯟꯅ ꯀꯌꯥꯔꯛ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯏꯅꯥꯎ ꯑꯣꯂꯦꯟ ꯑꯍꯥꯟꯕꯔꯥ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯕꯨꯜꯗꯒꯤ ꯑꯗꯣ ꯍꯤꯡꯉꯤ ꯖꯥꯠꯂ ꯑꯍꯟꯁꯦ
ꯑꯍꯟ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒꯤ ꯈꯤꯇꯪ ꯃꯥꯅ ꯁꯤꯅꯤꯌꯔ ꯑꯣꯏ ꯂꯩꯔꯤꯕ꯭ꯔꯣ ꯃꯥꯁꯨ ꯂꯩꯔꯤ ꯑꯗꯨ ꯆꯠꯂꯨꯁꯦ ꯅꯣꯡꯃ ꯅꯪꯒ ꯇꯧꯔ ꯆꯠꯂꯨꯔꯁꯤ ꯇꯥꯃꯣ ꯅꯣꯡꯃ ꯆꯠꯂꯨꯁꯤ ꯉꯁꯤꯗꯤ ꯆꯠꯂꯣꯏ ꯃꯨꯛꯅꯥꯒꯤ ꯁꯥꯟꯅꯔꯣꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯔꯕ ꯀꯥꯟꯗꯀꯣ ꯑꯗꯨ ꯆꯠꯂꯁꯤ ꯑꯗꯣ ꯁꯤꯒꯤ ꯇꯥꯔꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯂꯩꯉꯥꯛꯅ ꯁꯣꯏꯗꯅ ꯃꯨꯛꯅꯥ ꯍꯥꯏꯕ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥ ꯍꯟꯕꯤꯒꯅꯨ ꯋꯥꯈꯜ ꯍꯟꯕꯤꯒꯅꯨ ꯍꯜꯂꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯁꯤ ꯃꯨꯛꯅꯥ ꯃꯁꯥꯟꯅꯁꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯗꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯂꯝꯁꯤ ꯑꯍꯟꯁꯤꯡꯅꯀꯣ ꯊꯥꯏꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯥꯏ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕ ꯑꯩꯈꯣꯏꯒ ꯍꯟꯗꯛ ꯃꯃꯥꯡꯗ 2022ꯗ ꯀꯩꯅꯣꯗ ꯁꯥꯟꯅꯩꯕ ꯅꯝꯕꯣꯜ ꯀꯔꯤ ꯃꯐꯝ ꯀꯥꯎꯈ꯭ꯔꯦ ꯅꯝꯕꯣꯜꯗ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯈꯨꯠꯇꯦꯛꯑꯦꯕ ꯁꯤ ꯃꯈꯨꯠꯁꯨ ꯄꯨꯂꯞ ꯇꯦꯛꯑꯦꯕ ꯑꯗꯨ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯔꯅꯥꯏ ꯇꯥꯔ ꯇꯣꯛꯑꯦꯕ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯔꯤꯝ ꯆꯪꯕꯤꯗꯦꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 500 1,000 ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯍꯧꯖꯤꯛꯁꯨ ꯂꯥꯏꯌꯦꯡꯕ ꯉꯝꯗ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯥ ꯁꯤ ꯈꯨꯠꯇꯣ ꯁꯥꯠꯍꯩꯕꯅꯦ ꯁꯤ ꯈꯥꯡꯕꯣꯛꯇꯩꯅꯦꯕ ꯍꯟꯗꯛꯀꯤꯔꯣ 2022 ꯍꯧꯖꯤꯛꯇꯤ ꯔꯤꯀቨꯔꯤ ꯇꯧꯔꯝꯃꯅꯤꯀꯣ ꯇꯞꯅ ꯑꯗꯨꯕꯨꯗꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯎꯅꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀ ꯈꯥꯡꯕꯣꯛꯀ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯁꯤ ꯍꯩꯔꯣꯛꯀ ꯁꯥꯟꯅꯕꯗ ꯈꯨꯠꯇꯦꯛꯏꯅꯦꯕ ꯁꯤ ꯄꯨꯔꯥ ꯇꯨꯞꯄꯦꯕ ꯑꯗꯣ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯔꯥꯏ ꯑꯣꯏꯌꯦꯕ ꯃꯤꯠꯌꯦꯡ ꯀꯔꯝ ꯆꯪꯕꯤꯗꯦ ꯑꯗꯨꯒꯨꯝꯕ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯅꯠꯇ꯭ꯔꯅꯦ ꯏꯔꯝꯗꯝꯒꯤ ꯑꯥꯔꯠ ꯑꯩꯈꯣꯏ ꯃꯁꯥꯟꯅꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯣꯛꯑꯦ ꯑꯗꯨꯒ ꯁꯣꯛꯂꯕ ꯃꯇꯝꯗ ꯀꯅꯥꯝ ꯂꯩꯇꯦ ꯒꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯝ ꯂꯩꯇꯦ ꯃꯨꯛꯅꯥꯁꯤꯗꯤ ꯀꯅꯥꯝ ꯂꯩꯇꯦ ꯅꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯣꯏ ꯂꯩꯇꯦꯅ ꯐꯤꯜ ꯇꯧꯕꯤꯕꯗꯣ ꯀꯅꯥꯝ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯡꯖꯃꯩ 360 ꯍꯥꯏꯁꯦ ꯑꯩ ꯅꯠꯇꯦꯕ ꯁꯤꯡꯖꯃꯩ 360 ꯍꯥꯏꯁꯦ ꯇꯥꯃꯣ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯂꯦꯟꯗ꯭ꯔꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯔ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯎꯅꯖꯔꯤꯁꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯤꯡꯁꯤꯒꯤ ꯃꯈꯥꯗ ꯑꯩꯅ ꯁꯤꯡꯖꯃꯩꯗ ꯍꯧꯗꯣꯛꯆꯔꯛꯄꯒꯤ ꯁꯤꯡꯖꯃꯩꯅ ꯄꯟꯕꯩ ꯋꯥꯅꯤ ꯍꯣꯡꯕ ꯌꯥꯗ꯭ꯔꯦ ꯃꯤꯡꯁꯤꯃꯗꯤ ꯍꯣꯡꯗꯣꯛꯀꯦꯅ ꯇ꯭ꯔꯥꯏ ꯇꯧꯔꯗꯤ ꯃꯅꯤꯄꯨꯔ ꯑꯣꯜꯂꯒ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯁꯤꯡꯖꯃꯩ ꯃꯤꯡ ꯑꯣꯏꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯗꯣꯛꯆꯔꯛꯄꯒꯤꯀꯣ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯋꯥꯈꯜꯂꯣꯟ ꯆꯠꯁꯦ ꯑꯗꯨꯒꯨꯝꯕ ꯂꯥꯌꯦꯡꯕ ꯉꯝꯖꯗꯕ ꯎꯄꯥꯏ ꯂꯩꯖꯗꯕꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯍꯥꯛꯅꯁꯨ ꯏꯅꯤꯁꯤꯌꯦꯠ ꯇꯧ ꯇꯥꯔꯦ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯪ ꯍꯪꯕꯤꯔꯛꯑꯣ ꯃꯈꯥ ꯇꯥꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯃꯤꯟꯅ ꯂꯣꯏꯔꯦ ꯏꯔꯥꯏ ꯂꯥꯏꯕ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯦ ꯂꯧꯕ ꯌꯥꯔꯦꯕ ꯅꯍꯥꯛꯅ 2022ꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯨꯛꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯁꯤꯗꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯖꯔꯤꯕ ꯃꯤ ꯑꯃ ꯃꯇꯣꯝꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯇꯦꯕ ꯅꯍꯥꯛꯅ ꯍꯥꯏ ꯀꯥꯟꯗ ꯈꯪꯉꯤ ꯑꯗꯣ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯅꯍꯥꯛꯀꯤ ꯃꯈꯥꯗ ꯁꯨꯝ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯅꯍꯥꯛꯅ ꯖꯇ꯭ꯔꯥ ꯑꯣꯏꯔꯒ ꯆꯠꯄꯗꯨꯗ ꯅꯍꯥꯛꯅ ꯒꯥꯏꯗ ꯇꯧꯔꯒ ꯃꯣꯏ 9ꯅꯤꯀꯣ 9ꯅꯤ ꯆꯠꯂꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯈꯣꯏꯁꯤꯒ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯃꯈꯣꯏꯒ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯈꯣꯠꯄ ꯀꯃꯥꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯈꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯀꯥꯏꯅꯒ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯃꯆꯥ ꯇꯧꯔꯝꯒꯅꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒꯅ ꯀꯗꯥꯏꯗ ꯇꯧꯏ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇꯤꯝꯁꯤꯅ ꯀꯃꯥꯏꯅ ꯈꯟꯒꯠꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯣ ꯍꯟꯗꯣꯛꯏꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯨꯛꯅꯥ ꯕꯥꯔꯇꯣꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅ ꯌꯥꯎꯕꯤ ꯃꯣꯏꯅ ꯄꯥꯎ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯁꯤꯅꯁꯨ ꯑꯩꯈoi ꯄ꯭ꯂꯦꯌꯥꯔ ꯂꯣꯏꯅ ꯈꯟꯒꯠꯂꯦ ꯍꯩꯔꯣꯛꯇꯗꯤ ꯄ꯭ꯂꯦꯌꯥꯔ ꯌꯥꯝ ꯂꯩꯌꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯂꯦꯌꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ 30 40 50 ꯃꯌꯥ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗꯒꯤ ꯃꯤ 10ꯗꯪ ꯈꯟꯕꯅꯤꯅ ꯌꯥꯝ ꯑꯋꯥꯕꯁꯨ ꯑꯣꯏꯈꯤꯕ ꯀꯃꯥꯏꯅ ꯈꯟꯒꯦꯕ ꯃꯤ 10ꯁꯦ ꯃꯥ ꯁꯝ XYZ ꯑꯃꯕꯨ ꯍꯥꯏꯍꯧꯗꯦ ꯑꯗꯩ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕꯒꯤ ꯌꯥꯝ ꯂꯩ ꯄꯥꯎ ꯐꯪꯗꯦꯅ ꯄꯥꯎꯗꯤ ꯂꯣꯏꯅ ꯐꯪꯕ ꯑꯗꯨꯗ ꯁꯝ ꯕꯥꯔꯇꯣꯟꯗꯤ ꯑꯩꯅꯁꯨ ꯑꯩꯒꯤ ꯃꯨꯛꯅꯥꯔꯣꯏ ꯃꯈꯥꯁꯦ ꯑꯩꯅ ꯇꯧꯖꯗꯣꯏꯅꯦꯕ ꯑꯩꯒꯤ ꯃꯨꯛꯅꯥ ꯌꯥꯎꯕꯤꯔꯣ ꯑꯩꯅ ꯇꯧꯗꯣꯏꯅꯦ ꯕꯥꯔꯇꯣꯟꯁꯦ ꯑꯁꯤꯗ ꯃꯤ 90 50 ꯈꯟꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯉꯣꯟꯗꯁꯨ ꯑꯗꯩ ꯑꯩꯅ ꯑꯣꯖꯥꯗ inthꯣꯛꯑꯦꯕ ꯑꯣꯖꯥꯗ inthꯣꯛꯄꯁꯨ ꯑꯣꯖꯥꯁꯨ ꯉꯝꯗꯦꯕ ꯍꯥꯏꯕꯗꯤ ꯄꯨꯟꯅ ꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤꯅ ꯀꯅꯥꯅ ꯈꯜꯂꯒ ꯀꯅꯥꯅ ꯈꯜꯂꯣꯏꯗꯣꯏꯅꯣ ꯑꯩꯒ ꯅꯛꯅꯩ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔ ꯈꯟꯕꯁꯨ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦ ꯃꯥꯏ ꯄꯥꯛꯅꯕ ꯃꯁꯥꯟꯅ ꯍꯥꯏꯁꯤꯗꯗꯤ ꯃꯁꯥ ꯐꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯧ ꯍꯩꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯍꯩꯕ ꯈꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯑꯣꯖꯥꯗꯨꯅ ꯌꯥꯝꯅ ꯄ꯭ꯂꯥꯟ ꯑꯃ ꯄꯨꯊꯣꯛꯑꯦ ꯃꯥꯅ ꯑꯩꯈꯣꯏ ꯆꯠꯀꯗꯧꯕ ꯊꯥ ꯃꯈꯥꯏ ꯋꯥꯠꯂꯤꯉꯩꯗꯒꯤ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯄꯥꯔꯠ 1ꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯡꯊꯣꯛ ꯌꯣꯅꯤꯡꯊꯧꯒꯤ ꯁꯥꯏꯒꯣꯜ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯂꯝꯄꯥꯛꯁꯤꯗ ꯅꯨꯡꯇꯤꯒꯤ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯑꯣꯖꯥ ꯌꯥꯎꯔꯒ ꯑꯗꯨꯝ ꯇꯥꯟꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯅ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕꯗꯣ ꯂꯧꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯟꯒꯠꯂꯁꯤ ꯀꯥꯏꯅ ꯇꯧꯔꯒ ꯈꯟꯕꯗꯤ ꯃꯤ 9 ꯈꯟꯕꯁꯤ ꯌꯥꯝ ꯋꯥꯕ ꯑꯗꯣ ꯁꯥꯎꯅꯕꯒꯨꯝꯕ ꯂꯩꯈꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯐꯖꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯏꯗꯤ ꯑꯣꯖꯥꯒ ꯇꯥꯟꯅꯔꯒ ꯇꯣꯇꯦꯂꯤ ꯃꯦꯔꯤꯠꯇ ꯑꯌꯥꯝꯕꯅ ꯈꯟꯕꯅꯤꯅ ꯑꯗꯨꯝꯕ ꯈꯟꯈꯤꯕꯒꯤ ꯑꯗꯣ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯀꯃꯥꯏ ꯇꯧꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯣꯏ ꯑꯇꯩ ꯏꯅꯥꯎꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯩ ꯂꯥꯏ ꯍꯔꯥꯎꯕꯁꯤꯡꯗꯁꯨ ꯃꯨꯛꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯄꯤꯜꯁꯤꯃ ꯔꯤꯀ꯭ꯋꯦꯁꯁꯤꯃ ꯍꯥꯏꯖꯕꯁꯤꯃ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯃꯊꯪ ꯆꯍꯤꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯍꯔꯥꯎꯕꯗꯗꯤ ꯑꯩꯅ ꯀꯃꯤꯇꯤꯒ ꯁꯨꯝ ꯇꯥꯟꯅꯖꯕ ꯃꯇꯝꯗ
ꯄ꯭ꯔꯥꯏꯁ ꯃꯅꯤꯁꯨ ꯍꯟꯗꯛꯀꯤꯗꯒꯤ ꯑꯦꯠꯂꯤꯁ ꯗꯕꯜ ꯇꯥꯏꯝꯁꯇꯤ ꯍꯦꯜꯂꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯤꯔꯛꯏꯀꯣ ꯑꯩ ꯄ꯭ꯔꯥꯏꯁ ꯑꯦꯃꯥꯎꯟꯇꯨꯗꯤ ꯄꯟꯖꯔꯣꯏ ꯃꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯁ ꯑꯣꯏꯍꯜꯂꯁꯤ ꯑꯗꯣ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯑꯣꯖꯥꯁꯤꯡꯒ ꯇꯥꯟꯅꯕꯗ ꯃꯊꯪ ꯆꯍꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤꯍꯦ ꯑꯉꯥꯡ ꯁꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯅꯕ ꯂꯩ ꯃꯊꯪ ꯆꯍꯤꯒꯤ ꯂꯩꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯀꯩꯒꯨꯝꯕ ꯃꯊꯪ ꯆꯍꯤ ꯑꯗꯣ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯊꯝꯖꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯝ ꯍꯪꯕꯩ ꯋꯥꯅꯤ ꯍꯥꯏꯕ ꯌꯥꯕ ꯑꯃꯅꯤ ꯄꯟꯕꯤꯕ ꯑꯗꯣ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯅꯤꯡꯉꯦꯅ ꯌꯥꯎꯕ ꯐꯪꯗꯦꯕ ꯁꯥꯟꯅꯅꯤꯡꯉꯦꯅ ꯁꯥꯟꯅ ꯐꯪꯗꯦꯕ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯖꯇ꯭ꯔꯥꯁꯤꯅ ꯑꯩꯈꯣꯏ ꯍꯩꯔꯣꯛꯇꯒꯤ ꯑꯣꯏꯔꯕ ꯑꯗꯨꯝ ꯍꯩꯔꯣꯛ ꯃꯆꯥ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯄ꯭ꯂꯦꯌꯔ ꯈꯔ ꯌꯥꯎꯔꯅꯤ ꯑꯗꯣ ꯍꯩꯔꯣꯛꯇꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯃꯤꯅ ꯖꯇ꯭ꯔꯥ ꯑꯣꯏꯔꯒꯁꯨ ꯍꯩꯔꯣꯛꯇꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯗꯨꯝ ꯄ꯭ꯂꯦꯌꯔ 4-5 ꯑꯗꯨꯝ ꯈꯟꯕꯤꯌꯦꯕ ꯑꯩꯈꯣꯏꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯊꯣꯛ ꯐꯪꯗ꯭ꯔꯤꯀꯥꯟꯗ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯍꯥꯟꯅ ꯃꯨꯛꯅꯥ ꯌꯥꯎꯋꯦꯕ ꯄꯨꯂꯤꯁ ꯇꯤꯝꯒꯤ ꯍꯦꯔꯣꯖꯤꯠꯂꯤꯅ ꯃꯥꯅ ꯖꯇ꯭ꯔꯥ ꯂꯦꯞꯄ ꯃꯇꯝꯗ ꯑꯩ ꯃꯥꯏꯗ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯕꯥꯔꯇꯣꯟ ꯃꯥꯅ ꯇꯧꯕꯤꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯍꯟꯗꯛꯀꯤꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯊꯪ 2026ꯀꯤꯗꯗꯤ ꯍꯩꯔꯣꯛꯇ ꯖꯇ꯭ꯔꯥ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯁꯥꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯁꯦꯅꯗꯤ ꯍꯥꯏꯅꯩ ꯍꯥꯏꯅꯕꯗ ꯑꯣꯖꯥꯁꯤꯡ ꯇꯥꯟꯅꯔꯒꯀꯣ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯐꯖꯅ ꯇꯧꯁꯤ ꯀꯥꯏꯅꯗꯤ ꯍꯥꯏꯅꯕ ꯂꯩ ꯑꯗꯣ ꯑꯩ ꯍꯪꯅꯤꯡꯕ ꯑꯃ ꯉꯁꯥꯏ ꯍꯦꯛ ꯑꯍꯥꯟꯕ ꯆꯪꯀꯥꯟꯗ ꯍꯪꯒꯦꯅ ꯈꯟꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯪꯍꯧꯔꯒꯦ ꯑꯣꯂꯦꯟꯗ꯭ꯔꯣꯁꯦ ꯃꯌꯥꯝꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯁꯦ ꯌꯥꯝ ꯋꯥꯡ ꯆꯥꯎꯋꯦ ꯑꯋꯥꯡꯕꯁꯦ 5'6" ꯌꯧꯕ꯭ꯔꯥ 6 yaude 5.9 5.9 ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗ ꯍꯥꯏꯔꯒꯗꯤ ꯃꯤꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯡꯕ ꯆꯤꯡꯉꯦ ꯍꯥꯏꯇꯥꯔꯦ 5.9ꯁꯦ 5.6 5.5 5.7 ꯌꯥꯝ ꯋꯥꯡꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦꯀꯣ ꯑꯗꯣ ꯑꯣꯂꯦꯟꯗ꯭ꯔꯣꯗꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯇꯥꯔꯗꯤ ꯍꯛꯆꯥꯡ ꯑꯩꯈꯣꯏꯒꯤ ꯅꯣꯏꯕ ꯆꯥꯎꯕ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯍꯥꯏꯠꯁꯤꯃꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯐꯔꯤꯕ ꯍꯛꯆꯥꯡꯁꯤ ꯉꯁꯥꯏꯒꯤ ꯃꯇꯧ ꯀꯔꯝꯅ ꯐꯔꯤꯅꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤꯁꯦ ꯁꯔꯨ ꯆꯥꯎꯕꯒꯤ ꯐꯕꯁꯨ ꯑꯗꯨꯝ ꯂꯩ ꯆꯥꯕ ꯐꯕꯒꯤ ꯐꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯅꯣꯏꯕꯒꯤ ꯐꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯛꯆꯥꯡꯁꯤ ꯐꯔꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯍꯛꯆꯥꯡꯁꯤ ꯁꯦꯝꯃꯤ ꯄꯤꯊꯣꯛꯄꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯍꯣꯠꯅꯖꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯥꯝ ꯈꯪꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯇꯁꯦꯡꯅ ꯏꯁꯥꯅ ꯍꯣꯠꯅꯖꯩ ꯑꯩ ꯖꯤꯝ ꯁꯥꯟꯅꯖꯩꯑꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯁꯂꯥꯏ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔ ꯍꯥꯏꯅ ꯖꯤꯝ ꯑꯃ ꯂꯩꯖꯩ ꯁꯤꯗ ꯁꯥꯟꯅꯖꯩ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯖꯤꯝꯁꯤꯒꯤ ꯇ꯭ꯔꯦꯅꯔ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯒꯥꯏꯗ ꯌꯥꯝ ꯂꯧꯖꯕ ꯑꯩꯅ ꯃꯉꯣꯟꯗꯩꯁꯨ ꯃꯥꯅꯁꯨ ꯌꯥꯝ ꯇꯥꯛꯄꯤ ꯇꯝꯕꯤ ꯑꯗꯨꯒ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯐꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯨꯛꯅꯥ ꯇꯧꯔꯝꯗꯥꯏꯗ ꯄ꯭ꯔꯦꯛꯇꯤꯁ ꯆꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯔ ꯃꯆꯥꯅꯤꯅ ꯑꯗꯨꯝ ꯆꯠꯄꯗꯤ ꯉꯝꯗꯦ ꯃꯨꯛꯅꯥ ꯃꯌꯥꯗ ꯈꯔ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯕꯨ ꯗꯥꯏꯠ ꯃꯌꯥꯝ ꯆꯪꯉꯤꯗꯅ ꯀꯔꯤꯝ ꯆꯥꯗꯅ ꯗꯥꯏꯠ ꯌꯥꯎꯗꯅ ꯄꯨꯔꯥ ꯁꯥꯟꯅꯁꯜꯂꯒꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯌꯥꯎꯗꯕꯅꯤꯅ ꯑꯗꯨꯝ ꯃꯨꯛꯅꯥ ꯊꯥ 1-2 ꯋꯥꯠꯂꯤꯀꯥꯟꯗ ꯑꯗꯨꯝ ꯁꯥꯟꯅꯖꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯔꯦꯕ ꯌꯣꯠꯀꯁꯦ ꯑꯔꯨꯝꯕ ꯍꯥꯞꯄꯒ ꯃꯨꯛꯈꯥꯏꯕ ꯑꯗꯨꯝ ꯍꯧꯔꯦ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯖ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯝꯕ ꯑꯦꯛꯁꯔꯁꯥꯏꯁꯅ ꯍꯦꯟꯅ ꯄꯥꯝꯅ ꯁꯥꯟꯅꯩ ꯈꯨꯠꯀꯤ ꯑꯣꯏꯕ ꯑꯌꯥꯝꯕꯅ ꯁꯥꯟꯅꯕ꯭ꯔꯥ ꯑꯗꯨꯗꯤ ꯁꯥꯟꯅꯗꯦ ꯑꯗꯨꯝ ꯐꯨꯜ ꯁꯥꯟꯅꯩ ꯐꯨꯜ ꯕꯣꯗꯤꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯁꯥꯟꯅꯩꯕ ꯇꯣꯉꯥꯟ ꯁꯥꯟꯅꯗꯤ ꯁꯥꯟꯅꯗꯦꯕ ꯍꯥꯏꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯗꯣꯔꯦꯅ ꯈꯨꯠ ꯈꯛꯀꯤ ꯁꯥꯟꯅꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩ ꯄꯥꯡꯒꯜ ꯂꯣꯏ ꯆꯪꯉꯤꯗꯅ ꯈꯣꯡ ꯈꯨꯠ ꯂꯣꯏ ꯆꯪꯕꯅꯤ나 ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯨꯂꯞꯇꯤ ꯁꯥꯟꯅꯩ ꯑꯗꯣ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯄꯨꯡ ꯀꯌꯥꯒꯗꯤ ꯇꯧꯏ ꯅꯛꯁꯜꯂꯛꯑꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯌꯥम ꯁꯥꯡꯅ ꯍꯦꯛꯇ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛ ꯁꯥꯟꯅꯈꯤ ꯄꯨꯡ 1.5 ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯩ 1.5ꯅꯤ ꯑꯌꯨꯛꯇꯔꯥ ꯅꯨꯡꯗꯥꯡꯗꯔꯥ ꯑꯌꯨꯛꯇ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯂꯒꯗꯤ ꯁꯥꯟꯅꯩ ꯄꯨꯡ 4:30ꯗ ꯍꯧꯒꯠꯂꯒ ꯑꯗ 5ꯗ ꯌꯨꯝ ꯌꯧꯕ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯖꯤꯝ ꯁꯥꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯅꯦ ꯍꯥꯏꯅꯩꯀꯣ ꯃꯤꯁꯨ ꯌꯥꯝ ꯆꯤꯟꯗꯦꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯅ ꯑꯃꯨꯛ ꯆꯤꯟꯗꯦ ꯑꯌꯨꯛꯇꯅ ꯈꯔ ꯀꯣꯝꯃꯤꯀꯣ ꯑꯗꯣ ꯖꯤꯝꯒꯤ ꯀꯥꯡꯕꯨꯁꯤꯒꯤꯁꯨ ꯔꯣꯜ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯐꯤꯁ ꯂꯧꯕꯤꯗꯕ ꯑꯗꯩꯗꯤ ꯑꯦꯗꯃꯤꯁꯟ ꯐꯤꯁꯀ ꯂꯧꯕꯤꯗꯕꯒ ꯇꯧꯕ꯭ꯔꯥ ꯑꯗꯨꯝ ꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯊꯝꯕꯤꯕ ꯌꯥꯕ ꯀꯔꯤ ꯇꯧꯋꯦ ꯌꯥꯝ ꯊꯤꯅ ꯇꯧꯕꯤꯗꯨꯗꯤ ꯑꯩ ꯊꯥꯒꯤ ꯐ꯭ꯔꯤꯁꯤꯃ ꯑꯌꯥꯝꯕ ꯃꯣꯏ ꯍꯥꯏꯗꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯦ ꯑꯗꯨꯝ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯒꯤ ꯄꯤꯕ ꯑꯗꯣ ꯃꯣꯏꯅ ꯄꯤꯕꯗ ꯍꯔꯥꯎ ꯂꯧꯕꯤꯀꯣ ꯍꯥꯏꯗꯤ ꯃꯟꯇꯤꯛꯅꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯟꯇꯤꯛꯅꯗꯦ ꯅꯣꯡꯃꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯒꯤ ꯐꯤ ꯄꯤꯌꯨ ꯈꯣꯠꯂꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯦꯕ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯃꯣꯏꯅ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤꯁꯨ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯑꯣꯂꯦꯟꯗ꯭ꯔꯣ ꯃꯁꯥ ꯊꯕꯛ ꯇꯧꯖꯗꯦ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯏꯆꯝ ꯆꯝꯅ ꯂꯧꯃꯤ ꯃꯣꯏꯅ ꯁꯨꯝ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯈꯪꯖꯕꯒꯤ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯂꯩꯇꯥꯔꯁꯨ ꯃꯥꯁꯦ ꯇꯉꯥꯏ ꯐꯗꯅ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯂꯥꯛꯆꯔꯤꯕꯅꯤꯀꯣꯅ ꯑꯣꯖꯥ ꯇ꯭ꯔꯦꯅꯔ ꯑꯃꯗꯤ ꯖꯤꯝꯅꯁꯨ ꯈꯪꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯤꯝ ꯃꯃꯤꯡꯗꯣ ꯑꯃꯨꯛꯇꯪꯒ ꯊꯝꯕꯤꯌꯨ ꯁꯂꯥꯏ ꯐꯤꯠꯅꯦꯁ ꯁꯂꯥꯏ ꯐꯤꯠꯅꯦꯁꯅꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯃꯥꯏꯀꯩꯒꯤ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯟꯅꯤ ꯈꯜꯂꯒ ꯁꯦꯝꯕꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕꯁꯦ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯇꯨꯡꯗꯁꯨ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯑꯩꯕꯨ ꯍꯔꯥꯎ ꯄꯤꯀꯣ ꯍꯣꯏ ꯑꯗꯩ ꯍꯟꯗꯛꯁꯨ ꯃꯣꯏ ꯑꯗꯨꯝ ꯑꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯂꯩ ꯁꯦꯝꯁꯥ ꯂꯩꯌꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯈꯣꯛꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯀꯩꯒꯤꯅꯣꯗ ꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯈꯤꯜꯂꯤꯕ ꯃꯌꯥꯝꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯂꯧꯔꯒꯦ ꯊꯝꯃꯒꯦ ꯌꯨꯝꯗ ꯄꯨꯔꯒꯦ ꯀꯥꯏꯅꯒ ꯑꯐꯥꯎꯕ ꯃꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯗ ꯑꯐꯥꯎꯕꯒꯤ ꯋꯥꯔꯤꯗꯤ ꯁꯥꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯈꯤꯇꯪ ꯁꯣꯏꯔꯨ ꯌꯥꯄꯣꯟꯇꯦ ꯂꯥꯛꯄꯁꯦ ꯍꯦꯛꯇ ꯀꯃꯦꯟꯀꯁꯦ ꯃꯊꯪ ꯃꯊꯪ ꯄꯤꯔꯛꯀꯗꯕ ꯑꯐꯥꯎꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯐꯥꯎꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯨꯛꯅꯥ ꯇꯧꯁꯤ ꯍꯥꯏꯕ ꯃꯇꯥꯡꯗꯗꯤ ꯑꯐꯥꯎꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯇꯦ ꯈꯨꯠ ꯊꯦꯛꯄ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯑꯐꯥꯎꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯐꯥꯎꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯅꯝꯊꯦꯛꯄ ꯉꯝꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯑꯐꯥꯎꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯎꯅꯔꯤꯕ ꯃꯤꯑꯣꯏ ꯉꯁꯤ ꯎꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯦꯂꯥꯡꯕꯝ ꯑꯣꯂꯦꯟꯗ꯭ꯔꯣꯁꯤꯅꯤꯀꯣ ꯅꯩꯔꯦ ꯂꯩꯔꯤ ꯃꯥ ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯂꯥꯛꯑꯣ ꯅꯝꯒꯥꯏꯒꯦꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯃꯃꯤꯡꯁꯤꯗꯕꯨꯗꯤ ꯃꯨꯛꯄ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯣꯂꯦꯟꯗ꯭ꯔꯣꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯍꯛꯆꯥꯡ ꯐꯔꯦ ꯀꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥꯒꯨꯝꯕꯗ ꯀꯥꯏ ꯎꯁꯤꯠꯇꯕ ꯇꯧꯕ ꯀꯥ ꯍꯦꯟꯅ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯩ ꯀꯃꯦꯟꯇ ꯊꯦꯡꯅꯖꯩ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯂꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯄꯗꯩ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯃꯤ ꯈꯠꯅꯕ ꯆꯩꯅꯕ ꯐꯨꯅꯕ ꯆꯩꯅꯕꯁꯦ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯔꯒꯁꯨ ꯃꯤ ꯐꯨꯅꯕ ꯆꯩꯅꯕꯒꯤ ꯋꯥꯈꯜꯁꯦ ꯏꯐꯥꯎ ꯐꯥꯎꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯌꯥꯔ ꯑꯣꯏꯅ ꯂꯩꯖꯔꯨꯕꯅꯤꯅ ꯑꯣꯖꯥ ꯒꯨꯔꯨꯅ ꯌꯥꯝ ꯇꯥꯛꯄꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ ꯃꯤꯁꯦ ꯑꯌꯥꯝꯕꯅꯁꯨ ꯐꯥꯎꯒꯟꯗꯦ ꯀꯥꯏꯅꯁꯨ ꯌꯥꯝ ꯍꯥꯏꯕꯤ ꯃꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯑꯩ ꯈꯤꯇꯪ ꯑꯣꯖꯥ ꯒꯨꯔꯨ ꯈꯪꯅ ꯑꯗꯨꯝ ꯆꯠꯆꯩꯌꯦꯕ ꯑꯗꯨꯒ ꯃꯤ ꯈꯟꯅꯁꯦ ꯑꯗꯨ ꯑꯗꯥꯗꯤ ꯀꯌꯥ ꯂꯩꯖꯗꯦꯗ ꯑꯁꯦꯡꯕꯁꯤ ꯑꯩꯒꯤ ꯁꯥꯏꯠ ꯑꯣꯏꯔꯝꯗꯦ ꯑꯩ ꯍꯛꯆꯥꯡ ꯐꯔꯦ ꯃꯨꯛꯅꯥ ꯍꯩꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯗ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯀꯥꯏꯗꯤ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯉꯥꯏ ꯐꯗꯕ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯃꯤꯡꯆꯠꯀꯤꯗꯃꯛ ꯇ꯭ꯔꯣꯐꯤꯒꯤꯗꯃꯛꯇ ꯁꯥꯟꯅꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨ ꯍꯛꯆꯥꯡ ꯐꯔꯦ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯍꯥꯏꯅꯁꯨ ꯂꯥꯛꯑꯣ ꯀꯥꯏ ꯑꯗꯨꯝꯕ ꯊꯧꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯁꯣꯏꯗꯅ ꯆꯨꯝꯃꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯅꯤꯀꯣ ꯆꯨꯝꯁꯨ ꯆꯨꯝ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯁꯤ ꯌꯥꯎꯔꯛꯄꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯍꯦꯛꯇ ꯐꯨꯅꯤꯡꯕꯁꯤ ꯍꯦꯛꯇ ꯌꯥꯎꯏꯗꯅ ꯅꯍꯥꯛꯀꯤꯁꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯁꯥꯎꯅꯤꯡꯕ ꯃꯁꯤ ꯃꯤꯁꯦ ꯑꯃꯨꯛꯇꯪ ꯅꯝꯃꯗꯤ ꯀꯥꯏꯅ ꯈꯟꯕꯁꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯒ ꯊꯕꯛꯇꯗꯤ ꯄꯥꯡꯊꯣꯛꯈꯤꯗꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯃꯁꯦꯟꯗꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯑꯝꯇꯪ ꯁꯥꯟꯅꯅꯤꯡꯕ ꯑꯝꯇꯪ ꯅꯝꯒꯦ ꯀꯥꯏꯅ ꯈꯟꯖꯕ ꯌꯥꯎꯋꯦ ꯑꯩꯅ ꯏꯁꯥꯗ ꯊꯝꯖꯕꯗꯣ ꯑꯗꯨ ꯁꯥꯟꯅꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯀꯣ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯁꯤꯗꯤ ꯐꯖꯗ꯭ꯔꯦ ꯃꯈꯣꯏꯕꯨ ꯅꯝꯕ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯁꯣꯏꯗꯅ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅꯗꯒꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯅꯝꯃꯗꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯩꯔꯗꯤ ꯀꯥꯏꯅ ꯚꯤꯝꯅꯒ ꯇꯧꯕꯗꯣ ꯑꯃꯨꯛꯇꯪ ꯌꯩꯕ ꯐꯪꯉꯒꯗꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯑꯣꯂꯦꯟꯗ꯭ꯔꯣꯗ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯣꯏ ꯅꯝꯃꯕ ꯃꯇꯨꯡꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅꯀꯣ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯝꯇꯪ ꯁꯥꯟꯅꯧ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔꯅꯦꯕ ꯑꯩ ꯑꯌꯥꯝꯕꯅꯁꯨ ꯑꯩꯗꯤ ꯁꯦꯅꯤꯌꯔ ꯌꯥꯝ ꯁꯥꯟꯅꯒꯜꯂꯦ ꯍꯥꯏꯗꯤ ꯑꯩꯅ ꯈꯤꯇꯪ ꯃꯁꯥꯁꯦ ꯆꯥꯎꯔꯨꯕꯅꯤꯅꯀꯣ ꯑꯩꯒꯤ ꯕꯦꯁꯅ ꯁꯥꯟꯅ ꯐꯪꯉꯛꯇꯦꯕ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔꯅ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦꯕ ꯑꯗ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯀꯥ ꯍꯦꯜꯂꯦꯟꯅꯀꯣ ꯃꯥꯅ ꯌꯥꯝ ꯏꯟꯁꯤꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯃꯥꯒ ꯁꯥꯟꯅꯧ ꯀꯥꯏꯁꯦ ꯑꯗꯨꯝ ꯃꯥꯅ ꯇꯥꯛꯑꯦꯕ ꯃꯥꯗꯤ ꯁꯤ ꯂꯧ ꯇꯧꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕ ꯌꯥꯝ ꯐꯖꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯑꯃ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯄ꯭ꯂꯦꯌꯥꯔ ꯁꯦꯅꯤꯌꯔ ꯑꯃꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯇꯨꯕꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯏꯀꯥꯏꯗꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯩ ꯈꯨꯠꯇ ꯇꯨꯈ꯭ꯔꯒꯗꯤ ꯃꯥꯗꯤ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯅꯪꯉꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯦꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯩꯅ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯑꯍꯟꯁꯤꯡꯒ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯛꯈꯤꯑꯕ ꯁꯦꯅꯤꯌꯔꯁꯤꯡꯒ ꯁꯥꯟꯅꯕꯁꯦ ꯍꯥꯏꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯇꯨꯕꯁꯤ ꯏꯀꯥꯏꯒꯜꯂꯤ ꯑꯃꯔꯣꯝꯗꯀꯣ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯅꯪꯒꯟ ꯇꯥꯈꯤꯕ ꯍꯥꯏꯁꯦ ꯂꯣꯏ ꯑꯗꯨꯗꯩ ꯍꯦꯟꯅ ꯃꯥꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯨꯛꯅꯥꯗꯗꯤ ꯑꯩꯈꯣꯏꯃꯛꯁꯨ ꯇꯨꯕ ꯃꯇꯝꯗ ꯏꯀꯥꯏꯌꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯒ ꯁꯥꯟꯅꯔꯒꯗꯤ ꯑꯩꯅ ꯇꯨꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯏꯁꯥꯗ ꯈꯟꯕ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯃꯤꯅ ꯄꯥꯕꯣꯛꯁꯤꯡꯁꯨ ꯑꯍꯟꯁꯤꯒ ꯁꯥꯟꯅꯔꯗꯤ ꯃꯥꯅ ꯅꯝꯕ ꯇꯥꯕꯅꯤ ꯀꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯐꯤꯜꯗꯨꯗ ꯑꯌꯥꯝꯕꯅꯁꯨ ꯑꯩ ꯑꯍꯟꯁꯤꯒ ꯁꯥꯟꯅꯈꯤꯑꯕ ꯃꯇꯝꯗꯨꯗ ꯍꯦꯛ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯑꯍꯟ ꯑꯌꯥꯝꯕ ꯁꯥꯟꯅꯩꯌꯦꯕ ꯑꯗꯩ ꯑꯣꯖꯥ ꯒꯨꯔꯨꯅꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯑꯩꯅ ꯈꯤꯇꯪ ꯍꯛꯆꯥꯡ ꯆꯥꯎꯔꯕꯅꯤꯅꯀꯣ ꯅꯍꯥꯒ ꯁꯥꯟꯅꯍꯟꯗꯦꯕ ꯑꯆꯧ ꯊꯦꯡꯅꯍꯜꯂꯦꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯒꯤ ꯕꯦꯁꯇ ꯑꯩꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯦ ꯄꯥꯛ ꯁꯥꯟꯅꯔꯛꯇꯦ ꯁꯦꯅꯤꯌꯔ ꯉꯥꯛꯇ ꯁꯥꯟꯅꯔꯛꯑꯦꯕ ꯑꯌꯥꯝꯕꯅꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁꯦꯅꯤꯌꯔ ꯁꯥꯟꯅꯕꯅ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒ ꯁꯥꯟꯅꯔꯛꯄꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏꯁꯤꯗꯤ ꯃꯦꯠꯁ ꯀꯌꯥ ꯑꯃ ꯁꯥꯟꯅꯔ ꯂꯥꯛꯑꯕꯅꯤꯀꯣ ꯃꯣꯏꯗ ꯗꯤꯐ꯭ꯔꯦꯟ ꯂꯧ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯔꯟ ꯇꯧꯔꯝꯒꯗꯣꯏꯅꯤ ꯑꯦꯕ꯭ꯔꯤ ꯃꯦꯠꯁ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯦꯛꯅꯤꯛ ꯃꯆꯥ ꯁꯣꯏꯗꯅ ꯂꯔꯟ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯟꯗꯛꯀꯤ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯄꯣꯅꯦꯟꯇꯨꯗꯒꯤ ꯂꯔꯟ ꯇꯧꯍꯧꯕ ꯀꯔꯝꯕ ꯂꯧꯁꯤꯡ ꯂꯩ ꯄꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯤꯒꯤ ꯂꯔꯅꯤꯡꯁꯤꯃꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯅꯉꯣꯟꯗ ꯁꯨꯝ ꯑꯅꯧꯕ ꯂꯔꯅꯤꯡ ꯍꯥꯟꯅ ꯑꯁ ꯏꯆꯝ ꯆꯝꯃꯦ ꯍꯥꯃꯨꯅꯤ ꯀꯥꯏꯅ ꯈꯟꯖꯕ꯭ꯔꯥ ꯑꯅꯧꯕ ꯂꯔꯅꯤꯡ ꯈꯔ ꯂꯩꯍꯧꯕ꯭ꯔꯥ ꯂꯔꯟ ꯇꯧꯍꯧꯔꯤꯕ ꯄꯣꯠꯇꯨꯅ ꯀꯔꯤꯅꯣ ꯍꯧꯔꯛꯂꯤꯕ ꯃꯨꯛꯅꯥꯔꯣꯏꯁꯤꯡꯁꯤꯗ ꯁꯨꯝ ꯑꯗꯨꯒꯤ ꯂꯔꯅꯤꯡꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯇꯁꯦꯡꯅ ꯑꯗꯨꯝ ꯍꯥꯃꯨꯅꯤꯗꯤ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯏꯟꯈꯠꯂꯛꯏꯕ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦꯌꯥꯔꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯄꯥꯡꯒꯜ ꯌꯥꯝ ꯆꯪꯉꯦꯕ ꯍꯟꯗꯛ ꯁꯥꯟꯅꯕꯁꯨ ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏ ꯃꯥꯁꯨ ꯋꯥꯔꯝꯒꯅꯤ ꯃꯔꯝꯗꯤ
ꯄꯥꯡꯒꯟꯅ ꯁꯥꯟꯅꯔꯛꯄꯅꯤꯅ ꯃꯨꯛꯅꯔꯛꯀꯗꯣꯏꯅꯤ ꯃꯨꯛꯅꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯊꯝꯅꯤꯡꯕꯁꯦ ꯃꯦꯟ ꯄꯥꯡꯒꯟꯅꯦꯕ ꯄꯥꯡꯒꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯂꯧ ꯐꯅꯌꯥꯝ ꯍꯩꯔꯁꯨ ꯌꯥꯗꯦꯕ ꯄꯥꯡꯒꯟꯗ ꯆꯪꯕ ꯉꯝꯗꯦꯕ ꯄꯥꯛ ꯑꯗꯨꯅ ꯄꯥꯡꯒꯜꯁꯤ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯄꯥꯡꯒꯜꯁꯤ ꯌꯥꯝ ꯀꯜꯍꯟꯅꯤꯡꯉꯦꯕ ꯍꯟꯗꯛ ꯁꯥꯟꯅꯕꯗꯣ ꯏꯁꯥꯅ ꯈꯪꯖꯕꯗꯤꯀꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯔꯝꯗꯤ ꯃꯨꯛꯅꯥꯁꯦ ꯍꯟꯗꯛꯀꯤ ꯃꯨꯛꯅꯥꯁꯦ ꯌꯥꯝꯅ ꯐꯖꯕ ꯃꯨꯛꯅꯥꯗꯤ ꯑꯣꯏꯈꯤꯗꯦꯕ ꯑꯗꯨꯝ ꯕꯥꯕꯣꯛꯁꯨ ꯎꯕꯤꯔꯝꯒꯅꯦꯕ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯅ ꯉꯥꯛꯑꯒ ꯑꯌꯥꯝꯕ ꯁꯥꯟꯅꯩꯌꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯧꯁꯨ ꯃꯥꯅ ꯈꯪꯕ ꯑꯗꯩ ꯃꯥꯒꯤꯁꯨ ꯑꯩꯅ ꯈꯪꯕꯅꯤ나 ꯌꯥꯝ ꯐꯖꯕ ꯃꯨꯛꯅꯥꯗꯤ ꯑꯣꯏꯈꯤꯗꯦꯕ ꯏꯁꯥꯅꯁꯨ ꯈꯟꯖꯩꯌꯦꯕ ꯑꯩ ꯃꯨꯛꯅꯥ ꯂꯣꯏ ꯍꯜꯂꯒ ꯑꯩꯅ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯕꯁꯨ ꯑꯗꯨꯝ ꯁꯤ ꯃꯨꯛꯅꯥꯁꯤꯕꯨ ꯈꯟꯕ ꯌꯥꯎꯋꯦꯕ ꯃꯃꯥꯡꯗꯅ ꯁꯥꯟꯅꯕꯗꯤ ꯃꯨꯛꯅꯥꯁꯦ ꯌꯥꯝ ꯀꯨꯏꯔꯕꯗ 3 minutes ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯩꯌꯦꯕ ꯖꯇ꯭ꯔꯥ ꯁꯥꯟꯅꯔꯁꯨ ꯑꯗꯒꯤ ꯄ꯭ꯂꯦ ꯖꯇ꯭ꯔꯥ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯁꯥꯟꯅꯩꯌꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯕꯁꯤꯗ ꯏꯁꯥꯅ ꯈꯟꯖꯩꯌꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯄꯥꯡꯒꯟ ꯁꯣꯜꯂꯝꯃꯒꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅ ꯉꯝꯃꯣꯏ ꯀꯥꯟꯗ ꯏꯁꯥꯅ ꯈꯟꯕ ꯑꯃꯗꯤ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯃꯦꯟ ꯄꯥꯡꯒꯟꯅꯦ ꯃꯔꯨ ꯑꯣꯏꯅ ꯆꯪꯉꯤꯁꯦ ꯃꯨꯛꯅꯥꯗ ꯄꯥꯡꯒꯟ ꯀꯜꯂꯒꯗꯤ ꯈꯤꯇꯪ ꯁꯦꯞ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯨꯛꯅꯥꯒꯤ ꯂꯧꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯃꯨꯛꯅꯥꯒꯤ ꯂꯧꯁꯦ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯑꯅꯧꯕ ꯂꯧ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯂꯧ ꯈꯔꯗꯨꯅ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯒꯤ ꯉꯁꯥꯏꯒꯤ ꯖꯇ꯭ꯔꯥ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗꯕꯨ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯇ꯭ꯔꯣꯐꯤ ꯄꯨꯔꯛꯄꯁꯦ ꯁꯤꯒꯤ ꯂꯧꯁꯤꯡꯁꯦ ꯃꯥꯒꯤ ꯂꯔꯅꯤꯡꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯅꯧ ꯑꯅꯧꯕ ꯂꯧꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯔꯅꯤꯡꯗ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯈꯪꯉꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯂꯔꯅꯤꯡ ꯇꯥꯏꯞꯁꯦ ꯃꯨꯛꯅꯥꯒꯤ ꯂꯧꯁꯦ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯤꯕꯗ ꯌꯥꯝ ꯂꯩ 108 ꯂꯩ ꯍꯥꯏ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯍꯣꯏ 108ꯄꯨ ꯍꯥꯏꯔꯁꯨ 10ꯕꯨ ꯍꯥꯏꯔꯁꯨ ꯑꯣꯏꯖꯔꯁꯅꯣꯕ ꯑꯗꯨꯒꯤ ꯂꯧꯗꯨꯗꯪ ꯑꯣꯏꯗꯣꯏꯔꯥ ꯑꯍꯦꯟꯕ ꯈꯔꯁꯨ ꯑꯗꯨꯝ ꯄꯨꯊꯣꯔꯛꯄ ꯌꯥꯅ ꯂꯩꯕ꯭ꯔꯥ ꯑꯍꯦꯟꯕ ꯄꯨꯊꯣꯔꯛꯄ ꯌꯥꯝ ꯌꯥꯏ ꯌꯥꯝꯅ ꯌꯥꯕ ꯂꯩ ꯑꯍꯦꯟꯕ ꯄꯨꯊꯣꯔꯛꯄ ꯃꯨꯛꯅꯥꯒꯤ ꯂꯧꯁꯦ ꯑꯗꯨꯒ ꯂꯧ ꯃꯌꯥꯝꯁꯦ ꯃꯨꯛꯅꯥꯔꯣꯏ ꯑꯝꯇꯅ ꯄꯨꯂꯞ ꯆꯤꯟꯐꯥꯗꯤ ꯐꯥꯗꯦꯕ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯩꯖꯈꯤꯕ ꯂꯧꯁꯦ ꯈꯤꯇꯪ ꯃꯦꯟ ꯑꯣꯏꯔꯛꯑꯦꯕ ꯈꯨꯂꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕꯩ ꯇꯥꯏꯞꯇ ꯇꯥꯛꯄꯗꯗꯤ ꯃꯌꯥꯝ ꯇꯥꯛꯄꯤꯑꯕ ꯉꯥꯛꯇꯪ ꯑꯣꯖꯥ ꯑꯃ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯉꯝꯕ ꯌꯥꯏ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯑꯕ ꯑꯗꯨꯕꯨ ꯐꯤꯟ ꯇꯥꯔꯀꯥꯟꯗ ꯈꯤꯇꯪ ꯂꯨꯔꯀꯥꯟꯗꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯧ ꯅꯠꯇꯅ ꯄꯥꯛ ꯀꯩꯅꯣ ꯇꯧꯔꯛꯇꯦꯕ ꯏꯔꯝꯗꯝꯒꯤ ꯃꯨꯛꯅꯥꯁꯦ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝꯅꯦꯕꯨꯗꯤ ꯍꯥꯏꯔꯦ ꯃꯨꯛꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯐꯖꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯍꯧꯔꯛꯂꯤꯕ ꯃꯨꯛꯅꯥꯔꯣꯏꯁꯤꯡꯅ ꯑꯗꯨꯒ ꯃꯨꯛꯅꯥꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕꯁꯤꯡꯅꯒ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔ ꯈꯪꯕ ꯌꯥꯕ ꯂꯥꯏꯔꯤꯛꯀꯗꯤ ꯁꯨꯝ ꯊꯦꯡꯅꯕꯒꯗꯤ ꯂꯩꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤ ꯃꯇꯥꯡꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯃꯛꯇꯤ ꯂꯩꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯔꯤꯁꯥꯔꯁ ꯇꯧꯕ ꯀꯥꯡꯕꯨꯅꯗꯤ ꯌꯥꯝ ꯂꯥꯛꯄꯤꯔꯝꯃꯦꯕ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯏꯔꯒꯀꯣ ꯃꯨꯛꯅꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗꯒꯤ ꯈꯪꯅꯤꯡꯕ ꯑꯗꯒꯤ ꯃꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗꯕ ꯑꯗꯣ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯒꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯅꯣꯂꯦꯖ ꯂꯩꯅꯤꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯑꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯄꯨꯔꯛꯄꯗꯤ ꯊꯦꯡꯅꯩ ꯑꯗꯨ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛꯃꯛꯇꯤ ꯂꯩꯖꯗꯦ ꯑꯣꯀꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯖꯅ ꯐꯣꯡꯉꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯅꯣꯂꯦꯖꯁꯤꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯅ ꯁꯤ ꯍꯪꯍꯧꯔꯤꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯒꯤ ꯔꯤꯂꯦꯇꯦꯠ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛꯀꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯗꯁꯨ ꯑꯗꯨꯝ ꯁꯖꯦꯁꯟ ꯄꯤꯕꯤꯕ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯁꯖꯦꯁꯟ ꯄꯤꯕꯤꯔꯁꯨ ꯌꯥꯔꯦ ꯑꯅꯧꯕ ꯃꯨꯛꯅꯥꯒꯤ ꯃꯇꯥꯡꯗ ꯃꯨꯛꯅꯥꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅꯔꯤꯕꯅꯤꯅ ꯃꯨꯛꯅꯥꯒꯤ ꯃꯇꯥꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯈꯔ ꯄꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯔꯤꯇꯟ ꯔꯦꯀꯣꯔꯠꯁꯦ ꯌꯦꯡꯉꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯁꯦꯝꯃꯛꯇꯅ ꯈꯣꯠꯂꯛꯇꯅ ꯇꯧꯔꯛꯀꯗꯣꯏꯁꯤ ꯔꯤꯇꯟ ꯔꯦꯀꯣꯔꯠ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠꯇ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯡꯁꯤꯁꯨ ꯅꯨꯡꯁꯤꯠꯇ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦ ꯑꯏꯕ ꯔꯦꯀꯣꯔꯠ ꯈꯔ ꯂꯩꯍꯧꯔꯒꯗꯤ ꯏꯔꯝꯗꯝꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯈꯤ ꯍꯥꯏꯕꯗꯨꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯤ ꯏꯟꯈꯠꯄꯗ ꯃꯇꯦꯡ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯨꯛꯅꯥꯁꯦ ꯃꯥꯏ ꯄꯥꯛꯅ ꯁꯥꯟꯅꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯨꯛꯅꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯒꯨꯟꯁꯤꯡ ꯆꯦꯟꯕ ꯃꯊꯧ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯏꯁꯥꯗ ꯃꯨꯛꯅꯥꯔꯣꯏ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯒꯨꯟꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯅꯕꯨ ꯃꯣꯏꯔꯥꯡꯈꯝꯕꯒꯤ ꯉꯁꯥꯏꯒꯤ ꯃꯤꯡꯊꯣꯟꯁꯦ ꯐꯪꯉꯛꯏꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯣ ꯀꯔꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯔꯝꯕ ꯒꯨꯟꯁꯤꯡ ꯆꯦꯜꯂꯒꯅꯣ ꯃꯣꯏꯔꯥꯡꯈꯝꯕ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯒ ꯃꯨꯛꯅꯥꯔꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯒꯗꯣꯏꯁꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯔꯝꯗꯤ ꯑꯣꯖꯥ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯐꯥꯎꯅꯤ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯗꯩ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯑꯗꯒꯤ ꯃꯁꯥ ꯐꯕ ꯑꯗꯒꯤ ꯀꯥꯎꯒꯟꯗꯕ ꯑꯁꯤ ꯅꯝꯕꯔ 1 ꯑꯣꯏꯌꯦꯕ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯥꯎꯒꯟꯕꯁꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩ ꯍꯥꯏꯗꯤ ꯉꯥꯛꯇꯪꯒꯤ ꯑꯩꯅ ꯇꯧꯔꯝꯗꯥꯏ ꯍꯥꯏ ꯀꯥꯟꯗ ꯇꯧꯍꯧꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯕ ꯑꯗꯩ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯂꯤꯕ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯨꯝ ꯀꯥꯎꯗꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯥꯎꯇꯥꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯏꯟꯕ ꯑꯗꯒꯤ ꯃꯁꯥ ꯐꯅ ꯂꯩꯕ ꯅꯤꯁꯥ ꯆꯥꯗꯕ ꯑꯗꯩ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯩ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯁꯤ ꯑꯗꯨꯝ ꯆꯦꯜꯍꯟꯅꯤꯡꯉꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯌꯥꯝꯕ ꯁꯥꯟꯅꯕꯁꯤ ꯐꯥꯎꯒꯟꯗꯦ ꯗꯤꯁꯤꯄ꯭ꯂꯤꯟꯗꯤ ꯈꯤꯇꯪ ꯂꯩꯍꯟꯅꯤꯡꯉꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯂꯩꯌꯦꯕ
ꯌꯥꯝ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯑꯣꯖꯥ ꯑꯣꯏꯖꯔꯒꯁꯨ ꯑꯁ ꯑꯩꯅ ꯁꯥꯟꯅꯕ ꯀꯩꯁꯨ ꯈꯟꯗꯦ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯥꯡꯒꯜ ꯃꯥꯟꯅꯔꯛꯄꯅꯤꯅ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯤ ꯈꯜꯍꯟꯅꯤꯡꯗꯦꯅ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯣꯏꯖꯔꯒꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯀꯥꯏꯅ ꯁꯥꯟꯅꯕ ꯉꯝꯅꯤ ꯀꯥꯏꯅ ꯈꯟꯖꯕ ꯃꯁꯥꯒꯤ ꯊꯃꯣꯏꯗ ꯏꯒꯣꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯏꯒꯣ ꯁꯨꯝ ꯌꯥꯎꯍꯟꯅꯤꯡꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯑꯃꯗ ꯂꯩꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤ ꯃꯪꯗ ꯍꯥꯏꯇꯥꯔꯦ ꯃꯪꯂꯥꯟꯗ ꯃꯨꯛꯅꯥ ꯁꯥꯟꯅꯔꯝꯕ ꯑꯗꯨꯒ ꯇꯥꯏꯕꯪꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒ ꯁꯨꯝ ꯇꯨꯃꯤꯟꯅꯔꯒ ꯏꯆꯥꯒ ꯃꯨꯛꯅꯥꯒ ꯃꯨꯛꯅꯔꯝꯕꯒ ꯇꯥꯏꯃꯤꯡꯒꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯣꯟꯒꯨꯝꯕꯗꯒ ꯀꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯇ ꯊꯣꯛꯄꯗꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯃꯨꯛꯑꯝꯕꯒꯗꯤ ꯌꯥꯎꯈ꯭ꯔꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯤꯇꯪ ꯁꯦꯌꯔ ꯑꯩꯈꯣꯏ ꯇꯧ ꯃꯪꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯎꯕꯗꯤ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯏꯆꯥꯒ ꯀꯣꯟꯅꯔꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯗ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯃꯪꯗ ꯃꯨꯛꯅꯔꯝꯕ ꯇꯧꯗꯣꯏꯅꯦ ꯑꯗꯩꯗ ꯀꯩꯗꯧꯔꯦ ꯍꯥꯏꯅꯔꯛꯀꯗꯣꯏꯅꯦ ꯑꯣ ꯃꯪꯗ ꯃꯨꯛꯅꯥ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯗꯣꯏꯅꯦ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯍꯪꯖꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯉꯁꯥꯏ ꯍꯥꯏꯔꯦ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯁꯥꯟꯅꯕꯗ ꯐꯨꯜ ꯁꯞꯄꯣꯔꯠꯇꯤ ꯄꯤꯕꯤꯗꯦ ꯄꯤꯗꯦ ꯇꯧꯕꯇꯕꯨ ꯄꯥꯝꯖꯔꯨꯕꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯄꯥꯝꯖꯔꯨꯕꯅꯤꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯇꯥꯛꯄꯤꯔꯦ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯂꯨꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯏꯄꯥꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯛꯄꯤꯔꯝꯕꯒꯦ ꯄꯩꯔꯒ ꯂꯩꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯋꯤ ꯃꯣꯏ ꯃꯑꯣꯡꯁꯦ ꯍꯣꯏ ꯃꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯁꯦ ꯇꯧꯋꯦꯕ ꯁꯨꯝ ꯁꯥꯟꯅꯒꯅꯨꯗꯤ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯟꯅꯕ ꯊꯣꯛꯑꯝꯗꯥꯏꯗꯗꯤ ꯑꯗꯨꯝ ꯃꯣꯏ ꯕꯣꯔ ꯄꯤꯔꯤꯅꯦꯕ ꯃꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯕꯣꯔ ꯌꯥꯎꯗꯅ ꯍꯦꯛꯇ ꯑꯩꯅ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯣꯏꯅ ꯄꯥꯝꯖꯗꯕꯗꯣ ꯃꯣꯏꯅ ꯄꯥꯝꯖꯗꯕꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯁꯞꯄꯣꯔꯠꯇꯤ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯇꯧꯋꯤ ꯑꯗꯣ ꯃꯨꯛꯅꯥ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯁꯨ ꯌꯥꯝ ꯋꯦꯜꯀꯝ ꯇꯧꯕꯤꯗ ꯇꯧꯕ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅꯀꯣ ꯍꯔꯥꯎ ꯍꯥꯏꯗꯤ ꯏꯆꯥꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯑꯕꯅꯦꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯃꯨꯛꯅꯥ ꯂꯣꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯨꯅꯨꯕ ꯇꯣꯛꯎꯕ ꯄꯥꯝꯗꯦꯗꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯁꯥꯟꯅꯔꯝꯗꯥꯏꯁꯤꯗꯤ ꯃꯣꯏ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯇꯧꯗꯕ ꯅꯠꯇꯦ ꯇꯧꯕꯗꯤ ꯇꯧꯋꯦꯕ ꯑꯣꯀꯦ ꯑꯩ ꯀꯀꯥꯗꯣ ꯑꯝꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯣ ꯃꯌꯥꯝ ꯃꯥꯡꯗꯁꯨ ꯁꯛ ꯑꯝꯇꯪ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯀꯀꯥꯒꯁꯨ ꯋꯥꯔꯤ ꯁꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯣ ꯀꯀꯥꯒ ꯉꯛꯁꯝꯗ ꯇꯧꯁꯜꯂꯣ ꯅꯝꯃꯣ ꯀꯀꯥꯒꯤ ꯉꯛꯁꯝꯗ ꯇꯧꯁꯜꯂꯣ ꯀꯀꯥ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤ ꯀꯀꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕꯕꯥꯒꯤ ꯃꯅꯥꯎꯄꯥ ꯀꯀꯥꯅ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣই ꯑꯍꯥꯟꯕ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤ ꯇꯥꯛꯄꯤꯕꯒꯤ ꯂꯝꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯄꯥꯝꯖꯕꯒꯤ ꯇꯥꯛꯄꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨꯡꯗ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯒꯨꯟ ꯈꯔ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯒꯤ ꯇꯥꯛꯄꯤꯈꯤꯕ꯭ꯔꯥ ꯑꯍꯥꯟꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤ ꯀꯀꯥꯅ ꯑꯣꯏꯕꯤꯕꯅꯤꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀꯀꯥꯒꯤꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯁꯥꯟꯅꯕꯤꯕ ꯆꯠꯄꯤꯔꯨꯕꯒꯤ ꯃꯥꯏ ꯄꯥꯛꯄꯤꯔꯛꯄꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤꯀꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯕ ꯋꯥꯔꯤ ꯀꯩ ꯂꯩ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯑꯣꯂꯦꯟꯗ꯭ꯔꯣꯁꯤꯅ ꯁꯨꯝ ꯄꯥꯝꯖꯅ ꯎꯕ ꯑꯩꯒꯤ ꯇꯨꯡꯗ ꯁꯨꯝ ꯃꯥꯅ ꯁꯨꯝ ꯏꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯍꯟꯁꯤꯡꯅꯗꯤ ꯌꯥꯗꯕ ꯑꯩꯁꯨ ꯌꯥꯗꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯦ ꯌꯥꯗꯦꯕ ꯁꯨꯝ ꯑꯩꯅ ꯄꯥꯝꯖꯔꯨꯃꯦꯅ ꯑꯍꯟꯁꯤꯡꯅꯗꯤ ꯁꯥꯟꯅꯔꯨꯅꯣ ꯁꯨꯝ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯌꯥꯗꯅ ꯅꯝꯐꯨ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯁꯨꯝ ꯁꯥꯟꯅꯔꯨꯔꯃꯦꯅ ꯁꯥꯟꯅꯔꯣ ꯍꯥꯏꯕ ꯆꯥꯡꯗ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯃꯥꯁꯤ ꯃꯨꯛꯅꯥ ꯄꯥꯝꯃꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯇꯨꯡ ꯁꯨꯝ ꯑꯩ ꯃꯍꯨꯠ ꯃꯥꯅ ꯁꯤꯟꯈꯤꯁꯤꯗꯤ ꯑꯣ ꯑꯗꯣ ꯀꯀꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯅꯦ ꯀꯀꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤꯗꯁꯨ ꯊꯧꯒꯜ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯔꯦꯀꯣ ꯀꯌꯥꯔꯛ ꯆꯠꯄꯤꯔꯨꯏ ꯑꯗꯨꯒ ꯀꯌꯥꯔꯛ ꯃꯥꯏ ꯄꯥꯛꯄꯤꯔꯛꯈꯤ ꯃꯥꯏꯊꯤꯕꯒꯗꯤ ꯅꯪꯈꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯊꯥꯡꯖꯤꯡꯗ ꯍꯥꯏꯁꯦ ꯊꯥꯡꯖꯤꯡꯗ ꯑꯩꯅ ꯑꯇꯣꯞꯄ ꯑꯇꯩ ꯁꯥꯟꯅꯕ ꯊꯥꯡꯖꯤꯡꯗ ꯁꯥꯟꯅꯕ ꯀꯥꯟꯗꯗꯤ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡꯒꯤ ꯑꯩꯅ ꯗꯥꯏꯔꯦꯛ ꯖꯇ꯭ꯔꯥ ꯑꯣꯏꯕ ꯀꯥꯟꯗꯗꯤ ꯃꯥꯏꯊꯤꯈꯤ ꯑꯗꯣ ꯀꯀꯥꯒꯤ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯉꯝꯃꯛꯈꯤꯗ꯭ꯔꯕꯅꯦꯕ ꯀꯀꯥꯒꯤ ꯃꯥꯡꯗ ꯊꯝꯕꯤꯔꯤꯕ ꯏꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯏꯕ ꯇ꯭ꯔꯣꯐꯤꯁꯤ ꯀꯀꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯂꯩ ꯋꯥꯡꯉꯤꯀꯣ ꯃꯃꯜ ꯋꯥꯡꯉꯤ ꯀꯔꯤ ꯐꯥꯎꯏ ꯀꯀꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯛꯆꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯄꯨꯔꯛꯄꯁꯤꯗ ꯀꯔꯤ ꯐꯥꯎꯏ ꯀꯞꯅꯤꯡꯕ ꯑꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯥꯅ ꯐꯪꯕꯩ ꯇꯥꯏꯞꯇ ꯐꯥꯎꯕꯤꯔꯝꯒꯅꯤꯀꯣ ꯑꯩꯒꯤ ꯃꯇꯝꯗ ꯐꯪꯗ꯭ꯔꯒꯁꯨ ꯏꯁꯥꯅ ꯐꯪꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯩꯒꯤ ꯆꯥꯔ ꯑꯃꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯝ ꯑꯣꯏ ꯑꯗꯣ ꯀꯀꯥ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗ ꯃꯨꯛꯅꯥꯁꯦ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯊꯤꯒꯠꯆꯔꯨꯕꯗ ꯂꯥꯏ ꯍꯔꯥꯎꯕꯁꯤ나 ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯃꯤꯀꯣ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝꯅ ꯃꯨꯛꯅꯥꯁꯤꯕꯨ ꯀꯌꯥꯝ ꯄꯥꯝꯅ ꯁꯥꯟꯅꯕꯤꯕꯒꯦ ꯑꯗꯨꯒ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗ ꯃꯨꯛꯅꯥꯁꯦ ꯑꯁꯨꯛ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯂꯩꯕ ꯈꯛꯇꯒꯤꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯍꯥꯛꯇꯛꯇꯒꯤ ꯁꯨꯝ ꯃꯨꯛꯅꯥꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯨꯝ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤꯒ ꯍꯧꯕꯁꯤ 8ꯒ ꯇꯥꯕꯗꯗꯤ ꯃꯨꯛꯅꯥ ꯌꯦꯡ ꯐꯪꯗ꯭ꯔꯦ ꯍꯩꯔꯣꯛꯇ
ꯃꯨꯛꯅꯥ ꯌꯦꯡꯐꯝ ꯃꯤꯁꯤ ꯂꯥꯏꯄꯨꯡ ꯆꯞ ꯊꯟꯗꯅ ꯃꯨꯛꯅꯥ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯨꯡ 4-5 ꯐꯥꯎꯕ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯐꯥꯎꯕ ꯂꯣꯏꯕ ꯉꯝꯗꯅ ꯑꯍꯤꯡ ꯐꯥꯎꯕ ꯌꯥꯎꯋꯦꯕ ꯍꯩꯔꯣꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯨꯛꯅꯥ ꯄꯥꯝꯃꯦꯕ ꯃꯃꯥꯡꯉꯩꯗꯤ ꯑꯗꯨꯝ ꯄꯥꯝꯕ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯝ ꯄꯥꯝꯃꯛꯑꯦꯕ ꯑꯗꯣ ꯂꯥꯏ ꯍꯔꯥꯎꯕꯗꯨꯕꯨꯗꯤ ꯍꯣꯏ ꯇꯉꯥꯏ ꯃꯐꯗꯅ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯁꯥꯟꯅꯩ ꯍꯥꯏꯀꯣ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯨꯝꯕꯗꯗꯤ ꯑꯗꯨꯝ ꯍꯥꯞꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯌꯥꯎꯔꯦ ꯇꯣꯔꯅꯥꯃꯦꯟ ꯑꯣꯏꯅ ꯈꯔ ꯍꯥꯞꯅꯔꯦꯕ ꯇꯛꯈꯠꯅꯕꯤ ꯇꯣꯔꯅꯥꯃꯦꯟꯁꯦ ꯍꯣꯏ ꯑꯗꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯁꯤ ꯑꯗꯨꯝ ꯈꯔ ꯁꯦꯝꯒꯠꯍꯧꯔꯦ ꯍꯧꯖꯤꯛ ꯈꯔ ꯁꯦꯝꯒꯠꯄ ꯍꯧꯔꯦꯕ ꯑꯗꯣ ꯀꯀꯥꯁꯦ ꯃꯇꯝ ꯑꯃꯗ ꯍꯣꯏ ꯏꯆꯥꯅꯨꯄꯥꯁꯤꯕꯨꯗꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯒꯤ ꯊꯕꯛꯁꯤ ꯑꯗꯨꯝ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯊꯥꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯍꯥꯏꯁꯤ ꯃꯥꯅ ꯍꯪꯂꯒ ꯀꯩꯅꯣ ꯇꯧꯕ ꯑꯩꯅꯃꯛ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯅ ꯑꯁꯤ ꯀꯀꯥꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯥꯟꯗ ꯇꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯀꯥꯗꯤ ꯀꯅꯥꯅꯒꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯅ ꯇꯥꯛꯄꯤꯔꯛꯄ꯭रा ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯐꯦꯠ ꯁꯨꯝ ꯄꯟꯕꯤꯔꯝꯃꯨꯅꯦ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ ꯃꯣꯏꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯏꯕꯣꯝꯆꯥ ꯈꯝꯕ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥ ꯇꯥꯛꯄꯤꯕ ꯈꯝꯕꯁꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤꯗ ꯔꯥꯃꯥꯜ ꯒꯨꯃꯦ ꯃꯣꯏꯁꯤꯅ ꯒꯨꯗ ꯇꯥꯛꯄꯤꯔꯛꯏ ꯃꯣꯏꯅ ꯇꯥꯛꯄꯤꯔꯝꯕꯗ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯇꯥꯛꯄꯤꯀꯣ ꯀꯀꯥ ꯏꯆꯥꯅꯨꯄꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯧ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯧ ꯇꯧꯍꯟꯅꯤꯡꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯃꯥꯒꯤ ꯃꯦꯠꯁꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯁꯤ ꯃꯇꯥꯡꯁꯦ ꯁꯤ ꯍꯥꯞꯆꯜꯂꯒꯗꯤ ꯌꯥꯒꯗꯕꯅꯤꯅꯦ ꯀꯥꯏꯅ ꯈꯟꯖꯕ ꯀꯔꯤ ꯂꯩ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯨꯅ ꯃꯈꯣꯏꯁꯤꯅ ꯑꯃꯨꯛ ꯂꯧꯁꯤ ꯌꯧꯗꯦ ꯑꯩꯈꯣꯏꯒ ꯁꯥꯟꯅꯔꯨꯔꯒ ꯍꯥꯏꯔꯗꯤ ꯍꯣꯏ ꯃꯣꯏꯁꯤꯅ ꯑꯣꯏꯌꯦꯠ ꯑꯣꯛꯊꯣꯛ ꯑꯣꯛꯁꯤꯟ ꯁꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯈꯪꯕꯒꯤ ꯆꯥꯡ ꯈꯔ ꯋꯥꯠꯄ ꯃꯄꯥꯡꯒꯜ ꯐꯕꯒꯤ ꯃꯨꯛꯅꯥꯁꯤꯗꯕꯨ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯕꯅꯦ ꯎꯄꯥꯏ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯄꯥꯡꯒꯜ ꯉꯥꯛꯇꯅꯁꯨ ꯌꯥꯗꯦ ꯉꯁꯥꯏ ꯂꯧꯁꯤ ꯈꯪꯕ ꯑꯃꯁꯨ ꯆꯪꯉꯤ ꯑꯗꯨꯅ ꯍꯥꯏꯁꯦ ꯂꯧꯁꯨ ꯍꯩꯗꯨꯕ ꯄꯥꯡꯒꯜꯁꯨ ꯀꯟꯗꯧꯕ ꯑꯅꯤꯁꯤ ꯇꯨꯁꯤꯟꯅꯔꯒ ꯇꯧꯕ ꯊꯕꯛꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤꯅ ꯄꯥꯡꯒꯜꯅ ꯀꯜꯂꯦ ꯂꯧꯁꯤꯅ ꯃꯌꯥꯝ ꯁꯨꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯗꯣ ꯀꯀꯥ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯏꯆꯥꯅꯨꯄꯥꯅ ꯁꯨꯗꯦ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯗꯗꯤ ꯃꯌꯥꯝ ꯁꯨꯔꯤꯕꯅꯤꯗ ꯍꯣꯏ ꯄꯥꯡꯒꯜ ꯀꯟꯕꯒꯤ ꯁꯨꯝ ꯏꯌꯥ ꯌꯥꯏ ꯍꯥꯏꯅ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯀꯀꯥ ꯂꯧꯁꯦ 100ꯒ ꯈꯔ ꯍꯦꯟꯅꯁꯨ ꯑꯗꯨꯝ ꯂꯩ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯥꯏꯀꯣ ꯑꯗꯣ ꯃꯨꯛꯅꯥꯁꯦ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯁꯦ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯏꯔꯩ ꯂꯩꯇꯕ ꯃꯥꯜꯂꯤꯀꯣ ꯀꯀꯥ ꯀꯔꯤ ꯅꯤꯡꯁꯤꯡꯕꯤꯕ ꯂꯧꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛꯀ ꯐꯣꯡꯕꯤꯔꯝꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗꯤ ꯂꯥꯏꯔꯤꯛꯇꯤ ꯐꯣꯡꯉꯝꯃꯤ ꯐꯣꯡꯉꯒ ꯂꯥꯏꯔꯤꯛꯇꯤ ꯁꯨꯝ ꯄꯥꯏꯅꯩ ꯑꯗꯨꯒꯤ ꯃꯥꯡꯈꯤꯕ ꯂꯥꯏꯔꯤꯛꯇꯨꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯄ ꯉꯝꯗꯦꯕ ꯃꯥꯒꯤ ꯅꯦꯆꯔ ꯃꯥꯅ ꯏꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯡꯗꯨꯗꯤ ꯆꯠꯄ ꯉꯝꯗꯦꯕ ꯑꯗꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯤꯅ ꯁꯨꯝ ꯑꯍꯟꯁꯤꯡꯒꯤ ꯋꯥꯔꯤꯅꯤ ꯅꯤꯡꯒꯣꯡ ꯂꯣꯡꯈ꯭ꯔꯧ ꯆꯦꯞꯆꯤꯡ ꯊꯥꯔꯩꯕꯤ ꯀꯔꯤ ꯍꯥꯏꯕꯁꯤ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯒ ꯇꯧꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯀꯤ ꯂꯧ ꯊꯣꯛꯂꯤꯕ ꯈꯣꯠꯂꯤꯕ 109 ꯁꯨꯏ ꯍꯥꯏꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯧꯁꯤꯗꯒꯤ ꯃꯁꯥ ꯉꯥꯛꯇꯅꯦꯕ ꯃꯄꯨꯡ ꯑꯣꯏꯕꯗ ꯑꯗꯨꯁꯤꯡꯗꯨ ꯉꯥꯛꯇꯅꯦ ꯍꯥꯏꯐꯦꯠꯇꯪ ꯀꯀꯥꯅꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯗ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯝꯖꯔꯤꯁꯤꯁꯨ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯕ ꯃꯌꯥꯝꯗꯁꯨ ꯈꯔ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯝꯖꯕ ꯑꯣꯏꯕꯅꯤ나 ꯀꯀꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ 3ꯈꯛ ꯈꯪꯒꯠꯄꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯧꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯁꯤꯕꯨ ꯁꯤꯒꯤ ꯂꯧꯁꯤ ꯀꯧꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ 3 ꯂꯧꯈꯠꯄꯤꯔꯒ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯧ 3 ꯈꯛꯇꯪ ꯃꯇꯥꯡꯗ ꯃꯌꯥꯝ ꯊꯝꯕꯤꯌꯨꯅꯦ ꯇꯥꯏ ꯅꯤꯡꯒꯣꯡ ꯑꯃ ꯂꯩꯔꯦ ꯅꯤꯡꯒꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯅꯤꯡꯒꯣꯡ ꯍꯥꯏꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯈꯣꯡ ꯆꯪꯂꯒ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯂꯪꯕꯗꯣ ꯊꯥꯡꯒꯠꯂ ꯂꯪꯗꯣꯏꯕ ꯑꯗꯨꯗꯤ ꯃꯁꯥ ꯌꯥꯝ ꯀꯟꯕ ꯃꯊꯧ ꯇꯥꯏꯅꯦ ꯅꯤꯡꯒꯣꯡ ꯀꯧꯋꯦꯕ ꯁꯤꯒꯤꯁꯦ ꯅꯤꯡꯒꯣꯡ ꯀꯧꯋꯦ ꯇꯥꯛ ꯂꯥꯎ ꯄꯥꯏꯔ ꯂꯪꯈꯠꯇꯣꯏꯅꯤꯅꯦ ꯇꯥꯛ ꯄꯥꯏꯔ ꯊꯥꯡꯒꯠꯂꯒ ꯂꯪꯕ ꯍꯣꯏꯅꯦ ꯑꯗꯨꯝ ꯅꯤꯡꯒꯣꯡ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯂꯣꯡꯈ꯭ꯔꯧ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯈꯣꯡ ꯃꯥꯒꯤ ꯈꯣꯡꯁꯤꯗꯒꯤ ꯑꯩꯅ ꯌꯦꯠꯂꯒ ꯃꯥꯒꯤ ꯈꯣꯡ ꯊꯨꯗꯦꯛ ꯄꯥꯏꯕ ꯇꯥꯔꯦꯅꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯈꯣꯡ ꯁꯠ ꯂꯧꯁꯜꯂ ꯇꯨꯍꯟꯕꯤꯁꯦ ꯑꯗꯨ ꯅꯠꯇꯦ ꯀꯔꯝꯕ ꯈꯣꯡꯁꯦ ꯌꯦꯠꯁꯤꯟꯅꯕ ꯌꯦꯠꯁꯟꯅꯕ ꯃꯁꯥꯁꯦ ꯊꯥꯡꯒꯠꯂꯒ ꯂꯩꯕ ꯑꯣ ꯑꯗꯨꯅ ꯂꯣꯡꯈ꯭ꯔꯧ ꯍꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩꯁꯤ ꯇꯨꯊꯗꯣꯏꯅꯦꯕ ꯑꯗꯨꯒ ꯊꯥꯗꯣꯏꯅꯦꯕ ꯊꯥꯕꯗꯤ ꯑꯩ ꯇꯨꯊꯔꯒ ꯃꯁꯥꯁꯦ ꯂꯩꯕ ꯋꯥꯅꯦꯕ ꯃꯈꯥ ꯇꯥꯔꯝꯗꯥꯏꯗ ꯑꯣ ꯃꯥ ꯍꯥꯟꯅ ꯇꯥꯍꯟꯕꯩ ꯋꯥꯅꯦꯕ ꯃꯥꯅ ꯇꯥꯍꯟꯕ. ꯑꯣꯀꯦ ꯃꯤꯅ ꯌꯦꯡꯕꯗꯤ ꯑꯩꯁꯤ ꯇꯨ ꯃꯥꯟꯗꯣꯏꯅꯦꯕ ꯑꯩ ꯍꯥꯟꯅ ꯃꯈꯥ ꯑꯩ ꯏꯁꯥꯅ ꯆꯤꯡꯅꯗꯣꯏꯅꯦꯕ ꯑꯩ ꯍꯥꯟꯅ ꯆꯤꯡꯅꯔꯒ ꯇꯨꯔꯝꯗꯥꯏꯗ ꯃꯥ ꯑꯣ ꯇꯨꯔꯝꯗꯥꯏꯗ ꯃꯥ ꯑꯣꯏꯅ ꯃꯥꯏꯊꯤꯕꯁꯦ ꯃꯥ ꯑꯣꯏꯅ ꯃꯅꯪꯒꯟ ꯇꯥꯕꯁꯦ ꯃꯥꯏꯊꯤꯗꯣꯏꯅꯤꯗꯅ ꯑꯣꯀꯦ ꯑꯗꯨ ꯃꯊꯪꯒꯤ ꯂꯧ ꯑꯝꯇꯪꯒ ꯍꯧꯖꯤꯛ ꯊꯥꯔꯩꯕꯤꯒ ꯍꯥꯏꯁꯤꯅ ꯃꯤꯅ ꯄꯥꯏꯔ ꯂꯪꯂꯦ ꯑꯩꯁꯤ ꯑꯣꯔ ꯅꯤꯡꯒꯣꯡꯁꯤꯗ ꯂꯪꯂꯦꯕ ꯅꯤꯡꯒꯣꯡꯁꯤꯗ ꯂꯪꯂꯦ ꯑꯩ ꯇꯥꯔꯦ ꯇꯥꯗꯨꯒꯤ ꯇꯧꯔꯦ ꯁꯤꯗꯃꯛ ꯑꯩꯒꯤ ꯊꯥꯁꯤ ꯈꯔ ꯇꯛ ꯂꯩꯊꯣꯛꯈꯤꯕ ꯀꯥꯟꯗ ꯃꯁꯥꯅ ꯃꯤꯗ ꯇꯥꯕꯅꯦꯕ
ꯑꯗꯣ ꯃꯥꯏꯊꯤꯕ ꯍꯥꯏꯁꯦ ꯅꯪꯒꯟꯁꯤꯅ ꯄꯥꯛꯅ ꯇꯥꯀꯥꯟꯗ ꯑꯣꯏꯕꯅꯤꯀꯣ ꯐꯝꯃꯒ ꯇꯥꯕꯁꯤꯗꯤ ꯃꯥꯏꯊꯤꯕ ꯆꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯐꯝꯕꯁꯤꯁꯨ ꯃꯥꯏꯊꯤꯕ ꯆꯤꯡꯉꯦꯕ ꯈꯨꯠ ꯁꯧꯈꯤꯕ ꯃꯥꯏꯊꯤꯕ ꯆꯤꯡꯂꯦ ꯈꯨꯠ ꯉꯥꯛꯄ ꯃꯈꯥꯗ ꯃꯥꯏꯊꯤꯕ ꯆꯤꯡꯂꯦ ꯈꯣꯡꯅꯨ ꯇꯥꯏꯕ ꯃꯥꯏꯊꯤꯕ ꯆꯤꯡꯂꯦ ꯈꯨ ꯇꯥꯈꯤꯕ ꯃꯥꯏꯊꯤꯕ ꯆꯤꯡꯉꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯅꯪꯒꯟ ꯇꯥꯕ ꯃꯥꯏꯊꯤꯕ ꯆꯤꯡꯉꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇꯒ ꯀꯣꯛꯅꯒ ꯗꯥꯏꯔꯦꯛ ꯇꯥꯁꯟꯕꯗꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯁꯨ ꯌꯥꯎꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯃꯃꯥꯡꯉꯩꯗ ꯃꯤ ꯁꯤꯕꯃꯨꯛꯇꯤ ꯑꯩ ꯀꯣꯛꯅ ꯍꯦꯛ ꯗꯥꯏꯔꯦꯛ ꯇꯥꯁꯟꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯔꯤꯁꯀꯤꯗꯤ ꯑꯣꯏꯀꯣ ꯑꯗꯨ ꯏꯁꯣꯔꯅ ꯀꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎꯗꯤ ꯑꯁꯤ ꯑꯅꯥꯒꯤ ꯇꯥꯗ꯭ꯔꯤꯀꯣ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯃꯦꯇ꯭ꯔꯦꯁ ꯂꯣꯏ ꯊꯥꯕꯅꯤꯅꯀꯣ ꯁꯣꯛꯀꯤ ꯆꯥꯡ ꯈꯤꯇꯪ ꯅꯦꯝꯃꯦꯕ ꯍꯧꯖꯤꯛꯅ ꯁꯥꯟꯅꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯗꯨꯗꯤ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯀꯩꯅꯣꯗꯒ ꯁꯥꯟꯅꯔꯤꯕ ꯀꯔꯤ ꯆꯄꯥꯛꯇꯣꯀꯣꯒꯤ ꯀꯩꯅꯣꯗꯒ ꯁꯥꯟꯅꯔꯤꯗꯨꯗꯤ ꯁꯤ ꯑꯥꯆꯔꯁꯤꯗ ꯁꯥꯟꯅꯩ ꯑꯗꯨꯗ ꯂꯪꯉꯛꯑꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯂꯪꯕ ꯂꯪꯗꯅ ꯂꯪꯅꯗꯅ ꯇꯨꯅꯗꯅ ꯃꯌꯥꯝ ꯑꯃ ꯇꯦꯛꯅꯗꯣꯏꯅꯤꯀꯣ ꯁꯔꯨꯒ ꯇꯦꯛꯅꯔꯤꯃꯤ ꯁꯤ ꯀꯥꯟ ꯅꯝꯊꯈꯤꯕ ꯉꯛ ꯇꯦꯛ ꯐꯥꯎ ꯌꯥꯎꯋꯦ ꯍꯣꯏ ꯑꯗꯨ ꯁꯨꯝ ꯑꯗꯣ ꯀꯀꯥꯅ ꯁꯨꯝ ꯃꯇꯝꯗꯨꯗ ꯃꯨꯛꯅꯥ ꯁꯥꯟꯅꯖꯔꯛꯄ ꯃꯇꯝꯗ ꯃꯪꯂꯥꯟ ꯑꯃ ꯃꯪꯉꯒ ꯁꯣꯏꯗꯅ ꯁꯥꯟꯅꯕꯤꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯃꯁꯥꯟꯅ ꯑꯁꯤ ꯊꯝꯃꯝꯃꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯪꯖꯈꯤꯕ ꯃꯪꯂꯥꯟꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕꯁꯤꯒ ꯅꯤꯡꯕ ꯑꯗꯨꯝ ꯊꯨꯡꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯇꯝꯗꯨ ꯈꯟꯖꯔꯨꯕꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ ꯀꯥꯏꯅꯒꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯔꯤ ꯃꯌꯥꯝꯗ ꯊꯝꯕꯤꯕ ꯌꯥꯏ ꯍꯧꯖꯤꯛ ꯏꯆꯥꯅ ꯑꯣꯏꯔꯛꯁꯤꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯌꯧꯔꯦ ꯑꯩ ꯑꯄꯥꯝꯕꯗꯤ ꯌꯧꯔꯦ ꯌꯥꯝꯅ ꯑꯩ ꯅꯨꯡꯉꯥꯏꯖꯕ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯊꯥꯛꯇ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗ ꯂꯩꯔꯤꯕ ꯏꯁꯇꯦꯇꯁꯁꯦ ꯊꯥꯛꯁꯦ ꯁꯤꯁꯦ ꯑꯣꯏꯍꯟꯅꯤꯡꯕ ꯏꯁꯇꯦꯇꯁꯇꯣ ꯐꯪꯉꯤꯕ꯭ꯔꯥ ꯍꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅꯕꯨꯗꯤ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯍꯔꯥꯎ ꯀꯃꯤꯇꯤꯅ ꯍꯣꯠꯅꯕꯤꯗꯅ ꯀꯟꯅꯕꯨꯗꯤ ꯆꯪꯁꯤꯟꯃꯤꯟꯅꯔꯤꯀꯣ ꯑꯗꯣ ꯂꯩꯍꯟꯅꯤꯡꯕ ꯂꯦꯚꯦꯜꯗꯣ ꯍꯥꯏꯗꯤ ꯂꯩꯉꯥꯛꯅꯒ ꯁꯛꯈꯪꯕ ꯃꯥꯏꯈꯪꯕꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯗ ꯐꯪꯉꯛꯄ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯥꯏꯔ ꯊꯕꯛ ꯆꯪꯕ ꯆꯠꯅꯗ꯭ꯔꯤ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯑꯩꯗꯤ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯁꯤꯗ ꯁꯤꯐꯥꯎꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯑꯁꯤꯒꯤ ꯆꯥꯟꯁ ꯄꯤꯕꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯛ ꯐꯥꯎꯕ ꯍꯣꯏ ꯊꯝꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯏꯋꯥ ꯋꯥꯗꯕꯤꯗ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯗ ꯀꯣ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯨꯛꯅꯥꯔꯣꯏ ꯉꯁꯥꯏꯒꯤ ꯃꯅꯥ ꯐꯪꯉꯛꯄꯁꯦ ꯁꯤꯒꯤ ꯃꯅꯥ ꯐꯪꯉꯛꯄ ꯃꯤꯑꯣꯏꯗꯨꯗ ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯦ ꯀꯥꯏꯅꯒ ꯂꯥꯎꯊꯣꯛꯄꯤꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯦꯁ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 5 ꯀꯥꯏꯅꯒ ꯄꯤꯕꯤꯔꯒꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯤ ꯅꯠꯇ꯭ꯔꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯁꯨ ꯍꯦꯟꯅ ꯊꯣꯛꯂꯛꯀꯅꯤ ꯀꯩꯅꯣꯗ ꯄ꯭ꯂꯦꯌꯔ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯅꯥꯄꯇꯤꯗ ꯁꯥꯟꯅꯕ ꯆꯠꯂꯦꯕ ꯁꯦꯅꯥꯄꯇꯤꯒꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯆꯥꯝꯃ ꯈꯦꯠꯅꯩ ꯄ꯭ꯔꯥꯏꯁꯁꯦ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯨꯄꯥ 1,000 ꯊꯝꯕ ꯀꯥꯟꯗ ꯃꯈꯣꯏꯗ 50,000 ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯚꯦꯂꯨꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦꯕ ꯆꯥꯝꯃ ꯃꯣꯏꯗꯤ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦꯗ ꯃꯣꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯝꯐꯥꯎ ꯇꯧꯕꯤꯗꯦꯕ ꯑꯗꯣ ꯀꯀꯥ ꯉꯁꯥꯏꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯥꯛꯄꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯁꯥꯟꯅꯖꯔꯤꯁꯤꯁꯨ ꯖꯁ ꯃꯤꯡꯆꯠ ꯈꯛꯇꯒꯤꯅꯦꯅ ꯃꯤꯡꯆꯠ ꯈꯛꯇꯒꯤꯗꯃꯛꯇꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯌꯨꯝꯂꯦꯞ ꯀꯩꯔꯩ ꯃꯥꯁꯨ ꯄꯥꯟꯖꯔꯛꯑꯕꯅꯤ ꯑꯉꯥꯡ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯖꯔꯦ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯂꯩꯔꯛꯄ ꯍꯥꯏꯁꯦ ꯁꯦꯜ ꯆꯪꯐꯝ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯨꯛꯅꯥ ꯑꯦꯖ ꯑꯦ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯃꯥꯅ ꯆꯪꯁꯤꯜꯂꯕ ꯃꯇꯝꯗꯗꯤ ꯃꯥ ꯁꯦꯜꯁꯦ ꯊꯣꯛꯇꯕꯅꯤ나 ꯆꯍꯤ ꯑꯃꯗ ꯍꯟꯗꯛꯀꯤ ꯏꯚꯦꯟꯠꯇꯨꯗ ꯄꯤꯔꯛꯏꯕ ꯁꯦꯟꯐꯝꯗꯨꯁꯨ ꯍꯥꯏꯗꯤ ꯃꯥ ꯆꯍꯤ ꯑꯃ ꯑꯗꯨꯒꯤ ꯁꯦꯟꯐꯝꯗꯨꯅ ꯍꯥꯏꯗꯤ ꯃꯥꯏ ꯈ꯭ꯔꯣꯁ ꯀꯣꯟꯅꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯃꯊꯪꯒꯤ ꯆꯍꯤꯗꯤ ꯃꯥ ꯉꯥꯏꯕꯨꯗꯤ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯗꯨꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝ ꯈꯔꯗꯨꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯔꯝꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯁꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯨꯛꯅꯥꯔꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯤꯕ ꯑꯦꯗꯚꯥꯏꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯖꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯊꯝꯕꯤꯕ ꯌꯥꯏ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯒ ꯅꯣꯏ ꯑꯁꯤꯒꯤ ꯆꯪꯗꯥ ꯑꯁꯤ ꯌꯧꯔꯒꯗꯤ ꯅꯣꯏ ꯑꯁꯤ ꯁꯔꯀꯥꯔꯅ ꯂꯧꯁꯤꯜꯂꯅꯤ ꯑꯣꯔ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯐꯥꯎ ꯌꯧꯔꯒꯗꯤ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯥꯟꯅꯔꯣꯏꯁꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯀꯥꯔꯛꯑꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯆꯪꯗꯥ ꯑꯁꯤꯗ ꯑꯣꯏꯔꯒꯗꯤ ꯁꯥꯟꯅꯔꯣꯏꯁꯤ ꯃꯊꯪ ꯁꯨꯝ ꯅꯝꯊꯔꯛꯀꯗꯧ ꯃꯥꯜꯂꯦ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯤꯕ ꯏꯄꯥ ꯏꯄꯨꯒꯤ ꯂꯩꯔꯛꯂꯤꯕ ꯃꯨꯛꯅꯥ ꯑꯁꯤ ꯌꯣꯛꯈꯠꯄꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯅꯤ ꯑꯗꯣ ꯀꯀꯥ ꯏꯆꯥꯅꯨꯄꯥꯁꯨ ꯑꯣꯏꯕꯤꯔꯦ ꯀꯀꯥ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯪꯂꯥꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯀꯥꯒꯤꯁꯨ ꯃꯪꯂꯥꯟ ꯑꯣꯏꯖꯔꯝꯕ ꯃꯣꯏꯔꯥꯡ ꯈꯝꯕꯒꯤ ꯃꯤꯡꯊꯣꯜ ꯃꯨꯛꯅꯥꯔꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯡꯊꯣꯜꯁꯦ ꯐꯪꯉꯕꯅꯤꯅ ꯇꯁꯦꯡꯅ ꯃꯥ ꯄꯣꯊꯥꯕꯗꯤ ꯌꯥꯔꯕꯅꯦꯕ ꯃꯊꯪꯒꯤ ꯆꯍꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯁꯨꯃꯥꯏꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯁꯤꯗ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯃꯨꯛꯅꯥ ꯑꯗꯨꯝ ꯍꯥꯞꯀꯅꯤ
ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯝꯖꯦꯜ ꯃꯨꯛꯅꯥꯁꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏꯀꯣ ꯑꯗꯣ ꯃꯨꯛꯅꯥꯁꯤꯗ ꯀꯀꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯏꯆꯥꯅꯨꯄꯥꯁꯤ ꯃꯉꯣꯟꯗꯗꯤ ꯑꯩ ꯍꯪꯗ꯭ꯔꯤꯀꯣ ꯀꯀꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯏꯆꯥꯅꯨꯄꯥꯁꯦ ꯃꯤꯡꯊꯣꯜꯁꯦ ꯐꯪꯉꯕꯅꯤꯅ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯪ ꯄꯣꯊꯥꯔꯣ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯃꯤꯡꯊꯣꯜꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯥꯗꯣ ꯃꯣꯏꯔꯥꯡꯈꯝꯕꯗꯣ ꯑꯩꯅ ꯅꯝꯈꯤ ꯍꯥꯏꯕꯒꯤ ꯃꯤꯡꯆꯠ ꯊꯤꯕꯗꯨ ꯁꯨꯝ ꯐꯪꯈꯤꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯁꯨꯝ ꯀꯔꯝꯕ ꯍꯥꯏꯗꯤ ꯋꯥꯐꯝ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯥꯟꯅꯍꯟꯅꯤꯡꯉꯤꯕ꯭ꯔꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯗꯤ ꯁꯥꯟꯅꯅꯤꯡꯉꯦ ꯃꯈꯥ ꯇꯥꯅ ꯃꯥ ꯆꯍꯤ ꯅꯧꯔꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 40 ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯄꯥꯡꯒꯟꯁꯤ ꯃꯥꯏ ꯄꯥꯡꯍꯜꯂꯔꯣꯏ ꯆꯍꯤ ꯃꯥ 39 ꯁꯨꯗ ꯉꯥꯏꯔꯤ ꯆꯍꯤ 8 ꯍꯦꯟ ꯂꯩꯔꯤ ꯃꯥ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯃꯆꯥꯁꯨ ꯃꯌꯥꯝ ꯂꯩꯔꯦꯕ ꯃꯁꯥꯅ ꯍꯣꯠꯅꯖꯔꯒ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯒ ꯇꯨꯕ ꯅꯝꯕꯗꯨꯗꯤ ꯑꯅꯤ ꯀꯣꯟꯅꯗꯤ ꯑꯃ ꯇꯨꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯥꯟꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯄꯥꯝꯖꯩ ꯑꯣꯔ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯃꯥ ꯑꯩ ꯁꯥꯟꯅꯅꯤꯡꯉꯦ ꯃꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤꯅꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯔꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡ ꯅꯍꯥ ꯃꯌꯥꯝ ꯍꯧꯔꯛꯏꯀꯣ ꯃꯈꯣꯏꯗ ꯀꯀꯥꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒꯤꯁꯨ ꯑꯍꯥꯟꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯐꯪꯖꯕ ꯀꯀꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯍꯧꯔꯛꯂꯤꯕ ꯃꯨꯛꯅꯥꯔꯣꯏꯁꯤꯡꯁꯦ ꯀꯔꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯐꯝꯁꯤꯡ ꯍꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯌꯨ ꯈꯣꯠꯂꯨ ꯍꯥꯏꯁꯦ ꯑꯣꯖꯥ ꯒꯨꯔꯨ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕꯤꯕꯅꯤꯀꯣ ꯑꯇꯣꯞꯄ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯅꯤꯡꯉꯤ ꯃꯈꯣꯏꯗ ꯃꯣꯏꯁꯤꯁꯨ ꯑꯩꯅ ꯈꯜꯂꯤꯕꯅ ꯑꯣꯂꯦꯟꯗ꯭ꯔꯣꯅ ꯐꯪꯂꯤꯕ ꯇꯥꯏꯇꯜꯁꯤꯒꯨꯝꯕ ꯃꯣꯏꯁꯨ ꯐꯪꯕ ꯑꯁꯤꯇꯪ ꯐꯪꯖꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯤ ꯈꯔ ꯋꯥꯠꯂꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯆꯕꯅ ꯑꯩꯈꯣꯏꯅ ꯃꯨꯛꯅꯥ ꯑꯁꯤꯃ ꯍꯩꯇꯦ ꯍꯥꯏꯕꯒ ꯑꯣꯖꯥ ꯑꯃ ꯆꯠꯂꯒ ꯇꯥꯟꯅꯔꯖꯔꯣꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯑꯗꯨ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯄ꯭ꯔꯥꯛꯇꯤꯁꯇꯤ ꯈꯔ ꯋꯥꯠꯂꯒꯁꯨ ꯑꯃꯨꯛ ꯈꯔ ꯑꯁꯤꯒꯤ ꯑꯣꯂꯦꯟꯗ꯭ꯔꯣꯅ ꯐꯪꯂꯤꯕ ꯃꯤꯡꯊꯣꯜ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯪꯅꯉꯥꯏꯒꯤ ꯃꯣꯏꯁꯨ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯍꯟꯅꯤꯡꯉꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯀꯀꯥ ꯊꯥꯒꯠꯆꯔꯤ ꯀꯀꯥꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯀꯧꯕꯤꯔꯨꯔꯦ ꯑꯩꯁꯨ ꯋꯥꯈꯜ ꯂꯩꯖꯍꯧꯏꯀꯣ ꯀꯀꯥ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯀꯀꯥꯒ ꯑꯗꯣ ꯑꯣꯂꯦꯟꯗ꯭ꯔꯣꯗ ꯍꯪꯅꯤꯡꯕ ꯑꯃ ꯂꯩ ꯀꯀꯥꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯂꯦ ꯑꯣꯂꯦꯟꯗ꯭ꯔꯣꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯀꯀꯥꯁꯦꯀꯣ ꯏꯁꯥꯒꯤ ꯀꯀꯥ ꯑꯣꯏꯔꯒꯁꯨ ꯑꯁꯦꯡꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯅ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯅ ꯆꯍꯤ 40 ꯐꯥꯎꯗꯤ ꯁꯥꯟꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤ ꯑꯗꯣ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯆꯍꯤ 40 ꯐꯥꯎ ꯁꯥꯟꯅꯕ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯕꯤꯕ꯭ꯔꯥ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯗꯁꯨ ꯁꯥꯟꯅꯒꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯔꯥꯡꯈꯝꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯉꯤꯉꯩꯁꯤꯗ ꯑꯩ ꯄꯣꯊꯥꯍꯧꯔꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯥꯏꯅꯒꯗꯤ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯤꯒꯤ ꯃꯣꯏꯔꯥꯡꯈꯝꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯉꯦ ꯂꯦꯞꯆꯔꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯣꯔꯅꯥꯃꯦꯟꯠꯒꯨꯝꯕ ꯑꯇꯣꯞꯄꯗꯗꯤ ꯁꯥꯟꯅꯒꯦꯅ ꯈꯟꯖꯩ ꯑꯗꯣ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤꯗꯤ ꯃꯣꯏꯔꯥꯡꯈꯝꯕꯒꯤ ꯃꯤꯡꯊꯣꯜꯁꯦ ꯐꯪꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯡꯊꯣꯜꯁꯦ ꯐꯪꯗ꯭ꯔꯒꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯃꯨꯛꯅꯥꯔꯣꯏ ꯊꯣꯛꯂꯛꯂꯤꯕꯁꯤꯡꯁꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯏꯅ ꯀꯝꯄꯤꯠ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯠꯊꯣꯛꯄꯤꯔꯝꯕꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯈꯛꯇꯅ ꯑꯗꯨꯝ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯄ꯭ꯂꯦꯌꯥꯔꯁꯤꯡꯒꯤ ꯆꯥꯟꯁ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨꯒ ꯍꯣꯏ ꯑꯇꯣꯞꯄ ꯇꯣꯔꯅꯥꯃꯦꯟꯠꯒꯨꯝꯕ ꯑꯇꯣꯞꯄ ꯑꯗ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯛꯄꯗꯤ ꯂꯩꯕ꯭ꯔꯥ ꯅꯪ ꯍꯟꯗꯛ ꯃꯣꯏꯔꯥꯡꯈꯝꯕ ꯐꯪꯈ꯭ꯔꯕꯅꯤನ ꯃꯊꯪꯗꯤ ꯊꯣꯛꯂꯛꯑꯅꯨꯀꯣ ꯀꯥꯏꯅꯒ ꯁꯨꯝ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄ ꯃꯦꯁꯦꯖꯀ ꯊꯥꯔꯛꯄ ꯑꯣꯖꯥ ꯑꯇꯣꯞꯄꯅꯒ ꯁꯨꯝ ꯅꯪ ꯍꯟꯗꯛꯀꯤꯁꯤꯅ ꯄꯣꯊꯥꯔꯣ ꯌꯥꯔꯦ ꯀꯥꯏ ꯍꯥꯏꯔꯛꯄ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯩ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯥꯏ ꯑꯗꯨꯝ ꯄꯣꯊꯥꯔꯣ ꯌꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯥꯔ ꯃꯔꯛꯇꯁꯨ ꯍꯥꯏ ꯍꯥꯏꯗꯤ ꯃꯪꯂꯥꯟꯁꯤ ꯌꯧꯔꯕꯅꯦꯕ ꯇꯁꯦꯡꯅ ꯃꯥꯅꯦ ꯁꯤꯗꯩ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛ ꯂꯩꯇ꯭ꯔꯕꯅꯦꯕ ꯃꯥꯅꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯥꯔ ꯃꯔꯛꯇꯁꯨ ꯍꯥꯏꯕꯤꯌꯦꯕ ꯑꯗꯨꯝ ꯄꯣꯊꯥꯔꯣ ꯌꯥꯔꯦꯗ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯁꯥꯟꯅꯔ ꯌꯥꯔꯦ ꯁꯤꯅ ꯑꯣꯏ ꯌꯥꯄꯣꯟꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯨꯛꯅꯥ ꯁꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯀꯥꯏꯅ ꯃꯤꯡꯆꯠ ꯑꯃ ꯐꯪꯉꯦ ꯀꯥꯏꯅ ꯍꯥꯏꯕꯤꯌꯦꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯐꯤꯜꯗꯗꯤ ꯁꯥꯟꯅꯒꯦꯅ ꯈꯟꯖꯩ ꯇꯣꯔꯅꯥꯃꯦꯟꯠꯒꯨꯝꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯡꯖꯃꯩꯗꯃꯨꯛ ꯁꯤꯟꯕꯤ ꯇꯣꯔꯅꯥꯃꯦꯟꯠ ꯁꯨꯃꯥꯏꯅ ꯍꯣꯏ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯅꯤ ꯃꯨꯛꯅꯥ ꯇꯥꯈꯠꯅꯕꯤꯗꯣ ꯁꯦꯀꯦꯟ ꯇꯥꯏꯝ ꯁꯤꯟꯈ꯭ꯔꯦ ꯊꯥꯔꯠ ꯇꯥꯏꯝ ꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤꯅ ꯇꯥꯛꯄꯤꯕꯅꯦꯕ ꯑꯗꯩꯗ ꯊꯣꯔꯛꯄꯒꯩ ꯑꯃꯨꯛ ꯅꯝꯒꯥꯏꯔꯒꯦ ꯁꯤꯅꯦꯕ ꯃꯇꯝꯗꯨꯒꯤ ꯃꯤꯡꯊꯣꯜ ꯄꯤꯔꯛꯄꯁꯤꯡ ꯑꯔꯩꯕ ꯃꯤꯡꯊꯣꯜꯈꯩ ꯂꯧꯔꯒ ꯑꯩ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯔꯛꯀꯦ ꯍꯥꯏꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏꯅ ꯃꯨꯛꯅꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯁꯤ ꯑꯗꯨꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤꯗꯁꯨ ꯏꯅꯥꯎ ꯑꯣꯂꯦꯟꯗ꯭ꯔꯣꯅ ꯃꯥꯏ ꯄꯥꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯠꯅ ꯁꯪꯁꯪ ꯎꯖꯍꯧꯕ ꯑꯗꯨꯒ ꯏꯔꯝꯗꯝꯁꯤꯗ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯨꯠꯈꯤꯒꯗꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯁꯨꯝ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯣꯏꯅꯖꯔꯤꯕ ꯇꯤꯟꯅꯖꯔꯨꯕ ꯃꯌꯥꯝꯒ ꯁꯨꯝ ꯆꯤꯕꯣꯟ ꯁꯨꯝ ꯉꯥꯡꯅꯔꯛꯄ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯁꯥꯟꯅꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯇꯪ ꯅꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯇꯝꯁꯤꯒꯁꯨ ꯌꯥꯡ ꯂꯥꯎꯅ ꯃꯣꯏꯔꯥꯡꯈꯝꯕꯒꯤ ꯃꯃꯤꯡꯁꯨ ꯔꯤꯁꯦꯟꯠꯂꯤ ꯐꯪꯈ꯭ꯔꯕ ꯏꯅꯥꯎꯒ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯝꯅꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯄꯒꯤ ꯄꯥꯎꯖꯦꯜ ꯑꯩꯈꯣꯏ ꯑꯁꯤ ꯄꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯍꯩꯔꯣꯛ ꯃꯥꯏꯀꯩꯁꯤꯕꯨꯗꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯍꯩꯔꯣꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯍꯥꯏꯇꯥꯔꯦ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤ ꯌꯥꯝ ꯄꯥꯝꯅ ꯁꯥꯟꯅꯕꯒꯦ ꯍꯣꯏ
น้ำเทคปังงบังงกิดบ่าให้เป็นตรงงานบัมนี่ก็ป้ามละทวายาวนะสานบ่าดูก็ไม่ใกล้ตรงอีประจานะสู้ทรกหรือว่าสานรู้สิ่งตัวแฮกตัวกี่ full of energy support ตัวบีบ่ายบัมเลยนะก็รำบัลลัมสิ่งโอยลำครับเป็นบิวเนี่ยมุกนาป้ามนะสานบีบยกขัดบีบัลลัมก็สิ่งเด็กข้าวอกเด็กดุมเต้าบุลเด็กนัสโซเด็กทงยาวเด็กวังงูไซเรนกุมบีสิ่งกุมสิ่งสิคนไอ้อันบ่สนามจะเป็นแบบสิ่งเพลย์ตัวเองชนะเยอะตัวพลังที่เพลย์แกเทียงกันเดียวให้บอจิกี้ลำยิงสิ่งเพลย์ตัวนั้นต้องชนะเลยตัวก็แกมก็อยู่ยาวเอ้มารักมักตาตัวก็ลำยิงเพลย์ตัวเทียงกันเดียวหอยตัวให้สายชิ้นกี้หลักปะสานรู้งานตอนนี้ประเทศไหนก็ด้วยเสียมามังกีบุตรทางสิ่งที่ฮันตะกี้สานกี้บุตรแต่กระมบลำกีติมโนไว้บุตรเป็นโนกี้ดิทงเจ้ากี้ทงเจ้าเนี่ยเป็นติมบุตรแล้วจะตาตัวน้องกบนาวกบนาวกี้กบนาวเลยป่ะกบนาวให้ลำมามิ่งนี่ก่อนกบนาวกี้ตัวหางเจนิงบัมนะบุตรทางสิ่งกี้ที่บุตรปานาอีเวนต์ปานาให้บัมเลยนะอีบุตรปานากี้ดาโอ้ยบราฮันดกิการิเซกรัมปานากิตาโนตัวมามังดากากิบะไม่ปักกิบะอันนี้โดอดูนักกรัมปานาดเลยบะกันโนให้ประตงตั้งทำไปอยู่ฮัมบา2022กีไอ้จัตตาดนะอีเวนต์ปานาโอ้ยอีเวนต์ปานาในฮันฮันเลยตัวไม่ปักเชราก็ทั้ง2020ก็4ดาอีเวนต์ปานาโอ้ยบะ23ที่ลานามรามวยกันเลียบแคร์24ดา24อีเวนต์ปานาโอ้ยอีเวนต์ปานาโอ้ยเลยให้ที่อีเวนต์ปานาอีเวนต์ปานาโอ้ยเลยฮันดักกิชนะอีเวนต์ปานาเนี่ยอีเวนต์ปานาเซอีบุตรปนาอันนี้รักไม่ปักเรามาตรงกันเนี่ยภาษีกี่คุยทรอฟีพังบีริชนะตัวเนี่ยยามนุ่งไงตัวคุยยุ่มสิได้ให้ตายก็ใครให้นี่สมัยนั้นสิ่งไม่ชีสินะสุยานหาในอินเตอร์วิวโลบีเลยให้นะสุไอ้คุยตัวตักบีคุยตัวชามนุ่งไงจะบัมพาวยี่ตัวอีรำดังกี่indigenous games สิบุษโปรโมทตัวนู้นนับได้นากันเอาคนอะไรก็คุยเขาลุกลีบว่าชานาริกยากยามาลำซิงลำตักปีแล้วก็โอซากุรุเมียมกี่มาขาดสมัยนั้นมุกนาให้บัลลัมสิดาจะตราก็อินะเลยบีแล้วก็คุยสานบีบกิเสดุมมาขาตานะดุมจัตบีก็เห็นปังกัลเท่านั้นมันนี่ปุ่มยามนะสุปีบีแล้วกันให้ไปกิเสปะทาจะปะทำใจอะตัวก็ฮักนี่ว่าฮังงำเลยมายามนะสู้หอยโอเลนโดให้บัมเลยแหละโอเลนจะช่วยนั่งก่อนกันให้นักขันเลยฟิล์มซาโอเลนกี่กว่าฟิล์มซาโอเลนกี่มิงช่วยก่อนกันให้นักขันเลยอะตัวก็ยุ่มดาตุปมิงไก่เกาหลีมิทุนเกาหลีอะตัวก็อะตุปมิงมายามนะเกาบะมิงอหุ่มสิดาควายตะกี้ปามบะให้ดีเฮ้ยอันนู้นผมมาพังกับสิ่งที่ไกลนั่นนะดูเก่าเลยเนี่ยมวยรังคำบะกี่มิงทนพังกับวันนี้เนี่ยเสียคุยน่ะแต่ปังให้จะจับปฏิมวยรังคำบะกี่มิงกับมารีนี่กว่าอะตัวมิงมายามสิ่งมันนุ่งแต่ควายตะกี้ทำมวยน่ะควายได้จ้ะบะกันอากูไม่ XYZ อันนั้นไอซีมิงจะเก่าแล้วก็ดีนุ่งไอจะได้การขันจ้ะบะมิงจะกระนั้นมันทำมวยเสียงน้ำตั้งไม่ยามนะทำไปอยู่มิทุนนี่ละมิทุนจะได้ปั๊มจ้ะบะไอ้ดิมวยรังคำบะเก่าแล้วก็ดีฮาราโอกันตระการขันไอ้เว้ยดิมวยรังคำบะเก่าวิโรไอ้นี่แต่เสียงน่ะกว่าอะตัวมิทุนจะได้เห็นน่ะนุ่งชีจะนุ่งชีบีสักครั้งวิวเฮเลยให้เราตัวโอเลนโดให้ได้แก่ครั้งเดียวให้ได้ร้อยครั้งวิวอะตัวให้เรากี่มวยรังคำบ่ให้ก็ดีเห็นน่ะ popular โอ้ยนี่กว่ามุทุนตะกี้เห็นน่ะ popular โอ้ยก็ตัวนี้ตัวงั้นสิคนน่ะ promote ตัวจะได้สิสู้มวยรังคำบ่กี่มิงโทลพังกี่ว่าสินี่โอเลนโดนน่ะมิทุนกี่มิงโทลพังบ่กี่ได้ท่าบ่โอเลนนะมิงคุยกี่มิทุนกี่มิงโทลพังระมาตุ้งดามวยรังคำบ่กี่มิงโทลคุยให้เราไม่ไกลรมดาอาสมดาปุรักปะเลยนั่นนะมณีปุรกีไอ้คุยปูวารีดาให้ตาเรมุกนาให้บมาสานะอีบุตรทางจิงนะคุยฮารานักสักกิเสวามันดัลนะสินบีแล้วก็ปังทุลิบมุกนาคุยคอมเพติชันสิดาคุยสิกุมบัตรฟีมายุมดาปุรักปังกัมบะไก่เสคุยมณีปุรได้ยามตั้งให้นะสุเมียมันทำซะวันนี้อะตัวก็อามาขักที่หุจิกเลยดีตัวบุลดาให้บุตรมาตัวบุลกิทารมตัวมันสุคุยนงมาคุยเรซี่เมียมตัวอุหันบ่อยนะมหากิสุมหากิวexperience ข้าช่วยเลยอย่างนี้ให้นักขันเลยกว่าอะตัวมาตุ้งมาข้าตาก็โปรแกรมตัวมันสุคุยช่วยตัวนั้นเมียมตัวคุโดตั้มจะได้เกิดตัวก็สิกุมบัตรฟีทำมังกัมบะยุมเซมณีปุรได้คุยอักขันไหนให้ตาเรยุมอามาอันนี้ maximum เอาหุ่มมาดีเลยอย่างกระตายามตั้งมายุมนี่ให้ตาคุยในสิ่งหลักจะได้สิไอ้ตาเจ้าบัดดี้คือตัวบุลกิเซ่มาหน้าบนชุดเลยนี่ไอ้คนที่จะชนะนี่มาหน้าไอ้ยมังเดลบีป่ะอดีตมาตุ้งดาไอ้น้องลูกงมจ้าวันนี้โอเคอันนี้สุบะโอ้ยด้วยเนี่ยป่ะดูก็มวยรังตะกี้ปักชนะนะโอจ้าไอ้ตัวโอจ้ากุมบันนี่ก็ได้ดีป่ะได้ดีโอเคมองวันเดสุสีสุดมาหุ่มหลักพังกระบะพังกระได้คนที่มาอยู่น่าโอจ้าหุ่นเดียวดูที่กัดมินนารุเซ่ให้ดีมุกน่าสิคนน่ะโปรโมทตัวรีบันนี่นะไอ้คนน่ะคราดูมาที่กัดตระคดีไอ้คนน่ะครามาเต็งปังมินอะไรก็ตัวบุลกี้สุกี้มาโลบุโดมาหน้าให้บัดดี้มาไม่มาทำแบบนี้มองในปีแรกจะให้ป่ะทรอฟีปีเดียปีดีปีแรกก็ภาษาก็เสียงตรงไหนป่ะทรอฟีไว้นั่นมาทำตัวปีเดียปีเดียวทรอฟีปีบัดนี้สินะห้ามบ่อยจังโอเคดูสุกสุกไอ้ดีมวยรังคำบักยิ่งมีทนนี่มาพังกินนะทรอพั
ꯐꯪꯉꯤꯀꯣ ꯐꯪꯉꯦ ꯐꯪꯉꯦ ꯃꯣꯏꯔꯥꯡ ꯈꯝꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯣꯏꯔꯥꯡꯒꯤꯗꯨꯃ ꯂꯩꯔꯦ ꯇꯧꯕꯨꯜꯒꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯦꯇꯦꯁꯇ ꯏꯅꯥꯎ ꯑꯣꯂꯦꯟꯗ꯭ꯔꯣ ꯃꯤꯊꯨꯟꯁꯤꯅꯦꯕ ꯑꯣꯏꯗꯣꯏꯁꯦꯀꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯁꯨ ꯑꯗꯨꯝ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯇ꯭ꯔꯣꯐꯤ ꯃꯆꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯁꯤꯁꯤꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯐꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ 2016ꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯦꯕ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯑꯍꯥ ꯇꯣꯔꯅꯥꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯜꯂꯒ ꯇꯧꯕ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯑꯗꯨꯗ ꯐꯪꯖꯈꯤꯕ ꯇ꯭ꯔꯣꯐꯤ ꯑꯣꯀꯦ ꯑꯗꯣ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯍꯣꯏ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯕꯨꯗꯤ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝ ꯆꯟꯗꯦꯀꯣ ꯍꯣꯏ ꯔꯦꯁꯂꯤꯡ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤꯁꯨ ꯑꯩꯈꯣꯏ ꯃꯨꯛꯅꯥꯒ ꯆꯥꯎꯔꯛꯄ ꯑꯃꯗꯤ ꯃꯥꯟꯅꯩꯗꯅ ꯃꯥꯟꯅꯩ ꯔꯦꯁꯂꯤꯡ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤꯗ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯒꯅꯤ ꯈꯟꯕꯤꯗꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩ ꯁꯨꯝ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯈꯟꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯩꯔꯣꯛꯇ ꯔꯦꯁꯂꯤꯡꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯟꯈꯠꯂꯛꯄꯗꯗꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯒꯨꯔꯨ ꯍꯧꯖꯤꯛꯇꯤ ꯔꯦꯁꯂꯤꯡꯒꯤꯅ ꯍꯥꯏꯕꯗ ꯄꯨꯈꯠꯄꯤꯅꯕꯁꯦ ꯋꯥꯠꯄꯒꯤꯅꯦꯕ ꯑꯗꯣ ꯁꯥꯟꯅ ꯇꯥꯔꯒꯗꯤ ꯔꯦꯁꯂꯤꯡꯗꯁꯨ ꯅꯝꯍꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯤ ꯉꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯁꯥꯟꯅꯅꯤꯡꯕꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯂꯩꯇꯥꯔꯗꯤ ꯔꯦꯁꯂꯤꯡ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤꯗ ꯍꯥꯏꯗꯤ ꯑꯣꯂꯦꯝꯄꯤꯛ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯑꯣꯏꯕꯅꯤ나 ꯀꯔꯤꯒꯨꯝꯕ ꯋꯥꯔꯜꯒꯤ ꯂꯦꯚꯦꯜꯗ ꯌꯧꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯎꯕ ꯐꯤꯗꯥ ꯑꯃꯅꯤꯗꯅ ꯊꯕꯛꯀꯤ ꯋꯥꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯔꯦ ꯏꯁꯦꯡ ꯁꯦꯡꯅ ꯑꯣꯂꯦꯝꯄꯤꯛꯀꯤ ꯑꯣꯂꯦꯝꯄꯤꯌꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯦ ꯃꯪꯂꯥꯟꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯑꯣꯖꯥ ꯒꯨꯔꯨ ꯂꯩꯇꯥꯔꯗꯤ ꯔꯦꯁꯂꯤꯡ ꯍꯥꯏꯕ ꯃꯁꯥꯟꯅꯁꯦ ꯁꯣꯏꯗꯅ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯑꯣꯖꯥꯗꯤ ꯑꯃ ꯑꯅꯤ ꯂꯩꯌꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯁꯤ ꯍꯩꯔꯣꯛꯇ ꯔꯦꯁꯂꯤꯡꯁꯤ ꯀꯌꯥ ꯁꯥꯟꯅꯗ꯭ꯔꯦꯕ ꯑꯝꯇ ꯁꯥꯟꯅꯗꯦꯕ ꯍꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯗꯥꯗꯕꯅꯦꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯁꯥꯟꯅꯔꯝ ꯇꯥꯔꯒꯗꯤ ꯈꯣꯡꯗꯥꯔꯝꯕꯁꯨ ꯌꯥꯏꯑꯕ ꯄꯥꯝꯗꯤ ꯄꯥꯝꯃꯦꯕ ꯃꯥꯟꯅꯔꯤꯅꯦ ꯃꯨꯛꯅꯥꯁꯤꯒ ꯔꯦꯁꯂꯤꯡꯒꯁꯨ ꯌꯥꯝ ꯃꯥꯟꯅꯕꯅꯦꯕꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯣꯂꯦꯟꯗ꯭ꯔꯣꯅ ꯊꯝꯕꯤꯕ ꯋꯥꯐꯝꯁꯤꯡ ꯁꯣꯏꯗꯅ ꯀꯨꯞꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯀꯃꯥꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯌꯥꯕꯒꯦ ꯏꯔꯝꯗꯝꯁꯤꯗ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤ ꯑꯣꯂꯦꯟꯗ꯭ꯔꯣꯅꯕꯨꯗꯤ ꯀꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯤ ꯁꯥꯟꯅꯕ ꯂꯝꯁꯤꯗ ꯃꯥꯡꯅꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯒ ꯁꯤꯃꯤꯇ꯭ꯔꯤꯁꯤꯅꯁꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤꯕ ꯃꯨꯛꯅꯥꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒ ꯎꯅꯖꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯊꯧꯔꯝꯁꯨ ꯃꯌꯥꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯃꯤꯀꯨꯞ ꯑꯃ ꯁꯦꯌꯔ ꯇꯧꯕꯒꯤ ꯇꯥꯡꯀꯛꯁꯤꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯤꯅꯖꯔꯦ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯨꯛꯅꯥꯒꯤ ꯏꯚꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯟꯗꯛꯀꯤ ꯃꯨꯛꯅꯥꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯁꯤꯅ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯦꯂꯥꯡꯕꯝ ꯑꯣꯂꯦꯟꯗ꯭ꯔꯣ ꯁꯤꯡꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯈꯝꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯛꯄꯁꯤꯗꯁꯨ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯗꯤ ꯍꯥꯏꯋꯦ ꯄꯨꯜꯂꯤꯅꯤ ꯍꯩꯔꯣꯛ ꯍꯥꯏꯁꯦ ꯁꯤꯒ ꯍꯥꯏꯋꯦ ꯄꯨꯜꯂꯤꯅꯤ ꯑꯃꯅ ꯑꯁꯣꯝ ꯅꯥꯀꯟ ꯇꯤꯗꯤꯝ ꯂꯥꯏꯟꯅꯤ ꯇꯤꯗꯤꯝ ꯂꯥꯏꯟꯗꯒꯤ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯥꯏꯗꯤ ꯍꯩꯔꯣꯛ ꯁꯣꯝꯗ ꯄꯨꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯑꯗꯨꯒ ꯏꯔꯝꯗꯝꯁꯤꯒꯤ ꯃꯁꯥꯟꯅꯁꯨ ꯑꯣꯏꯔꯤꯕ ꯃꯨꯛꯅꯥ ꯑꯁꯤꯕꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕ ꯑꯣꯏꯅ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯏꯅꯥꯎꯁꯤꯒꯤꯁꯨ ꯐ꯭ꯌꯨꯆꯔꯗ ꯇꯥꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯨꯛꯅꯥ ꯑꯁꯤ ꯁꯥꯟꯅꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯁꯨꯝꯅ ꯁꯤꯒꯨꯝꯕ ꯀꯦꯔꯤꯌꯔ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯑꯄꯤꯜ ꯑꯃ ꯇꯧꯔꯒ ꯏꯔꯝꯗꯝꯁꯤꯗ ꯃꯨꯛꯅꯥ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕꯒꯤ ꯑꯩꯈꯣꯏ ꯐꯤꯗꯥ ꯑꯃꯇꯪ ꯀꯟꯕ ꯉꯝꯂꯒꯗꯤꯀꯣ ꯍꯥꯏꯗꯅ ꯂꯥꯏꯞ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯅꯁꯨ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯤꯕꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯁꯤꯕꯨꯁꯨ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯇꯨꯡꯗ ꯂꯥꯛꯄꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯃꯨꯛꯅꯥꯔꯣꯏꯁꯤꯡꯕꯨꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤꯅ ꯅꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯕు ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯋꯥꯍꯩꯁꯤꯡ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤꯅ ꯊꯥꯖꯔꯤꯕ ꯂꯥꯏꯞ ꯑꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯂꯥꯏꯛ ꯀꯃꯦꯟ ꯐꯪꯕ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯁꯦꯌꯔ ꯇꯧꯕ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯏꯔꯝꯗꯝꯗ ꯊꯣꯛꯂꯤꯕ ꯗꯤꯐ꯭ꯔꯦꯟ ꯑꯣꯀꯦꯖꯟꯁꯤꯡꯗ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯐ꯭ꯔꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯅꯝꯅꯕ ꯍꯣꯠꯅꯖꯔꯤ ꯃꯨꯛꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗꯁꯨ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯨ ꯑꯦज ꯑꯦ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯕꯁꯤ ꯊꯕꯛ ꯑꯣꯏꯅ ꯎꯠꯅꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯥꯏꯞ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯕ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤ ꯂꯧꯈꯠꯆꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯉꯝꯕ ꯊꯥꯛꯇ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤ ꯃꯪꯐꯥꯎꯅꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯁꯄꯣꯔꯠ ꯅꯤꯖꯔꯤ ꯍꯥꯏꯕꯁꯦ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯅꯥꯎ ꯃꯤꯊꯨꯟꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯊꯝꯕꯤꯔꯦ ꯃꯌꯥꯝꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯃꯤꯊꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯩ ꯍꯥꯏꯅꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤ ꯂꯥꯛꯄꯤꯕ ꯏꯌꯥꯝꯕ ꯗꯥꯔꯥꯕꯤ ꯑꯍꯥꯟꯕꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯑꯩ ꯃꯪꯒꯨꯝꯕꯅꯦ ꯑꯃꯔꯣꯝꯗ ꯈꯨꯗꯛꯇꯅꯦꯀꯣ ꯑꯩꯈꯣꯏ ꯂꯧꯅꯔꯤꯗꯣ ꯌꯥꯝ ꯉꯥꯛꯇ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯣꯠꯁꯦ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨ ꯈꯨꯗꯛꯇ ꯂꯥꯛꯄꯅꯦ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯁꯨꯝ ꯐꯝꯕꯤꯌꯨ ꯀꯣꯜꯂꯒ ꯐꯝꯕꯤꯌꯨ ꯏꯅꯥꯎꯁꯦ ꯌꯥꯝ ꯄꯦꯜꯂꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯒꯤ ꯍꯦꯛ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯌꯥꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯑꯃꯗꯤ
ꯀꯩꯅꯣ ꯃꯌꯥꯝꯕꯨ ꯑꯩꯅ ꯍꯥꯏꯅꯗꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯗ ꯑꯗꯨꯝ ꯁꯤꯡꯒꯃꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯝꯇꯪ ꯍꯥꯏꯖꯒꯦ ꯑꯗꯣ ꯈꯨꯔꯨꯝꯗꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯒꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯧ ꯂꯩꯔꯦ ꯅꯨꯡꯁꯤꯕꯤꯗꯕꯁꯤꯡꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯊꯥꯒꯠꯄꯤꯕ ꯃꯤ ꯃꯁꯤꯡ 50 ꯂꯩꯇꯥꯔꯗꯤ ꯁꯤꯗꯕꯤꯕ 50ꯇ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯊꯥꯒꯠꯄꯤꯕ ꯃꯁꯤꯡ 50ꯁꯦ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯗꯤ 70-80% ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯕ ꯃꯁꯤꯡꯗꯤ ꯈꯔ ꯃꯈꯩ ꯁꯨꯝ ꯂꯩꯈꯤꯗꯧ ꯃꯥꯜꯂꯦ ꯖꯦꯅꯦꯔꯦꯁꯟ ꯑꯃꯅꯤ ꯐꯥꯎꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯀꯟꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯕ ꯍꯣꯠꯅꯖꯔꯤ ꯆꯤꯡꯊꯕꯒꯤ ꯊꯕꯛꯁꯦ ꯈꯤꯇꯪ ꯇꯣꯛꯄꯤꯕ ꯆꯤꯡꯈꯠꯃꯤꯟꯅꯕꯒꯤ ꯊꯕꯛꯁꯦ ꯑꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯁꯨ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯔꯤꯕ ꯏꯅꯥꯎꯁꯤꯗꯁꯨ ꯁꯤꯗꯕ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯅꯠꯇ꯭ꯔꯥꯅꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯀꯥꯏ ꯁꯤꯗꯕ ꯍꯦꯛꯇ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯕꯁꯦ ꯀꯔꯤ ꯀꯥꯏꯕꯒꯦ ꯆꯤꯡꯈꯠꯃꯤꯟꯅꯕꯁꯦ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯕꯅꯤꯗ ꯃꯌꯥꯝꯗ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯧꯒꯠꯃꯤꯟꯅꯁꯤ ꯆꯤꯡꯈꯠꯃꯤꯟꯅꯁꯤ ꯑꯩꯅ ꯉꯝꯃꯒꯅ ꯑꯩꯅ ꯆꯤꯡꯈꯠꯆꯒꯦ ꯑꯗꯣꯝꯅ ꯉꯝꯃꯒꯅ ꯑꯩꯈꯣꯏ ꯑꯗꯣꯝꯕꯨ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛꯇ ꯋꯥꯔꯛ ꯇꯧꯖꯔꯤꯕ ꯁꯤꯡꯒꯃꯩ ꯊ꯭ꯔꯤꯁꯤꯅꯤ ꯃꯌꯥꯝꯅꯁꯨ ꯁꯤꯡꯒꯃꯩ ꯊ꯭ꯔꯤꯁꯤ ꯅꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯔꯝꯒꯅꯤ ꯑꯔꯥꯟꯕ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯍꯩꯕ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯅꯠꯇꯦ ꯁꯤꯒꯤ ꯂꯝꯁꯤꯗ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯍꯩꯔꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯏꯒꯣ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯅꯥꯎꯅ ꯉꯁꯥꯏ ꯏꯒꯣ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯒꯣ ꯂꯩꯖꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯃꯤꯆꯝ ꯑꯃꯅꯤ ꯃꯌꯥꯝꯅ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯗꯨꯝꯕ ꯅꯣꯂꯦꯖ ꯃꯆꯥ ꯑꯃ ꯂꯩꯖꯔ ꯇꯧꯖꯕꯅꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯃꯊꯧ ꯇꯥꯕ ꯑꯣꯏꯇꯥꯔꯁꯨ ꯁꯤꯡꯒꯃꯩ ꯊ꯭ꯔꯤꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯣꯝꯅ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯃꯊꯪꯗꯩ ꯁꯤꯅ ꯍꯦꯟꯅ ꯐꯖꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯗꯕꯦꯛꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯤꯡꯒꯃꯩ ꯊ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯣ ꯆꯤꯡꯊꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯃꯤꯊꯨꯟꯗꯁꯨ ꯂꯩꯇꯦ ꯏꯌꯥꯝꯕ ꯔꯕꯤꯗꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯤꯡꯈꯠꯃꯤꯟꯅꯕꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯈꯠꯈ꯭ꯔꯒ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯆꯤꯡꯊꯔꯛ ꯇꯥꯔꯗꯤ ꯀꯅꯥꯅꯣ ꯆꯤꯡꯉꯛꯏꯁꯤꯕꯨ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯛꯀꯅꯤ ꯑꯗꯩ ꯆꯤꯡꯊꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯌꯥꯔꯤꯈꯩ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯦꯁꯦꯖ ꯁꯤꯡꯒꯃꯩ ꯊ꯭ꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯃꯦꯁꯦꯖ ꯑꯁꯦ ꯊꯝꯖꯕ ꯂꯣꯏꯅ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡꯗ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯈꯟꯅꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ